ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯆꯤꯡꯂꯦꯝꯕꯤ, ꯂꯩꯆꯤꯡꯂꯦꯝꯕꯤ, ꯇꯣꯅꯨ ꯂꯩꯆꯤꯡꯂꯦꯝꯕꯤ, ꯏꯁꯥꯕꯤ, ꯅꯆꯥ ꯄꯥꯔꯤ ꯑꯁꯤꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ? ꯁꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯣ, ꯌꯋꯥ ꯏꯄꯥꯎ ꯇꯥꯔꯣꯅꯦ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯄꯨ ꯈꯨꯠꯐꯥꯡ ꯆꯥꯎꯅ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯄꯨ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯗꯨꯅ ꯏꯗꯨ ꯀꯥꯏꯗ ꯂꯤꯁꯤꯡꯒ ꯄꯨꯅꯦꯝꯖꯔꯤ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯀꯨꯝ ꯑꯃꯒꯤ ꯁꯖꯤꯕꯨ ꯂꯥꯛꯌꯦꯟ ꯇꯥꯔꯛꯄ ꯑꯅꯧꯕ ꯀꯨꯝꯕꯨ ꯍꯧꯕꯒꯤ ꯃꯣꯏꯔꯥꯡ ꯂꯩꯃꯔꯣꯟꯁꯤꯡꯅ ꯑꯁꯤꯡꯅꯕ ꯀꯥꯡ ꯁꯥꯟꯅꯕ ꯊꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯂꯩꯕꯅ ꯀꯦꯒꯦ ꯀꯩꯊꯦꯜ ꯃꯥꯄꯜꯗ ꯀꯦꯒꯦ ꯆꯅꯨꯔꯥꯁꯤꯡꯅ ꯁꯨꯅ ꯇꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯀꯣꯔꯧ ꯋꯥꯇꯣꯜ ꯂꯣꯝꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯦꯒꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯗꯨ ꯀꯪꯂꯥꯗ ꯂꯩꯕ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯊꯧ ꯑꯃꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯕ ꯑꯃꯥꯏꯕꯤ ꯍꯟꯖꯕꯤ ꯑꯗꯨꯗ ꯆꯤꯉꯨ ꯃꯄꯥꯎ ꯑꯃ ꯆꯦꯟꯅꯕ ꯍꯪꯒꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯣꯡꯂꯦꯡ ꯁꯤꯜꯂꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏ ꯑꯅꯤ ꯈꯗꯥꯔꯥꯛꯄꯒ ꯅꯣꯡꯊꯣꯡꯕꯒ ꯆꯪꯂꯛꯇꯨꯅ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯣꯡꯊꯣꯟ ꯈꯣꯡꯗꯥꯔꯛꯄ ꯑꯅꯤꯅ ꯁꯅꯥ ꯉꯥꯡꯂꯧꯈꯥꯗ ꯄꯨꯅꯦꯝꯖꯔꯤ꯫ ꯍꯤꯗꯥꯛꯄꯨ ꯄꯨꯡꯐꯥ ꯃꯥꯡꯗ ꯊꯥ ꯇꯣꯡꯖꯩ ꯊꯧꯕꯣꯝ ꯁꯥꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯅ ꯍꯤꯗꯥꯛꯄꯨꯗꯨ ꯅꯥꯀꯜ ꯑꯣꯏꯅ ꯊꯝꯈꯤꯗꯨꯅ ꯍꯥꯏ, ꯀꯔꯤ ꯊꯧꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯒꯥꯏꯗ ꯈꯣꯡꯗꯣꯏꯔꯛꯄꯅꯣ? ꯈꯗꯥꯔꯥꯛꯄꯅ ꯄꯥꯎꯃꯦꯜꯂꯤ, ꯏꯅꯤꯡꯊꯧ, ꯉꯁꯤ ꯅꯣꯡꯊꯣꯡꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯥꯡꯖꯩꯕꯨꯡꯗ ꯎꯖꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯕꯨ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ ꯍꯪꯒꯠꯆꯒꯦ ꯍꯥꯏꯅ ꯈꯣꯡꯗꯣꯏꯖꯔꯛꯄꯅꯤ꯫ ꯃꯁꯥꯗꯨ ꯅꯤꯡꯊꯤꯅ ꯐꯝꯂꯗꯨꯅ, ꯌꯥꯏꯐ ꯌꯋꯥꯗꯤ ꯃꯊꯪ ꯈꯣꯏꯗꯥꯏꯔꯦ, ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯃꯄꯥꯎꯗꯣ ꯍꯥꯟꯅ ꯇꯝꯃꯨ ꯇꯥꯁꯤ꯫ ꯐꯒꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯇꯝꯖꯒꯦ꯫ ꯑꯌꯣꯟ ꯑꯔꯥꯟ ꯌꯥꯎꯈ꯭ꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤ ꯀꯥꯡꯖꯩꯕꯨꯡꯗ ꯑꯣꯟꯊꯣꯛꯄ ꯃꯁꯛ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯒꯤ ꯈꯨꯠꯄꯨꯒ ꯈꯨꯟꯊꯛ ꯃꯆꯥꯒꯤ ꯈꯨꯠꯄꯨꯒ ꯀꯥꯡꯖꯩꯕꯨꯡꯗ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯈꯨꯟꯊꯛꯀꯤ ꯇꯝꯕ ꯃꯆꯥꯗꯨꯅ ꯏꯟꯊꯣꯛꯅ ꯂꯥꯛꯆꯅꯨꯕꯨ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯄꯅꯥ ꯑꯣꯏꯔꯤꯕ ꯈꯨꯟꯈꯥ ꯄꯅꯥ ꯄꯣꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯏꯀꯥꯏ ꯁꯦꯡꯒꯣꯏ ꯆꯜꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯉꯛꯆꯥꯅꯅ, ꯀꯔꯤ ꯍꯥꯏꯕ? ꯈꯨꯟꯊꯛ ꯃꯆꯥꯅ ꯀꯥꯡꯖꯩꯕꯨꯡꯗ ꯀꯥꯡꯖꯩ ꯆꯟꯕꯗ ꯂꯥꯛꯆꯈ꯭ꯔꯦ ꯍꯥꯏꯕ? ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯂꯥꯛꯆꯈ꯭ꯔꯦꯕꯣ꯫ ꯃꯈꯥꯗꯤ? ꯁꯨꯝꯗꯧꯕꯅꯤ ꯃꯈꯥꯗꯤ꯫ ꯀꯥꯡꯖꯩ ꯄꯣꯕꯒꯤ ꯑꯗꯨ ꯈꯣꯏꯁꯥꯎꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯋꯥ ꯃꯆꯥ ꯑꯃꯈꯛꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯂꯝꯂꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯅ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯒꯨꯝ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯨꯃꯟ ꯑꯃꯨꯕꯗ ꯍꯥꯏ, ꯍꯩ, ꯃꯁꯤꯒꯤ ꯑꯉꯥꯡ ꯅꯋꯥ ꯁꯣꯏꯅꯥꯎꯁꯦ, ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯅ ꯐꯨ, ꯃꯄꯥ ꯂꯝꯍꯦꯟꯕꯁꯤꯁꯨ ꯏꯇꯤꯛ ꯈꯪꯍꯜꯂꯨ꯫ ꯐꯒꯅꯤ꯫ ꯃꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯐꯥꯎꯕ ꯍꯦꯛ ꯐꯨꯔꯝꯃꯤ꯫ ꯃꯥꯕꯨ ꯐꯨꯔꯗꯨꯅ ꯍꯥꯏ, ꯍꯩ, ꯅꯋꯥꯅ ꯄꯥꯔꯤꯁꯤ ꯁꯦꯟꯅꯕ ꯃꯌꯥꯗ꯭ꯔꯥ? ꯅꯆꯥ ꯋꯥꯔꯛꯇꯅꯦ ꯅꯪ ꯆꯥꯛꯄꯤꯗ ꯂꯣꯏ ꯊꯥꯒꯅꯤ, ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯃꯁꯤꯗ ꯀꯥꯡꯖꯩ ꯌꯦꯡꯂꯝꯕ ꯈꯗꯥꯔꯥꯛꯄ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯍꯩ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ? ꯑꯉꯥꯡ ꯅꯋꯥ ꯁꯤꯗꯕꯨ ꯑꯗꯣꯝꯅ ꯃꯐꯨꯕ ꯍꯧꯅꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯉꯝꯕ, ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯌꯥꯊꯪꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏꯗꯨ ꯈꯣꯝꯗꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯖꯥꯏꯕꯨꯡꯉꯣ, ꯑꯁꯨꯝꯅ ꯇꯧꯋꯩꯗꯤ ꯅꯅꯥꯏ ꯅꯁꯦꯜꯁꯤꯡꯁꯤ ꯄꯨꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯈ꯭ꯔꯣ꯫ ꯈꯣꯝꯗꯣꯟ ꯍꯧꯒꯠꯂꯤ, ꯃꯈꯣꯡ ꯊꯥꯡꯈꯤ꯫ ꯃꯇꯨꯡꯗꯅ ꯁꯣꯏꯕꯨꯡ ꯍꯟꯖꯕ ꯈꯨꯃꯟ ꯃꯨꯕ ꯃꯈꯣꯏꯅ ꯏꯟꯅꯈꯤ꯫ ꯑꯉꯝꯕ ꯑꯅꯤꯅ ꯍꯥꯏꯍꯧꯏ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯇꯧꯁꯦ, ꯀꯥꯡꯖꯩꯗ ꯄꯣꯔꯒ ꯃꯀꯟ ꯊꯤꯅ ꯃꯔꯝ ꯐꯣꯏꯗꯠꯂꯤꯅꯦ꯫ ꯑꯃꯨꯛ ꯍꯥꯏ, ꯑꯉꯝꯕ, ꯍꯧꯖꯤꯛꯀꯤ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯇꯝꯕ ꯃꯆꯥꯗꯣ ꯑꯣꯟꯊꯣꯛꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯀꯣ, ꯐꯅ ꯂꯩꯕꯣ? ꯃꯇꯤꯛꯅꯦ ꯃꯉꯥꯜꯅꯦ, ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫
ꯋꯥꯔꯤ ꯑꯁꯤ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯂꯩꯖꯤꯡꯂꯦꯝꯕꯅ ꯃꯈꯥ ꯇꯥꯏ꯫ ꯍꯥꯏꯌꯨꯅꯦ, ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯕ ꯇꯝꯕ ꯃꯆꯥꯗꯨ ꯀꯅꯥꯅꯣ? ꯀꯣꯂꯣꯏ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯣꯏꯔꯥꯡ ꯀꯗꯥꯏꯗꯒꯤꯅꯣ? ꯄꯟꯊꯧ ꯀꯅꯥꯒꯤ ꯁꯨꯞꯊꯥꯅꯣ? ꯄꯥꯂꯦꯝ ꯀꯅꯥꯒꯤ ꯐꯤꯖꯤꯒꯤ ꯂꯟꯅꯣ? ꯇꯥꯅꯤꯡꯂꯦꯗꯣ ꯏꯌꯥꯝꯕ꯫ ꯏꯅꯤꯡꯊꯧ, ꯀꯣꯂꯣꯏꯁꯨ ꯇꯥꯛꯂꯝꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯄꯣꯛꯄ ꯄꯣꯛꯄꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯁꯨ ꯍꯪꯕꯗꯁꯨ ꯃꯥꯅ ꯐꯅ ꯇꯥꯛꯇꯨꯅꯁꯨ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯈꯗꯔꯥꯛꯄꯅ ꯑꯃꯨꯛ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯇꯝꯕ ꯅꯨꯄꯥꯗꯨꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯁꯦꯡꯂꯧ ꯁꯛꯀꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯑꯃꯠꯇꯅ ꯆꯥꯡꯗꯝ, ꯂꯪꯅꯥ ꯑꯃꯠꯇꯅ ꯄꯥꯟꯗꯝꯕ ꯍꯥꯏꯕꯗꯨꯃꯛꯅꯤ ꯃꯥꯟꯅꯈ꯭ꯔꯦꯕꯨ꯫ ꯈꯨꯃꯟ ꯃꯆꯥ ꯃꯨꯕ, ꯃꯨꯛꯅꯥꯗ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯕ ꯃꯥꯕꯨ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯍꯟꯕ ꯉꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯆꯞ ꯆꯥꯕ ꯑꯃ ꯊꯤꯗꯨꯅ ꯑꯐꯕ ꯃꯤ ꯃꯍꯥꯛꯇꯨ ꯍꯦꯟꯅ ꯐꯅꯕ ꯁꯦꯝꯒꯠꯄꯤꯒꯗꯕꯅꯤ꯫ ꯈꯨꯃꯟꯂꯥꯗ ꯇꯥꯕ ꯏꯕꯨ ꯏꯌꯨꯝ ꯑꯩꯒꯤ ꯃꯣꯏꯔꯥꯡꯗ ꯊꯝ, ꯃꯣꯏꯔꯥꯡ ꯆꯤꯟꯖꯥꯛ ꯃꯄꯤꯁꯥ, ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯡꯖꯃꯥꯏꯕꯨ ꯈꯨꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯒ ꯏꯌꯥꯝꯕ, ꯄꯥꯔꯤ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯦꯡꯂꯕ ꯏꯃꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯈꯣꯡꯗꯣꯟ ꯑꯁꯤ ꯅꯤꯡꯊꯧ ꯂꯥꯏꯖꯤꯡꯂꯦꯝꯕꯒꯤ ꯑꯁꯦꯡꯕ ꯏ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤ ꯃꯍꯥꯛ ꯈꯪꯏ꯫ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯈꯦꯠꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯈꯣꯡꯗꯣꯟ ꯑꯁꯤꯒꯤ ꯃꯔꯤꯗꯁꯨ ꯄꯥꯔꯝ ꯄꯨꯔꯝꯆꯠꯀꯤ ꯋꯥ, ꯂꯩꯕꯨꯡꯅ ꯁꯟ ꯁꯥꯕ, ꯃꯣ ꯈꯣꯡꯗꯦ ꯍꯥꯏꯕꯗꯨꯃꯛ ꯑꯩꯉꯣꯟꯗ ꯊꯣꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯊꯣꯛꯄ ꯊꯕꯛ ꯈꯨꯗꯤꯡꯗ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ, ꯍꯟꯗꯣꯛꯁꯤ ꯀꯔꯝꯅꯣ ꯍꯥꯏꯅ ꯄꯂꯦꯞꯐꯝ ꯑꯃ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯏꯉꯝ ꯉꯝꯗꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯒꯤ ꯉꯥꯎꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯊꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯍꯧꯅꯁꯥ ꯏꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯂꯣꯏ ꯇꯨꯡꯒꯤꯟ ꯑꯗꯨꯛꯇ ꯅꯣꯡꯃꯩꯂꯥꯗ ꯌꯨꯡꯒꯥꯔꯒ ꯍꯦꯛꯇ ꯐꯈꯤꯕꯁꯨ ꯌꯥꯏꯅ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯥ ꯁꯪꯒꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯟꯖꯕꯗꯨ ꯁꯠ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝꯕ ꯑꯅꯤꯗ ꯃꯔꯨ ꯂꯨꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ꯫ ꯅꯤꯡꯊꯧ ꯂꯥꯏꯖꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯟꯖꯕ, ꯆꯪꯂꯛꯎ, ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯕꯤꯌꯨ꯫ ꯈꯨꯗꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯩ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯟꯖꯕ ꯑꯩꯅ ꯈꯣꯡꯂꯦꯡꯂꯛꯄꯗꯤ ꯆꯤꯉꯨ ꯂꯩꯕꯥꯎꯕꯨ ꯄꯨꯖꯔꯛꯄꯅꯤ꯫ ꯍꯦꯛꯇꯃꯛ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯡꯗꯣꯟꯁꯤ ꯃꯍꯥꯛꯅ ꯑꯌꯣꯛꯄ ꯃꯆꯥꯅꯤ, ꯌꯣꯛꯂꯨꯕ ꯀꯧꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯝꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯨꯅꯤ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕꯗ ꯋꯥꯐꯝ ꯑꯁꯤ ꯐꯖꯗꯕ ꯑꯣꯏꯕꯅ ꯑꯗꯨꯛ ꯂꯣꯠꯁꯤꯟꯅꯕꯅꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯈꯣꯡꯗꯣꯟ ꯑꯁꯤꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯤꯉꯨ ꯃꯄꯥꯎ ꯂꯧꯍꯟꯗꯨꯅ ꯑꯐ ꯐꯠꯇ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯤ ꯅꯨꯖꯥ ꯑꯁꯤꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯁꯛꯇ ꯆꯨꯗ ꯍꯦꯜꯂꯕꯤ ꯄꯤꯗꯣꯅꯨꯅꯤ꯫ ꯑꯃꯥꯏꯕ ꯍꯟꯖꯕꯗꯨꯅ ꯇꯝꯃꯤ꯫ ꯅꯝꯕꯨꯗꯧ ꯂꯩꯐꯥꯎꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯤ ꯏꯅꯤꯡꯊꯧ꯫ ꯍꯧꯖꯤꯛ ꯏꯁꯨ ꯏꯕꯨꯡꯉꯣꯒꯤ ꯄꯥꯏꯃ ꯄꯤꯕꯨꯛꯅꯨꯡ ꯑꯁꯤ ꯃꯥꯂꯪꯅ ꯍꯨꯝꯕ ꯀꯥꯡꯒꯨꯝ ꯄꯂꯦꯞꯐꯝ ꯏꯂꯩ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤ ꯂꯪꯍꯩꯀꯨꯝ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯈꯥꯏ ꯇꯥꯗꯨꯅ ꯄꯨꯡꯀꯣꯛ ꯀꯣꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯏꯁꯨ ꯏꯕꯨꯡꯉꯣꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜ ꯍꯥꯏꯅꯕꯗꯤ ꯐꯅꯦꯛ ꯐꯤꯕꯥꯟꯗ ꯀꯨꯝꯒꯅꯤ꯫ ꯍꯩꯊꯤꯜ ꯂꯩꯊꯤꯜꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯊꯧꯖꯤꯡ ꯌꯥꯁꯨꯅꯔꯣꯏ, ꯂꯩꯔꯥꯡ ꯅꯥꯁꯨꯅꯔꯣꯏ꯫ ꯊꯥꯡꯖꯤꯡ ꯑꯩꯒꯤ ꯊꯧꯔꯥꯡꯗ ꯄꯥꯏꯃ ꯁꯦꯞꯆꯅꯒꯅꯨ꯫ ꯇꯤꯂꯥꯝ ꯈꯣꯏꯈꯥ ꯇꯥꯅ ꯌꯣꯟ, ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯛꯅ ꯈꯟ꯫ ꯈꯪꯐꯝ ꯊꯣꯛꯄ ꯈꯪꯅꯕ, ꯎꯐꯝ ꯊꯣꯛꯄ ꯎꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯍꯟꯖꯕ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯉꯨ ꯃꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯄꯥꯏꯃ ꯁꯦꯞꯆꯅꯒꯅꯨ ꯍꯥꯏꯕ, ꯈꯪꯐꯝ ꯊꯣꯛꯄ ꯈꯪꯅꯕ, ꯎꯐꯝ ꯊꯣꯛꯄ ꯎꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨꯅ ꯀꯔꯤꯅꯣ? ꯆꯤꯉꯨ ꯊꯥꯡꯖꯤꯡꯒꯤ ꯃꯄꯥꯎ ꯑꯁꯤꯗ ꯃꯥꯡꯂꯝꯆꯠꯀꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯈꯟꯕ ꯉꯝꯗ꯭ꯔꯤ꯫ ꯈꯗꯥꯔꯥꯛꯄ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯨꯟꯅ ꯋꯥ ꯇꯥꯅꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯊꯣꯝꯕꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏ꯫ ꯅꯅꯥꯏꯅ ꯄꯪꯈꯟ ꯈꯟꯕꯗꯤ ꯑꯣꯏꯒꯗ꯭ꯔꯥ? ꯑꯗꯨꯉꯩ ꯅꯕꯨꯗꯧ ꯊꯥꯡꯖꯤꯡꯗ ꯁꯥꯁꯤꯡ ꯆꯥꯃ, ꯉꯥꯁꯤꯡ ꯆꯥꯃ, ꯆꯥꯃꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯀꯠꯇꯨꯅ ꯅꯄꯥꯔꯤ ꯑꯃ ꯁꯥꯆꯒꯦ, ꯅꯃꯣꯝ ꯑꯃ ꯐꯨꯏꯖꯒꯦ ꯍꯥꯏꯅ ꯊꯧꯅꯤꯈꯤꯕꯗꯣ꯫ ꯅꯤꯡꯊꯧ ꯂꯩꯖꯤꯡꯂꯦꯝꯕ ꯃꯍꯥꯛ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯆꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯋꯥꯈꯜ ꯋꯥꯔꯕ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯊꯣꯛꯅ ꯈꯟꯈꯤꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ
asumna laida sasing sama ngasing sama katlo haina chingu mapau melakibani masida maru oiribadi kege moirang ningthau mahaki koloi mingga mingmanabi moirang sanu amatangbu nongmailada yunggarabadi pari chathlangani haina chingu thangsingna yathang kubikhi masidagi kege moirang leibak aduda moirang ningthau mahaka koloi mingmanaba nuza mathi khido nuza magi koloina ningthibi tonu laijing lembi kawido tonu laijing lembi matam amada kege moirang leibakta sakta suda lamba pabiningai leitabi nupini chingu thangjing lai mahakna mayum kege moirang leibak asida tonu laijing lembi gisu thogdo kumhai sauna sanahanki Hausik tonu laijing lembi mahaki mapari do pakhang sare mapung phare masano oiba mahakti haina kiba loidam kumsa yamle laijing lembi na mapari aduda itatatan haiba yawadi pari nang punungsiba namalukra aina isagi mapamda haigadaba yawadi atay karisu nateda nangkini haibada nami natana kana layroi kegeda hana yingbada kana su uroi aduna matam leiba kibikta yawa makata kanada su kaiganuko nasita ningthau laijing lembana tonu laijing lembibu ningsinglakpagum tawri nongthombana yawa makata thai moirang sanu tonu laijing lembibu taloi singda sallabada tanna loidam thabum ahumgi matungda nadairemgi ningjaba thungnabagidamak thangsu hanba kadengda tawat tama tareng tabo chama chamana khujing oiduna laijing lembibu namom sakna thasakib thodoktu ningsing libra karam nadi kawgani ningsing mi pumna makai ningsing li matam maduda tonu laijing lembibu thangsu hanba kadengi magaida ningthau laijing lembana thinki maduda tonu laijing lembina iningthaugi sangoi liklai yumbida thangna thangpham amuk haktuna khudam thamlami madugi matung langhai kum kun hela phawbada thangi thangpham muttana leiri asiguma paukong ama tonu laijing lembina matam aduda kege leibak pumbada salamki madubuni ngasi singu thangjingna laiphau oina phauduna khangpham thokpa khangnaba upham thokpa unaba honau hairamliba asi iningthau angamba pathau thangsu hanba kadengdo aman thare khungkiba koro gumsing yamlido nawa masadudi ngakpi senbinaba kana leitraba lamza masagumna moirangsi leiramganido Laibak ningthau laijing lemba mahak sana wakhal muna tawduna leikhi laijing lembi kawi palem mahakna masa pari adubu mayumda khongdoirakpabu khawrangna ngairi mamit anina kharai thongal aduda yengtuna haisai pari oiba mahaktubu loibi singda kaduna pamel singja langluni haina khongdoi ihul tamkhraga wanglen matam asi phawba halaktena kege kadai tana khongsangkhraба janu mabo Jairak sida sauba kauba nupa ama lai laijing lembina mabu kawi pari manba nangbu isa pari edubu lambi lamkhangda unarakpara loibi singda kakibani mahakto laklibu nupa asi masa nupa ka luna tinazaba marupni chaubana yawa pakhumi tabiyu palem marup made loibi singda singja sanni khongbu oi yangdau loma khangda khunthak masa kangjaroi singna khunkhagi khuman mubagi pananaba marupane khawi is onthokpanida palem marupto khunkhag kangjei sanhawi palem oibi magi thamoidi mi pairi chaubana yawa makha ta thai aisu ngasidi kangjei sanaba yengni mankhraduna kangjei bung tamna chaloi palem ima itaugi samba pangalgi mapa taba pamba kaureni imagi khungjomba mabu kangjei sanabiyo haina lamba neklabada kangjei bung aduda phan chongthokle mabu ubada mafam aduda tiliba miyamna loina yengduna leinai makhoigi marakta angamba ani khadarakpa amadi nongthombasu yauri ningthau amadi ningthaugi masa mazai bungona leibakta chatliba tayonaba lengaklot masibo amuktang maithiba pige khanna phan chongthoktuna kangjei bung mayai aduda khuman muba kauba khuman masa Chahi kaya manam leibakta taraktraba mabu ningong yaina malem leida namthuri muba malem leida manam tari khadarakpa amadi nongthombana chenglo sak khangdaba tamba nupa adubu yengtuna hainai mapa taba kauren sana kaiduruni onthokna matik mathongna leikhredago nupa ase angamba manak dekte sangsinduna
ꯃꯀꯣꯂꯣꯏ ꯃꯃꯤꯡ ꯃꯣꯏꯔꯥꯡ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯂꯝꯂꯦꯟ ꯂꯝꯗꯝꯅꯆꯤꯡꯕ ꯑꯃꯨꯛ ꯇꯥꯡꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯈꯣꯡꯖꯣꯝꯕꯅ ꯀꯥꯡꯖꯩ ꯉꯝꯂꯕꯗ ꯃꯅꯝꯗ ꯏꯟꯕ ꯂꯩꯔꯨꯝ ꯉꯝꯊꯪ ꯑꯗꯨꯗ ꯑꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯡ ꯆꯥꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯞꯂꯝꯃꯤ ꯀꯥꯡꯖꯩꯕꯨꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯤꯗꯣꯅꯨ ꯀꯧꯕꯤ ꯂꯩꯁꯥ ꯃꯥꯅꯁꯨ ꯄꯥꯈꯪ ꯃꯥꯒꯤ ꯃꯇꯦꯡ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯐꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯔꯤ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯛꯈꯪꯗ꯭ꯔꯤ ꯆꯥꯎꯕꯅ ꯋꯥꯔꯤ ꯂꯤꯊꯩ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯌꯥ ꯊꯥꯖ ꯐꯥꯠꯇꯦ ꯄꯥꯔꯤ ꯅꯪꯅ ꯇꯝꯂꯤꯕ ꯌꯋꯥ ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯔꯁꯤꯕ ꯁꯣꯝꯗꯅ ꯀꯥꯡꯖꯩ ꯄꯨꯕꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯁꯥꯎꯅꯤꯡꯅ ꯈꯣꯝꯗꯣꯟ ꯁꯣꯏꯕꯨꯡ ꯍꯟꯖꯕ ꯈꯨꯃꯟ ꯃꯨꯕ ꯃꯈꯣꯏ ꯂꯩꯔꯤ ꯈꯣꯝꯗꯣꯟꯅ ꯍꯥꯏ ꯅꯨꯄꯥ ꯑꯗꯨꯃꯛꯇꯤ ꯃꯣꯏꯔꯥꯡꯗ ꯈꯣꯝꯗꯣꯟ ꯑꯩꯒꯤ ꯀꯥꯗ ꯂꯣꯏꯔꯪ ꯁꯤꯡꯈꯣꯡ ꯑꯣꯏꯔꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯜꯂꯤ ꯀꯥꯡꯖꯩꯗ ꯍꯩꯈ꯭ꯔꯕ ꯈꯨꯃꯟ ꯃꯨꯕꯕꯨ ꯃꯥꯅ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯍꯜꯂꯕ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯈꯨꯃꯟ ꯃꯨꯕ ꯍꯥꯏꯔꯤꯕ ꯈꯨꯃꯟ ꯃꯆꯥ ꯑꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯒꯤ ꯄꯅꯥ ꯄꯥꯝꯕꯣꯝ ꯃꯇꯤꯛ ꯆꯥꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡꯅ ꯈꯣꯏꯗꯥꯕ ꯂꯩꯇ꯭ꯔꯗꯨꯅ ꯈꯨꯃꯟꯕꯨ ꯂꯧꯔꯨꯗꯨꯅ ꯊꯝꯈꯤꯕꯅꯤ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯈꯨꯃꯟ ꯃꯨꯕꯗ ꯍꯪꯉꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯨ ꯌꯩꯊꯦꯛꯄ ꯌꯥꯕ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯕ ꯂꯧ ꯑꯃꯇꯪꯗꯗꯤ ꯏꯔꯩꯃꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯐꯪꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯈꯣꯝꯗꯣꯟꯅꯁꯨ ꯌꯥꯔꯤ ꯃꯇꯥꯡ ꯆꯥꯅ ꯈꯣꯡꯖꯣꯝꯕꯁꯨ ꯂꯤꯆꯩ ꯂꯤꯔꯨꯗ ꯄꯣꯠꯌꯣꯝ ꯌꯥꯟꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯐꯥꯎꯅ ꯍꯦꯛ ꯂꯥꯛꯏ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯅ ꯃꯥꯕꯨ ꯀꯧꯏ ꯍꯩꯇꯝꯕ ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯁꯖꯤꯕꯨ ꯂꯩꯈꯨꯟ ꯇꯧ ꯃꯤꯔꯦꯟ ꯄꯥꯕꯣꯠ ꯂꯣꯜꯂꯛꯄ꯭ꯔꯥ ꯍꯥ ꯁꯖꯤꯕꯨ ꯂꯩꯈꯨꯟ ꯇꯧ ꯃꯤꯔꯦꯟ ꯄꯥꯕꯣꯠ ꯂꯣꯟꯕꯗꯤ ꯏꯃꯨꯡ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯇ ꯅꯈꯣꯏꯒꯨꯝꯕ ꯁꯃꯥ ꯂꯦꯡꯃꯥꯟꯅꯕꯒ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯡꯅꯔꯒ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯀꯥꯡꯖꯩ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯒ ꯍꯥꯞꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅꯤ ꯅꯈꯣꯏꯒꯤꯁꯦ ꯃꯁꯤꯕꯨ ꯃꯨꯟꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ ꯈꯣꯝꯗꯣꯟ ꯃꯍꯥꯛꯇꯤ ꯁꯥꯎꯔꯦ ꯑꯗꯨꯅ ꯍꯥꯏ ꯅꯪꯒꯤ ꯄꯣꯠꯄꯨ ꯂꯦꯡꯕꯨꯗꯣ ꯃꯥꯂꯦꯝ ꯂꯩꯗ ꯊꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯏ ꯈꯨꯃꯟ ꯃꯨꯕꯁꯤꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯨꯛꯅꯥ ꯁꯥꯟꯅꯧ ꯅꯊꯧꯅꯥ ꯌꯦꯡꯒꯦ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯗꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅꯤ ꯀꯥꯡꯖꯩꯗ ꯑꯩꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯇꯝꯕ ꯑꯃꯒ ꯑꯃꯨꯛ ꯂꯝꯕꯥꯈꯛ ꯇꯧꯖꯗꯦ ꯑꯩꯍꯥꯛꯇꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯕꯨꯡꯉꯣ ꯑꯩꯒ ꯂꯝꯕꯥ ꯍꯦꯛꯇ ꯇꯧꯅꯁꯤ ꯑꯁꯤꯔꯥ ꯁꯣꯝꯅ ꯍꯥꯟꯅ ꯇꯥꯛꯄꯤꯕꯅꯤ ꯅꯅꯥꯏ ꯑꯩꯗꯤ ꯃꯗꯨꯃꯛ ꯍꯦꯛ ꯄꯥꯝꯖꯩ ꯏꯌꯥ ꯍꯩ ꯃꯤꯅꯥꯏ ꯃꯆꯥ ꯑꯩꯒꯤ ꯏꯅꯥꯏ ꯈꯨꯃꯟ ꯃꯨꯕꯕꯨ ꯃꯨꯛꯅꯥꯗ ꯅꯪꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯕꯨꯡꯉꯣ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯁꯛꯆꯧꯍꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯔꯁꯤ ꯈꯣꯡꯖꯣꯝꯕꯒ ꯈꯨꯃꯟ ꯃꯨꯕꯒ ꯀꯥꯡꯖꯩꯒꯤ ꯃꯇꯨꯡꯗ ꯃꯨꯛꯅꯥ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯥꯟꯅꯒꯗꯧꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯤ ꯁꯦꯝꯂꯤ ꯐꯤꯕꯝ ꯁꯦꯝꯂꯤ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯛꯅꯥ ꯁꯥꯟꯅꯔꯤ ꯃꯨꯕꯅ ꯃꯨꯛꯅꯥ ꯂꯣꯡꯈ꯭ꯔꯧ ꯍꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯈꯣꯡꯖꯣꯝꯕꯅ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯅꯤꯡꯒꯣꯡꯅ ꯂꯪꯗꯨꯅ ꯈꯣꯡꯖꯣꯝꯕꯅ ꯃꯨꯕꯕꯨ ꯃꯥꯂꯦꯝ ꯂꯩꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯊꯥꯗꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯈꯣꯝꯗꯣꯟ ꯃꯍꯥꯛꯇꯤ ꯃꯈꯥ ꯆꯤꯛꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯟꯖꯕꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯡꯖꯣꯝꯕꯅ ꯃꯈꯣꯏꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯃꯍꯥꯛ ꯄꯣꯠꯌꯣꯝꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯦ ꯃꯍꯥꯛ ꯃꯃꯥꯒ ꯃꯇꯥꯎ ꯆꯥꯎꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯄꯥꯔꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯄꯂꯦꯝ ꯏꯃꯥ ꯉꯁꯤꯗꯤ ꯈꯨꯟꯊꯛꯀꯤ ꯃꯤꯆꯪꯗ ꯅꯄꯥꯔꯤꯅ ꯄꯅꯥ ꯀꯥꯡꯖꯩ ꯌꯥꯎꯖꯔꯨꯏ ꯄꯦꯟꯕꯤꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡꯒꯤ ꯏꯄꯥ ꯏꯇꯣꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯂꯩꯔꯨꯝ ꯉꯕꯣ ꯅꯨꯡꯁꯤ ꯆꯥꯟꯕꯤꯗꯨꯅ ꯄꯤꯕꯤꯔꯛꯄ ꯆꯦꯡꯕꯣꯟ ꯊꯨꯝꯕꯣꯟꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯆꯥꯎꯕꯅ ꯏꯇꯥꯎ ꯀꯥꯡꯖꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯄꯂꯦꯝ ꯏꯃꯥꯗ ꯑꯗꯨꯛ ꯇꯝꯖꯔꯝꯕꯅꯤ ꯏꯇꯥꯎ ꯃꯈꯣꯏꯗꯣ ꯀꯥꯡꯖꯩ ꯄꯣꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯃꯟ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯂꯝꯕꯤ ꯌꯥꯡꯗꯧꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯁꯤꯡꯂꯛꯏ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯅꯥ ꯑꯃꯨꯛ ꯁꯥꯟꯅꯩ ꯈꯨꯃꯟ ꯃꯨꯕ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯅꯝ ꯂꯩꯕꯥꯛꯇ ꯇꯥꯍꯜꯂꯝꯂꯕꯅꯤ ꯃꯄꯥꯔꯤ ꯃꯋꯥꯍꯩ ꯑꯁꯤꯗ ꯄꯂꯦꯝꯑꯣꯏ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯈꯠꯅ ꯄꯥꯔꯤ ꯅꯪꯕꯨ ꯇꯥꯎꯀꯣ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯗ
ꯂꯥꯏꯕꯛ ꯆꯥꯎꯕ ꯅꯍꯥꯛꯀꯤ ꯌꯦꯛꯅ ꯃꯔꯨ ꯌꯦꯡꯊꯤꯅꯕ ꯃꯄꯥꯜ ꯊꯥꯈ꯭ꯔꯕꯅꯤꯗꯣ ꯈꯣꯡꯗꯣꯟ ꯃꯣꯏꯔꯥꯡꯁꯤꯗ ꯑꯔꯥꯝꯕ ꯆꯥꯅꯗꯦ ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯅꯤ ꯃꯉꯣꯟꯗ ꯅꯪꯅ ꯁꯤꯡꯅꯕꯒꯨꯝ ꯊꯣꯛꯏ ꯄꯥꯔꯤ ꯅꯃꯥꯏꯒꯤ ꯊꯃꯣꯏꯗꯤ ꯋꯥꯈ꯭ꯔꯦꯗ ꯊꯥꯡꯒ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨ ꯇꯔꯥꯂꯛꯇ ꯇꯤꯟꯒꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯄꯂꯦꯝ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨ ꯌꯧꯅ ꯄꯤꯗꯣꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯆꯥꯎꯕꯅꯁꯨ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯂꯩꯖꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯄꯥꯏꯃ ꯄꯤꯕꯨ ꯋꯥꯕꯤꯒꯅꯨ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯈꯣ ꯃꯆꯥꯅ ꯄꯨꯔꯛꯄ ꯄꯣꯠꯌꯣꯝ ꯑꯗꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯈꯤ ꯆꯥꯎꯕꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯍꯌꯦꯡ ꯑꯁꯤ ꯁꯖꯤꯕꯨ ꯂꯥꯛꯌꯦꯟ ꯇꯥꯏꯔꯛꯄ ꯑꯅꯧꯕ ꯀꯨꯝꯕ ꯍꯧꯕꯒꯤ ꯃꯣꯏꯔꯥꯡ ꯂꯩ ꯃꯔꯣꯟꯁꯤꯡꯅ ꯑꯁꯤꯡꯅꯕ ꯀꯥꯡ ꯁꯥꯟꯅꯕ ꯊꯣꯛꯏ ꯀꯥꯡ ꯌꯦꯡꯉꯨꯁꯤ ꯃꯔꯨꯞ ꯑꯩꯗꯤ ꯆꯠꯄ ꯇꯜꯂꯤꯗ ꯑꯩꯒꯤꯗꯤ ꯐꯤꯁꯛ ꯐꯤꯁꯨ ꯊꯣꯛꯄ ꯐꯤꯖꯣꯜ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯗꯨ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯕꯛꯅꯤ ꯇꯥꯡꯖꯃꯥꯏ ꯏꯀꯥꯏꯅꯕꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤꯁꯨ ꯆꯔꯩ ꯐꯤꯖꯣꯜ ꯐꯖꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯝ ꯆꯠꯁꯤ ꯀꯥꯡ ꯁꯥꯟꯅꯕ ꯌꯥꯎꯒꯗꯕꯁꯨ ꯅꯠꯇꯦ ꯌꯦꯡꯒꯗꯕ ꯈꯛꯅꯤ ꯄꯂꯦꯝ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯌꯦꯡꯕꯒꯤꯗꯤ ꯌꯦꯡꯖꯔꯨ ꯑꯗꯨꯗ ꯄꯥꯔꯤ ꯅꯈꯣꯏꯒꯤꯗꯤ ꯆꯔꯩ ꯐꯤꯖꯣꯜ ꯃꯆꯨ ꯇꯥꯕ ꯑꯃꯠꯇꯁꯨ ꯂꯩꯖꯗꯦ ꯍꯣꯔꯦꯟ ꯆꯥꯛꯇꯥꯟ ꯐꯤꯗꯥꯟꯅꯕ ꯃꯔꯛꯇꯨꯗ ꯆꯪꯂꯨꯔꯒ ꯇꯥꯡꯖꯃꯥꯏ ꯄꯨꯕ ꯉꯝꯂꯣꯏ ꯑꯗꯨꯒꯤꯕꯨ ꯈꯜꯂꯨꯅꯦ ꯃꯈꯣꯏꯒꯤ ꯐꯤꯗꯥꯟꯅꯕ ꯌꯥꯎꯖꯔꯣꯏ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯠꯄꯗ ꯀꯔꯤꯒꯤ ꯏꯀꯥꯏꯐꯝ ꯊꯣꯛꯄꯒꯤ ꯄꯂꯦꯝ ꯀꯨꯝꯍꯩ ꯑꯗꯨꯗ ꯌꯦꯡꯖꯔꯨꯒꯦ ꯈꯣꯡꯖꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯦꯒꯦ ꯆꯅꯨ ꯂꯩꯃꯔꯣꯟꯁꯤꯡꯅ ꯀꯥꯡ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕ ꯆꯠꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯊꯥꯅꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯀꯦꯒꯦ ꯆꯅꯨꯔꯥꯁꯤꯡ ꯁꯨꯅ ꯇꯤꯟꯗꯨꯅ ꯂꯩꯔꯤ ꯈꯣꯡꯖꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯅꯨꯖꯥꯁꯤꯡꯅ ꯀꯥꯡ ꯁꯥꯟꯅꯕꯗꯨ ꯌꯦꯡꯒꯗꯣꯏꯅꯤ ꯍꯥꯏꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯡꯗꯣꯟ ꯑꯃꯁꯨ ꯃꯨꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯂꯛꯏ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯀꯥꯡꯖꯩ ꯑꯃꯗꯤ ꯃꯨꯛꯅꯥꯗ ꯄꯣꯛꯈꯤꯕꯒꯤ ꯄꯥꯏꯃ ꯄꯤꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯅ ꯃꯈꯣꯏ ꯂꯩꯔꯤ ꯃꯨꯕꯅ ꯍꯥꯏ ꯁꯛꯈꯪꯗꯕ ꯈꯨꯟꯗꯛ ꯃꯆꯥꯗꯨꯅ ꯑꯩꯕꯨ ꯃꯨꯛꯅꯥ ꯊꯥꯈꯤꯕꯁꯦ ꯈꯨꯃꯟ ꯃꯆꯥ ꯄꯨꯝꯅꯃꯛꯀꯤ ꯇꯥꯡꯖꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯈꯨꯃꯟ ꯏꯔꯩꯕꯥꯛꯇ ꯅꯅꯥꯏ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯁꯤꯟꯇꯥꯛꯄ ꯇꯣꯅꯥꯌꯨꯝ ꯃꯣꯏꯕ ꯀꯧꯕ ꯑꯃ ꯂꯩ ꯃꯥꯒ ꯅꯨꯄꯥꯗꯨꯒ ꯃꯨꯛꯅꯥ ꯁꯥꯟꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏꯅ ꯁꯤꯟꯇꯥꯛꯄꯗꯨꯕꯨ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯅꯤ ꯐꯔꯦ ꯑꯩꯅꯁꯨ ꯌꯥꯔꯦ ꯀꯥꯡꯁꯪ ꯑꯗꯣꯝꯗꯒꯤ ꯁꯣꯏꯕꯨꯡ ꯍꯟꯖꯕ ꯊꯣꯛꯂꯛꯏ ꯀꯥꯡ ꯁꯥꯟꯅꯕꯗꯨ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯃꯅꯥꯏ ꯃꯁꯦꯟ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯐꯝꯐꯝ ꯂꯥꯡꯒ ꯁꯦꯝ ꯁꯥꯕꯅꯤ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯀꯦꯒꯦ ꯅꯤꯡꯉꯣꯜꯁꯤꯡꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯀꯥꯡ ꯁꯥꯟꯅꯍꯧꯔꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯈꯣꯡꯂꯦꯡꯕꯤꯔꯛꯇꯕꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯔꯛꯆꯕꯅꯤ ꯀꯥꯡ ꯍꯧꯈ꯭ꯔꯕꯔꯥ ꯀꯅꯥꯅ ꯀꯥꯡ ꯊꯣꯏꯍꯧꯏ ꯅꯅꯥꯏ ꯇꯣꯝꯕꯤꯅꯨꯒꯤ ꯂꯝꯗꯥ ꯑꯅꯤ ꯆꯦꯛꯐꯩ ꯅꯥꯝꯃ ꯑꯗꯨꯒ ꯂꯩ ꯃꯔꯦꯜ ꯃꯤꯡꯊꯣꯜ ꯐꯪꯒꯗꯧꯔꯤꯕꯤ ꯅꯅꯥꯏ ꯄꯤꯗꯣꯅꯨꯒꯤꯅ ꯂꯝꯗꯥ ꯑꯍꯨꯝ ꯆꯦꯛꯐꯩ ꯅꯥꯝꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯁꯨ ꯅꯅꯥꯏ ꯄꯤꯗꯣꯅꯨ ꯈꯨꯠ ꯊꯥꯍꯧꯗ꯭ꯔꯤ ꯊꯣꯏꯅꯤꯅꯦ ꯃꯥꯅ ꯊꯣꯏꯗ꯭ꯔꯕꯗꯤ ꯂꯩ ꯃꯀꯣꯟꯗ ꯁꯥꯠꯀꯗꯧꯔꯤꯕ ꯂꯩꯔꯥꯡꯅ ꯂꯩꯅꯝ ꯆꯥꯎꯗꯕ ꯍꯧꯅꯕ꯭ꯔꯥ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯉꯔꯥꯡꯒꯤ ꯁꯛꯈꯪꯗꯕ ꯈꯨꯟꯊꯛꯀꯤ ꯀꯥꯡꯖꯩꯔꯣꯏ ꯈꯨꯃꯤꯠ ꯈꯨꯗꯥꯡ ꯃꯆꯥꯗꯨꯗꯤ ꯀꯥꯡꯕꯨ ꯌꯦꯡꯕ ꯂꯥꯛꯍꯧꯏ ꯐꯩ ꯅꯈꯣꯏꯅꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥꯕꯨ ꯌꯦꯡꯉꯣ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯥꯛꯅꯒꯗꯕꯅꯤ ꯈꯪꯂꯤꯗꯅ ꯅꯅꯥꯏ ꯈꯪꯖꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯤ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯡꯗꯣꯟ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯀꯦꯒꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯀꯥꯡ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯛꯇꯁꯨꯗ ꯍꯦꯜꯂꯕꯤ ꯄꯤꯗꯣꯅꯨ ꯀꯧꯕꯤ ꯅꯨꯖꯥ ꯃꯍꯥꯛꯅꯤ ꯃꯊꯃꯣꯏꯅꯨꯡꯗ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯀꯥꯡ ꯑꯗꯨ ꯁꯥꯟꯅꯖꯩ ꯈꯣꯡꯗꯣꯟꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯗꯣꯅꯨꯗꯒꯤ ꯃꯤꯐꯝ ꯆꯣꯏꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯂꯩꯗꯨꯅ ꯀꯥꯡ ꯌꯦꯡꯂꯝꯕ ꯈꯣꯡꯖꯣꯝꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯊꯟꯇ ꯏꯀꯥꯏꯖꯔꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ ꯆꯥꯎꯕꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯥꯡ ꯑꯗꯨ ꯌꯦꯡꯂꯤ ꯆꯥꯎꯕꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯇꯥꯎ ꯈꯣꯡꯖꯣꯝꯕꯅ ꯂꯩꯔꯝꯗꯕꯗꯨꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ ꯃꯇꯥꯎ ꯈꯣꯡꯖꯣꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯏ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ ꯏꯇꯥꯎ ꯑꯩ ꯅꯪꯅꯗꯤ ꯃꯌꯥꯝꯒ ꯐꯤꯃꯥꯟꯅꯗꯕ ꯈꯔ ꯃꯣꯠꯇꯥꯏ ꯁꯨꯝꯗꯥꯏꯅꯕꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯔꯣꯝꯗꯗ
ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯡꯖ ꯃꯥꯏꯁꯤ ꯏꯀꯥꯏꯔꯦ ꯑꯔꯨ ꯑꯅꯥꯟ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯂꯩꯕ ꯑꯩ ꯍꯪꯒꯣꯏꯔꯛꯏ ꯍꯤꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯂꯥꯛꯑꯣ ꯀꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛꯀ ꯌꯦꯡꯈꯤꯁꯤ ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯝꯂꯒꯦ ꯅꯪ ꯆꯪꯂꯒ ꯑꯣꯏꯅ ꯌꯦꯡꯖꯧꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯀ ꯌꯦꯡꯂꯨꯈꯤꯒꯦ ꯅꯪ ꯆꯠꯂꯝꯈꯤꯅꯨ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯆꯥꯎꯕꯗꯣ ꯑꯃꯨꯛ ꯆꯪꯈꯤ ꯈꯣꯡꯖꯣꯝꯕ ꯃꯍꯥꯛ ꯃꯊꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯄꯤꯗꯣꯅꯨꯒ ꯄꯦꯅꯨꯒꯁꯨ ꯃꯈꯨꯠꯇ ꯍꯨꯃꯥꯏ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯍꯨꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯈꯣꯡꯖꯣꯝꯕꯅ ꯎ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯩꯈꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯈꯣꯡꯖꯣꯝꯕꯁꯨ ꯅꯨꯄꯤ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯩ ꯆꯨꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯍꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯠ ꯍꯦꯛ ꯊꯣꯛꯏ ꯎ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯎꯅ ꯄꯤꯗꯣꯅꯨ ꯃꯍꯥꯛ ꯀꯪꯐ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯝꯅ ꯈꯪꯕꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯥꯡ ꯑꯗꯨ ꯃꯈꯥꯗ ꯍꯦꯛ ꯇꯥꯈꯤ ꯈꯣꯡꯖꯣꯝꯕ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯄꯤꯗꯣꯅꯨꯅ ꯄꯦꯅꯨꯗ ꯏꯪꯒꯤꯠ ꯑꯃ ꯄꯤ ꯄꯦꯅꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯦꯀꯦ ꯏꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯆꯞ ꯂꯦꯞꯇꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤꯗꯤ ꯈꯟꯕꯤꯒꯅꯨ ꯏꯕꯨꯡꯒꯤ ꯀꯣꯂꯣꯏꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯗꯨ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯈꯨꯃꯤꯠ ꯈꯨꯗꯥꯡꯒꯤ ꯃꯆꯥꯅꯤ ꯂꯥꯏꯍꯜꯂꯤꯗ ꯂꯩꯖꯩ ꯀꯣꯂꯣꯏꯃꯤꯡꯅ ꯎꯔꯥ ꯅꯍꯥ ꯈꯣꯡꯖꯣꯝꯕ ꯀꯧꯖꯩ ꯏꯆꯜ ꯑꯅꯤꯒꯤꯁꯨ ꯇꯥꯛꯎꯗꯣ ꯄꯦꯅꯨꯅ ꯇꯥꯛꯏ ꯄꯥꯈꯪꯒꯤ ꯃꯥꯡꯗ ꯄꯨꯡꯌꯥꯡꯅ ꯂꯦꯞꯁꯤ ꯂꯦꯞꯉꯝꯗ ꯃꯥꯂꯪꯕꯅ ꯍꯨꯝꯕ ꯂꯩꯔꯥꯡꯒꯨꯝ ꯍꯥꯏꯅ ꯍꯨꯝꯅ ꯈꯥꯡꯂꯤꯕꯁꯤ ꯑꯉꯝꯕ ꯉꯥꯔꯨ ꯍꯟꯖꯕꯒꯤ ꯃꯃꯣꯝꯅꯤ ꯃꯊꯛꯇ ꯃꯆꯦꯝ ꯑꯃ ꯁꯥꯠꯇꯦ ꯃꯈꯥꯗ ꯃꯅꯥꯎ ꯑꯃ ꯄꯣꯝꯗꯦ ꯅꯤꯡꯉꯣꯜ ꯃꯗꯨꯝ ꯄꯣꯛꯄꯤꯅꯤ ꯀꯣꯂꯣꯏꯃꯤꯡꯅ ꯄꯤꯗꯣꯅꯨ ꯑꯩꯍꯥꯛꯁꯤꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯛꯊꯤꯕꯤ ꯄꯦꯅꯨ ꯍꯥꯏꯕꯗꯨꯅꯤ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛ ꯂꯩꯁꯨꯒ ꯀꯣꯂꯣꯏꯃꯤꯡꯒ ꯀꯣꯟꯅꯅ ꯑꯩꯗꯤ ꯉꯁꯤꯗ ꯈꯪꯖꯔꯤ ꯉꯥꯔꯨ ꯍꯟꯕꯒꯤ ꯈꯨꯠꯊꯥ ꯂꯩ ꯏꯁꯣꯏ ꯍꯦꯛ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯤꯡꯊꯧ ꯀꯣꯟꯗ ꯁꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯅꯥꯄꯃꯛꯇ ꯆꯤꯡꯒꯗꯕ ꯂꯩꯔꯥꯡꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥꯅ ꯊꯤꯟꯕ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯀꯅꯤ ꯂꯦꯞꯅ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯄꯥꯈꯪ ꯃꯥꯒꯤ ꯃꯋꯥꯍꯩ ꯑꯁꯤꯗ ꯄꯤꯗꯣꯅꯨ ꯀꯧꯕꯤ ꯅꯨꯖꯥꯅ ꯑꯁꯨꯝꯅ ꯈꯨꯝꯖꯩ ꯍꯥ ꯄꯦꯅꯨ ꯉꯁꯤꯗ ꯎꯅꯕꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯕꯨ ꯈꯪꯕꯤꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯊꯥꯖꯕꯤꯔꯤꯕꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇꯤ ꯃꯅꯥꯛ ꯅꯛꯄ ꯄꯥꯃꯦꯜꯗ ꯌꯦꯠꯀꯅꯤ ꯎꯔꯤꯒꯤ ꯄꯥꯡꯈꯛꯅꯤ ꯌꯦꯜꯂꯛꯀꯅꯨ ꯃꯇꯥꯒꯨꯝ ꯍꯥꯟꯅ ꯂꯥꯞꯊꯣꯛꯈꯤꯕ ꯃꯥꯜꯂꯤ ꯆꯪꯁꯤꯟꯈꯤꯒꯅꯨ ꯂꯥꯞꯊꯣꯛꯆꯕꯁꯨ ꯅꯠꯆꯗꯦ ꯄꯥꯃꯦꯜ ꯑꯣꯏꯕꯁꯤꯡꯗꯨꯗꯤ ꯂꯦꯡꯗꯕꯅꯤ ꯎꯔꯤ ꯑꯣꯏꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯋꯥꯡꯕ ꯄꯥꯃꯦꯜꯗ ꯌꯦꯠ ꯅꯣꯡꯃꯗꯣꯜ ꯈꯦꯠꯅ ꯅꯨꯡꯉꯥꯏꯅ ꯃꯥꯂꯪ ꯏꯄꯣꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯁꯥ ꯇꯝꯅꯤꯡꯕꯗꯒꯤ ꯑꯄꯤꯛꯄ ꯄꯥꯃꯦꯜꯕꯨ ꯍꯦꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯂꯩꯔꯥꯡꯒꯤ ꯈꯨꯃꯨ ꯈꯨꯊꯧ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯧꯀꯣꯜꯒꯤ ꯑꯔꯪꯕ ꯄꯥꯃꯦꯜꯗ ꯌꯦꯠꯂꯕꯗꯤ ꯄꯛꯆꯒꯅꯤ ꯍꯥꯏꯖꯕꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯐꯝꯁꯦ ꯅꯤꯡꯊꯧꯀꯣꯟꯗꯅꯤ ꯈꯟꯕꯤꯔꯕ ꯄꯨꯝꯅꯃꯛꯇꯒꯤ ꯐꯖꯕ ꯁꯅꯥꯅꯤ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯩꯖꯒꯗꯕ ꯃꯈꯥꯃꯛ ꯂꯩꯇ꯭ꯔꯦ ꯄꯤꯅꯨ ꯅꯪꯁꯤꯗꯤ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯄꯤꯗꯣꯅꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯈꯤ ꯈꯣꯡꯖꯣꯝꯕ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯊꯣꯛꯂꯛꯇꯦꯗ ꯃꯥꯒꯤ ꯀꯥꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯕꯖꯥꯠꯅꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯋꯥꯅꯤ ꯑꯩꯗꯤꯕ ꯂꯦꯞꯄ ꯋꯥꯔꯗꯨꯅ ꯅꯥꯀꯜꯗ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯊꯩ ꯁꯣꯝꯗꯅ ꯀꯥꯡꯁꯪꯕꯨꯡ ꯑꯗꯨꯗ ꯄꯤꯗꯣꯅꯨꯒꯤ ꯃꯈꯨꯠ ꯈꯨꯠꯁꯨ ꯀꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯅꯔꯤ ꯄꯤꯗꯣꯅꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯄꯤꯗꯣꯅꯨꯒꯤ ꯀꯥꯡ ꯃꯥꯡꯈꯤꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯀꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯃꯍꯥꯛ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯍꯩꯇꯝꯕ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯡ ꯑꯁꯤ ꯅꯪꯅ ꯍꯨꯗꯨꯅ ꯄꯨꯔꯤꯕꯅꯣ ꯂꯩꯄꯥꯛ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯩ ꯋꯥꯍꯩ ꯑꯁꯤꯗ ꯐꯝꯂꯝꯕ ꯈꯣꯡꯖꯣꯝꯕ ꯃꯍꯥꯛ ꯏꯉꯪꯉꯪꯅ ꯍꯧꯒꯠꯂꯛꯏ ꯀꯔꯤ ꯑꯌꯥꯝꯕ ꯋꯥꯒꯤ ꯋꯥꯈꯣꯡ ꯃꯔꯤ ꯁꯦꯡꯅ ꯈꯪꯗꯅ ꯃꯤꯆꯝꯗ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕꯅꯤ ꯁꯥꯎꯖꯅꯤꯡꯕ ꯃꯤꯒꯤ ꯁꯖꯠꯅꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯁꯤꯅꯤꯡꯗꯨꯅ ꯀꯥꯡꯗꯣ ꯅꯪꯅ ꯍꯨꯗꯨꯅ ꯄꯨꯔꯛꯄꯗꯨꯝ ꯑꯣꯏꯔꯅꯤ ꯀꯌꯥꯗ ꯌꯥꯋꯥ ꯈꯣꯟꯐꯝ ꯀꯟꯈ꯭ꯔꯕꯅꯣ ꯍꯨꯕꯅ ꯃꯥꯅ ꯍꯨꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯅ ꯅꯪ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯡ ꯍꯨꯔꯥꯟꯕ ꯃꯤꯁꯛꯇꯨ ꯂꯩꯔꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯁꯨꯝꯅ ꯂꯥꯎꯔꯕꯗ ꯃꯐꯝ ꯑꯗꯨꯝꯅ ꯃꯤ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ ꯈꯣꯡꯗꯣꯟ ꯑꯃꯗꯤ ꯈꯨꯃꯟ ꯃꯨꯕꯁꯨ ꯎꯔꯦ ꯈꯨꯃꯟ ꯃꯨꯕꯅ ꯈꯨꯃꯤꯠ ꯈꯨꯗꯥꯡꯒꯤ ꯃꯆꯥꯁꯤ ꯑꯣꯏꯔꯦ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯃꯥꯕꯨ ꯆꯥꯎꯕ ꯈꯨꯟꯊꯛ ꯃꯆꯥꯅꯤ ꯄꯨꯟꯁꯤꯜꯂꯣ
ꯍꯨꯏꯒꯪ ꯊꯥꯡꯗꯨꯅ ꯁꯤꯡꯁꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯍꯩ ꯈꯨꯃꯩ ꯃꯆꯥ ꯇꯥꯖꯧꯍꯦ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯑꯐꯣꯡꯂꯝ ꯀꯪꯖꯩ ꯃꯨꯛꯅꯥꯗꯅꯤ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅ ꯍꯨꯔꯥꯜꯂꯅ ꯂꯨꯝꯐꯨꯗ ꯅꯨꯄꯥ ꯃꯆꯥ ꯃꯥꯟꯗꯦꯗ ꯈꯣꯝꯗꯣꯟꯅꯁꯨ ꯃꯁꯛ ꯈꯪꯂꯤ ꯃꯥꯅ ꯍꯥꯏ ꯍꯩ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯃꯨꯕꯥ ꯐꯨꯗꯠꯂꯣ ꯃꯥꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯅꯤ ꯆꯥꯎꯕꯁꯨ ꯂꯦꯞꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯨꯗꯦ ꯃꯖꯥꯏꯕꯨꯡꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯈꯨꯃꯟ ꯃꯨꯕꯅ ꯈꯣꯡꯖꯣꯝꯕꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯜꯂꯤ ꯈꯣꯡꯖꯣꯝꯕ ꯎꯞꯊꯨꯗꯨꯅ ꯇꯨꯈ꯭ꯔꯦ ꯀꯥꯈꯠꯇꯨꯅ ꯅꯦꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯈꯗꯥꯔꯥꯛꯄꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯍꯩ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯈꯣꯝꯗꯣꯟꯅ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯃꯔꯝ ꯍꯥꯏꯕꯨ ꯃꯍꯥꯛ ꯑꯁꯦ ꯀꯥꯡ ꯍꯨꯔꯥꯟꯕꯅꯤ ꯉꯥꯏꯈꯣ ꯇꯞꯊꯈꯣ ꯅꯈꯨꯠ ꯆꯜꯂꯕ ꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯈꯗꯥꯔꯥꯛꯄꯅ ꯈꯣꯡꯖꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯍꯩ ꯄꯥꯔꯤ ꯃꯥꯟꯕ ꯅꯪꯕꯨ ꯈꯨꯟꯊꯛ ꯈꯨꯟꯈꯥꯒꯤ ꯀꯥꯡꯖꯩꯗ ꯌꯥꯎꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯄꯟꯊꯧ ꯍꯧꯒꯠꯂꯨ ꯅꯪꯁꯤ ꯀꯩꯅꯧ ꯏꯇꯝꯂꯛꯂꯤꯕ ꯅꯍꯥꯅꯤ ꯅꯪ ꯑꯣꯏꯗ ꯌꯥꯋꯥ ꯁꯤꯡꯒꯣꯏꯅꯒꯅꯨ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯪꯅ ꯏꯆꯥ ꯄꯤꯗꯣꯅꯨꯒꯤ ꯀꯥꯡ ꯍꯨꯔꯥꯜꯂꯕ꯭ꯔꯥ ꯄꯟꯊꯧ ꯑꯩ ꯍꯨꯔꯥꯟꯖꯗꯦ ꯑꯩ ꯂꯧꯗꯦ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯤꯗꯣꯅꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯄꯟꯊꯧ ꯅꯃꯣꯝꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯀꯥꯡ ꯑꯁꯦ ꯅꯃꯣꯝꯅ ꯅꯅꯥꯏ ꯄꯦꯅꯨꯒ ꯂꯣꯏꯅꯅ ꯃꯥꯂꯪ ꯏꯁꯤꯛ ꯊꯦꯝꯂꯝꯕꯗꯒꯤ ꯀꯥꯎꯗꯨꯅ ꯆꯤꯊꯔꯝꯕꯅꯤ ꯀꯅꯥꯝꯇꯅ ꯍꯨꯗꯨꯅ ꯄꯨꯈꯤꯕ ꯅꯠꯇꯦ ꯉꯁꯥꯏ ꯃꯈꯩ ꯂꯧꯁꯤꯡ ꯂꯧꯃꯥꯡꯅꯗꯨꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯋꯥꯊꯣꯛ ꯑꯁꯤꯗ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯂꯩꯇꯦ ꯄꯦꯅꯨꯗ ꯑꯃꯨꯛ ꯈꯗꯥꯔꯛꯄꯅ ꯄꯤꯗꯣꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯦꯅꯨꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯨꯝꯖꯔꯤ ꯀꯥꯡꯒꯤ ꯂꯤꯈꯨꯜ ꯑꯁꯤ ꯊꯤꯒꯠꯂꯛꯄꯗ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯀꯥꯡꯗꯨ ꯂꯝꯕꯤ ꯃꯌꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ ꯇꯁꯦꯡꯅ ꯎꯍꯧꯕꯃꯛ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯥꯡ ꯃꯄꯨ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯀꯥꯡꯗꯨ ꯇꯥꯍꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯈꯗꯥꯔꯥꯛꯄꯅ ꯍꯥꯏꯔꯝꯃꯤ ꯈꯣꯝꯗꯣꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯐꯤꯗꯨ ꯀꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯗꯥꯔꯥꯛꯄꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯄꯥꯔꯤ ꯅꯪꯕꯨ ꯀꯦꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯌꯨꯒꯕ ꯇꯥꯅꯤꯡ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯄꯟꯊꯧ ꯑꯉꯝꯕ ꯅꯅꯥꯏ ꯈꯨꯕꯤꯠ ꯈꯨꯗꯥꯡ ꯃꯆꯥꯅꯤ ꯑꯩꯅ ꯍꯥꯏꯖꯗꯨꯅꯁꯨ ꯈꯪꯕꯤꯔꯣꯏ ꯅꯪꯒꯨꯝꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩꯗ ꯏꯊꯤꯡꯗ ꯄꯟꯊꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯤꯡꯊꯧꯒꯤ ꯉꯥꯡꯂꯧ ꯈꯥꯗ ꯆꯪꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯨꯁꯤꯟꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤꯗ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯐꯒꯅꯤ ꯉꯥꯏꯈꯣ ꯄꯔꯤ ꯃꯥꯟꯕ ꯅꯪꯕꯨ ꯀꯥꯡ ꯁꯥꯟꯅꯕꯗꯤ ꯍꯩꯕ꯭ꯔꯥ ꯍꯩꯕꯗꯤ ꯍꯩꯖꯗꯦ ꯃꯤꯅ ꯁꯛꯈꯪꯕꯤꯕ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯐꯔꯦ ꯅꯪꯅ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯤꯕꯁꯤ ꯀꯣꯛꯆꯅꯕ ꯑꯣꯏꯅ ꯑꯃꯨꯛ ꯂꯩ ꯃꯔꯨꯁꯤꯡꯒꯤ ꯁꯥꯟꯅꯕ ꯀꯥꯡ ꯑꯁꯤꯗ ꯇꯣꯡꯂꯨꯀꯣ ꯁꯥꯟꯅꯖꯒꯤ ꯄꯟꯊꯧ ꯑꯁꯨꯝꯅ ꯈꯗꯥꯔꯥꯛꯄꯅ ꯇꯣꯝꯕꯤꯅꯨꯒꯤꯗ ꯃꯖꯥꯏꯕꯨꯡꯉꯣꯟꯅ ꯀꯥꯡ ꯇꯣꯡꯍꯟꯕ ꯑꯃꯗꯤ ꯄꯤꯗꯣꯅꯨꯒꯤꯗꯅ ꯈꯣꯡꯖꯣꯝꯕꯅ ꯀꯥꯡ ꯇꯣꯡꯍꯟꯕ ꯍꯥꯏꯅ ꯂꯦꯞꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯈꯗꯥꯔꯥꯛꯄ ꯑꯉꯝꯕꯒꯤ ꯀꯥꯡꯁꯪꯕꯨꯡꯗ ꯀꯥꯡ ꯑꯃꯨꯛ ꯁꯥꯟꯅꯅꯕ ꯊꯧꯔꯥꯡꯉꯤ ꯈꯗꯥꯔꯥꯛꯄꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯩ ꯃꯖꯥꯏꯕꯨꯡꯉꯣ ꯀꯥꯡꯄꯜ ꯑꯣꯜꯂꯁꯤ ꯈꯨꯠꯀꯥꯞꯁꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯈꯨꯀꯥꯞꯅꯤ ꯊꯦꯡꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯈꯣꯝꯗꯣꯟꯅ ꯃꯥꯕꯨꯅ ꯇꯣꯝꯕꯤꯅꯨꯒꯤ ꯀꯥꯡꯗ ꯇꯣꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯀꯥꯡ ꯁꯥꯟꯅꯕꯗꯨ ꯌꯥꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯡꯖꯣꯝꯕꯅ ꯀꯥꯡ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃ ꯋꯥ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯈꯣꯝꯗꯣꯟꯅ ꯍꯩ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤꯒꯤ ꯃꯆꯥ ꯅꯤꯡꯊꯧꯒꯤ ꯈꯨꯠꯁꯨ ꯀꯥꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯌꯣ ꯀꯥꯡ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯍꯨꯔꯥꯜꯂꯤ ꯈꯗꯥꯔꯥꯛꯄꯅꯁꯨ ꯈꯣꯡꯖꯣꯝꯕꯗ ꯍꯪꯉꯤ ꯍꯟꯗꯛꯇꯤ ꯈꯣꯡꯖꯣꯝꯕ ꯃꯍꯥꯛ ꯇꯥꯟꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯌꯥꯋꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯀꯥꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯈꯨꯠꯁꯨ ꯀꯥꯡꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯃꯁꯤ ꯅꯅꯥꯏꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯃꯅꯥ ꯑꯣꯏꯅ ꯐꯪꯖꯈꯤꯕꯅꯤ ꯅꯅꯥꯏ ꯑꯩꯒꯤꯗ ꯂꯩꯕꯗꯤ ꯃꯁꯤꯃꯛꯇ ꯅꯠꯇꯦ ꯑꯇꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯄꯤꯅꯕꯤꯕ ꯃꯅꯥ ꯉꯥꯛꯇꯅꯤ ꯃꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯈꯗꯥꯔꯥꯛꯄ ꯑꯉꯝꯕ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯆꯤꯡꯅꯕ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯝꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯇꯝ ꯑꯃꯗ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯖꯔꯝꯕ ꯀꯗꯦꯡ ꯊꯥꯡꯁꯨꯍꯟꯕ ꯀꯧꯕꯗꯣ ꯃꯥꯒꯤ ꯃꯄꯥꯔꯤꯅꯤ ꯍꯥ ꯅꯪꯕꯨ ꯄꯥꯊꯧ ꯊꯥꯡꯁꯨꯍꯟꯕ ꯀꯗꯦꯡꯒꯤ ꯃꯄꯥꯔꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯂꯕꯗ ꯈꯗꯥꯔꯥꯛꯄ ꯃꯍꯥꯛ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯏ
Isal tunu laising lembibu hana ningsinglakli adubu matam asida thangsu hanba kadeng du leitere lagi khuya tankiba kuire wahaw asidagi numit asida amuk sanagani tawramba kang adu sanakhijre bidonu penu khongjomba makhoi punna chatkre mafam maduda khadarakpaga ngaru hanbaga asumna wari sanahawi pathau ngaru hanba matam amada thangsu hanba kadenga nanga napari namom ani pinasi haina sari wasak sangnakibado hojikti chingu thangsing lai mahakna kubire masida ngaru hanbana napa chikna sumna hai pathau wafamdo yawa inin naigano nakong ani amuk suhanba yade haibiri basibu imom langlan pidono kege moirang laipaki mazai bungu mathang khanba khomdon gidamak haithil leithinduna thamlaba isani masi kaina besiliba mahak ado lebak ningthaugisu yeknab oina lawgani aisale pathau asum nairamduna ngaru hanba chatki khadarakpana haisei ningthauga ngai oiningbana sangnakhiba sari wasakbu malang khongaunarabra angakpani namu taibang nangili chatsi ha ayuk yendani loktak inung tautrana marak-marakta khongli loktak khongbal aduda kege leimarol singdu suna muktili khonobinu zamana asumna isei sahekli loktak isama panda kaidoi hibu honduna lemle ngasang talusi nauren jagoi sagatlo higi tengmai lepuko thanga karang tamlasi wagei hibu thanglaga lura pakhang punduna lemle mabu pharusi leipak mara tapnaba ningthau puning ingnaba tara chakpu sanasi masigi ek matungda pidonuna potlumna puduna pinuga tungta mangthada kare potlum pubagi waraduna aingonda da pangthungna thonggali nakhoina yang-yangna nasakomna nungaina chatliba konung tabi haibado sideidi oikhidorabani aikhoina karisu thaudabaga yakhraroi adugini tanja sida makoigi nakta khongjomasu changlei phima tingthoktuna phida thai penuna ibung phida sida phambiyo phamthai aduga makoya hum ngak wari watai tawi penuna pidonuda hai tabiri braibema ita tombino khoisu ngamna thunglare lemlenga koluksu thanare tara hongnabu tawrasi khongjomana amu adudi aisu tara hongnaba singlaujarukhige asi hairamduna haugatuna mahak chatki mahakni chatkibaga mafam aduda khomdon amuk changlei penuna mazai bungo lengbirakledana khuda somda lengsinbiyo hei penu haibi khumi khudang masasna phamlam phamna aibu phamu haibadi minai oidun tawribra hai masidi loktak khongbalni minai saktibi pazombi side penu magi thamoi nungai zade pidonusu mazai bungogi yawa khonpham taba ngamtraduna mibu minai haina aduk haibadudi pidonu aigidi minai kari su leizade ma naibu ikai bu pibani ningol aigi kada manjai bungona loirang singkong oibiduna hiram thodok khudingda tara mangda tangza phirukna bahiyek sinbibasibo aibu poko panthauna kauza iman oina tare chenja kaya laukiba leirabadi tare chenja to takpiyo ningolna kege lekai phosula moirang leipakta silanglaga ningolgi kauza iman hanjage khomdona sauna moirang ningol pukthoi ningthaugi mathang khanba khomdonbu ikaiba pibagi kapmal lamandi aina singdana tokani khak khalugano asum nairamlaga mahak chatki khongjombasu singpudu lakli penuna haisai mithoi mihenba yadaba taibangsida kalak mangda changtada ikai mangda huratanaba tungmang yengduna taibang punsida khongdoibiyuko numin asigi nungthil numidang wai matamni loktak mapalgi lambi aduda khadarakpa amadi nongthomba makhoi ani wari sanaduna chali khadarakpana thangsu hanba kadengi mapari urana ha khongjombabu masaktai pathau mahaki masa oiramlidana ha mabo pathau adungai matam amada pathau thangsu hanba kadenga pathau ngaru hanba makhoi anina mapari mamom anibu saura sangna kanda thajayon sesi haina sari wasak saknakhibadaine adu pathau ngaru hanbagi matau asidi karino mani masa ningol pidonu se
ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯗ ꯊꯥꯖꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒꯩꯅ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯇꯕ ꯇꯥꯏꯕꯪ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯁꯣꯝꯗꯅ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏ ꯃꯖꯥꯏꯕꯨꯡꯉꯣ ꯍꯟꯗꯛꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯟꯗꯣꯛꯄꯤꯒꯅꯨ ꯎꯔꯥ ꯅꯍꯥ ꯈꯣꯡꯖꯣꯝꯕꯁꯦ ꯅꯤꯡꯊꯧꯒꯤ ꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯩꯖꯤꯡꯂꯦꯟꯕꯤꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯅꯥꯏ ꯑꯩꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯖꯤꯡꯂꯦꯟꯕꯤꯒꯤ ꯈꯣꯏꯖꯤ ꯈꯥꯒꯤ ꯃꯤꯍꯨꯟ ꯍꯨꯟ ꯇꯥꯎꯖꯤꯡ ꯃꯔꯨ ꯄꯥꯜꯂꯦ ꯍꯥꯏꯅ ꯉꯪꯅ ꯁꯛꯅꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯅꯥꯏ ꯑꯩ ꯀꯥꯎꯖꯗ꯭ꯔꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯂꯕꯗꯤ ꯅꯅꯥꯏꯗꯤ ꯅꯣꯡꯊꯣꯝꯕ ꯈꯗꯔꯥꯛꯄ ꯑꯅꯤꯒꯤ ꯃꯥꯡꯗ ꯆꯥꯡ ꯇꯥꯔꯤꯗꯣ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯈꯣꯝꯗꯣꯟꯅ ꯈꯣꯡꯖꯣꯝꯕꯕꯨ ꯄꯤꯕꯨꯛꯅꯨꯡꯗ ꯌꯦꯛꯈ꯭ꯔꯦ ꯃꯥꯕꯨ ꯍꯥꯠꯅꯕ ꯋꯥꯐꯥꯎ ꯍꯥꯏꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯈꯨꯃꯟ ꯃꯨꯕꯅ ꯃꯥꯒꯤ ꯑꯣꯖꯥ ꯇꯣꯅꯥ ꯌꯨꯃꯣꯏꯕꯕꯨ ꯄꯨꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯖꯥꯏꯕꯨꯡꯉꯣꯅ ꯇꯣꯅꯥ ꯌꯨꯃꯣꯏꯕꯗ ꯍꯥꯏ ꯃꯨꯕꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯂꯒꯅꯤ ꯍꯥꯏꯔꯤꯕ ꯇꯝꯕꯁꯦ ꯃꯣꯏꯔꯥꯡꯗꯗꯤ ꯈꯔ ꯈꯤꯠ ꯁꯥꯊꯤꯅ ꯄꯥꯡꯒꯜꯂꯦ ꯃꯍꯥꯛ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕꯅꯤ ꯆꯨꯝꯅ ꯂꯧ ꯌꯦꯡꯅꯗꯨꯅ ꯁꯥꯟꯅꯕ ꯃꯨꯛꯅꯥ ꯅꯠꯇꯅ ꯌꯥꯔꯕꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯌꯨ ꯑꯄꯥꯝꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯖꯒꯦ ꯃꯖꯥꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯑꯗꯨꯝꯅ ꯍꯨꯔꯥ ꯂꯅꯥꯒꯤ ꯊꯕꯛ ꯇꯧꯖꯗꯦ ꯂꯧ ꯑꯃꯅ ꯂꯧ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯇꯝꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯇꯣꯃꯥ ꯌꯨꯃꯣꯏꯕ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯂꯝꯕꯤꯁꯤ ꯈꯣꯡꯖꯣꯝꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯛꯇꯥꯛ ꯂꯨꯊꯨꯝ ꯂꯥꯡꯊꯥꯛꯄ ꯆꯠꯄ ꯂꯝꯕꯤꯅꯤ ꯈꯣꯡꯖꯣꯝꯕ ꯃꯍꯥꯛ ꯃꯈꯨꯠꯇ ꯀꯕꯣꯂꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯆꯥꯎꯕꯁꯨ ꯃꯇꯨꯡꯗ ꯃꯇꯥꯎꯕꯨ ꯇꯥꯟꯅꯔꯛꯏ ꯇꯥꯟꯖꯥ ꯆꯥꯅ ꯃꯖꯥꯏꯕꯨꯡꯉꯣ ꯈꯣꯝꯗꯣꯟꯒ ꯈꯣꯡꯖꯣꯝꯕꯒ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯦ ꯈꯣꯡꯖꯣꯝꯕꯕꯨ ꯀꯧꯗꯨꯅ ꯇꯣꯃꯥ ꯌꯨꯃꯣꯏꯕꯒ ꯃꯨꯛꯅꯥ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯣꯡꯖꯣꯝꯕꯁꯨ ꯅꯨꯄꯥ ꯃꯆꯥ ꯅꯨꯡꯗꯝꯒꯦ ꯈꯟ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯗꯤ ꯁꯔꯣꯠ ꯍꯥꯕꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯛꯅꯥ ꯁꯥꯟꯅꯈ꯭ꯔꯦ ꯈꯣꯡꯖꯣꯝꯕꯒ ꯇꯣꯅꯥ ꯌꯨꯃꯣꯏꯕꯒ ꯉꯥꯏꯍꯥꯛ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯈꯣꯡꯖꯣꯝꯕꯅ ꯇꯣꯅꯥ ꯌꯨꯃꯣꯏꯕꯕꯨ ꯃꯨꯛꯅꯥ ꯊꯥꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯈꯨꯃꯟ ꯃꯨꯕꯅ ꯁꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯝꯗꯣꯟꯗ ꯆꯩ ꯑꯃ ꯄꯤꯔꯦ ꯈꯣꯝꯗꯣꯟꯅ ꯆꯩꯗꯨꯅ ꯈꯣꯡꯖꯣꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯟꯅ ꯀꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯈꯣꯡꯖꯣꯝꯕ ꯃꯍꯥꯛ ꯂꯧꯁꯤꯡ ꯂꯧꯃꯥꯡꯅꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯈꯣꯡꯖꯣꯝꯕꯕꯨ ꯐꯨꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥꯁꯤꯗ ꯄꯤꯗꯣꯅꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯄꯤꯗꯣꯅꯨꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯅꯥ ꯌꯨꯃꯣꯏꯕꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯏ ꯄꯤꯗꯣꯅꯨꯅ ꯁꯠ ꯇꯨꯊꯗꯨꯅ 이봉어 ꯀꯔꯤ ꯃꯇꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯤ 이봉 ꯆꯥꯎꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯆꯥꯎꯕꯅ ꯂꯧꯁꯤꯡ ꯂꯧꯃꯥꯡꯅꯔꯦ 이봉 ꯂꯥꯏꯖ ꯈꯤꯛꯂꯦꯟ ꯆꯥꯏꯅꯕ ꯈꯔꯗꯪ ꯂꯧꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯆꯠꯈꯤ ꯇꯣꯅꯥ ꯌꯨꯃꯣꯏꯕꯅ 이베마 ꯆꯔꯩꯁꯤꯁꯨ ꯃꯣꯟ ꯁꯥꯕꯗꯨꯗ ꯍꯥꯞꯄꯤꯌꯨ 이봉 ꯅꯪꯅ ꯀꯅꯥꯅꯣ ꯑꯁꯣꯛꯄꯁꯤ ꯍꯥꯟꯅ ꯅꯅꯥꯏ ꯑꯩꯒꯤ ꯆꯦꯡꯂꯧ ꯁꯛꯇꯤ ꯁꯣꯏꯗꯅ ꯀꯣꯟꯅ ꯇꯥꯛꯆꯒꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯎꯅ ꯁꯤꯡꯅꯈ꯭ꯔꯦ ꯂꯪꯂꯥ ꯂꯪꯖꯜ ꯆꯞ ꯆꯥꯕ ꯑꯃ ꯄꯨꯊꯣꯛꯍꯟꯒꯦ ꯈꯟ ꯑꯔꯥꯟꯕ ꯃꯤ ꯋꯥꯔꯛꯍꯟꯒꯦꯅꯤ ꯃꯈꯣꯏꯗ ꯍꯥꯏꯗꯨꯅ ꯑꯁꯣꯛꯄ ꯃꯥꯕꯨ ꯄꯨꯗꯨꯅ ꯄꯤꯗꯣꯅꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯈꯗꯔꯥꯛꯄ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕ ꯑꯅꯤꯅ ꯅꯤꯡꯊꯧ ꯂꯩꯖꯤꯡꯂꯦꯟꯕꯒꯤ ꯃꯐꯝꯗ ꯌꯋꯥ ꯄꯥꯎꯗꯝꯃꯤ ꯆꯦꯡꯂꯧ ꯁꯛ ꯈꯪꯗꯕ ꯃꯇꯤꯛ ꯃꯊꯧꯅ ꯂꯩꯕ ꯄꯥꯔꯤꯗꯣ ꯊꯥꯡꯁꯨꯍꯟꯕ ꯀꯗꯦꯡ ꯑꯃꯗꯤ ꯇꯣꯅꯨ ꯂꯩꯖꯤꯡꯂꯦꯟꯕꯤ ꯑꯅꯤꯅ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯔꯝꯂꯦ ꯑꯩꯁꯨ ꯇꯥꯔꯦ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯅ ꯅꯣꯡꯃꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯇꯝꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯅꯤꯡꯊꯧꯒ ꯆꯦꯡꯂꯧ ꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯆꯥꯎꯕꯅ ꯁꯠ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯆꯥꯎꯕꯅ ꯉꯥꯡꯂꯧꯈꯥꯗ ꯄꯨꯅꯦꯝꯖꯔꯤ ꯈꯗꯔꯥꯛꯄꯅ ꯆꯥꯎꯕ ꯃꯇꯝ ꯈꯣꯡꯍꯩ ꯆꯥꯗꯅ ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯉꯝꯕ ꯑꯅꯤꯁꯨ ꯇꯥꯕꯤꯌꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯣꯏꯕꯨꯡ ꯍꯟꯖꯕꯅ ꯆꯤꯡꯕ ꯃꯅꯥꯏꯁꯤꯡ ꯂꯣꯏꯅꯗꯨꯅ ꯀꯥꯡꯖꯩꯕꯨꯡ ꯃꯌꯥ ꯂꯣꯛꯇꯥꯛ ꯏꯂꯨꯝ ꯂꯝꯕꯤꯗ ꯅꯅꯥꯏ ꯈꯣꯡꯖꯣꯝꯕꯕꯨ ꯁꯤꯕ ꯃꯆꯩ ꯈꯥꯛꯅ ꯐꯨꯔꯒ ꯍꯨꯟꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯃꯟ ꯃꯆꯥ ꯑꯃꯒ ꯏꯆꯜ ꯄꯤꯗꯣꯅꯨꯃꯛꯅꯁꯨ ꯎꯖꯍꯧꯏ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯅꯥꯊꯣꯡ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯄꯤꯗꯣꯅꯨ ꯈꯣꯡꯖꯣꯝꯕ ꯇꯣꯅꯥ ꯌꯨꯃꯣꯏꯕꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯅꯣꯡꯊꯣꯝꯕꯅ ꯈꯨꯃꯟ ꯇꯣꯅꯥ ꯌꯨꯃꯣꯏꯕꯗ ꯍꯪꯉꯤ ꯈꯨꯃꯟ ꯑꯊꯧꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯪꯕꯒꯦ ꯑꯩꯒꯤ ꯈꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯇꯣꯅꯥ ꯌꯨꯃꯣꯏꯕ ꯌꯨꯃꯣꯏꯕꯗ ꯍꯥꯏꯔꯒꯁꯨ ꯑꯗꯨꯃꯛ ꯈꯪꯅꯩ
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ ꯃꯨꯛꯅꯥꯗ ꯏꯅꯝ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯤ ꯃꯣꯏꯔꯥꯡꯗ ꯑꯊꯧꯕ ꯑꯃ ꯃꯥꯒ ꯃꯨꯛꯅꯥ ꯀꯣꯟꯅꯅꯕ ꯑꯩꯕꯨ ꯃꯥꯅ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯁꯣꯏꯕꯨꯡ ꯍꯟꯖꯕ ꯈꯨꯃꯟ ꯃꯨꯕꯅ ꯅꯦꯛꯂꯗꯨꯅ ꯃꯨꯛꯅꯥ ꯂꯝꯕꯥ ꯁꯤꯜꯂꯤ ꯃꯗꯨꯒꯤꯗꯃꯛ ꯃꯨꯛꯅꯥ ꯀꯣꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯌꯨꯝ ꯈꯨꯃꯟꯗꯒꯤ ꯃꯣꯏꯔꯥꯡꯗ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤ ꯌꯧꯔꯒꯗꯤ ꯆꯨꯝꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯇ ꯅꯠꯇꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯊꯧꯕꯁꯤꯒꯤ ꯌꯥꯏꯕꯤꯕꯨꯁꯨ ꯂꯧ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯦ ꯃꯗꯨꯗ ꯑꯩꯅ ꯌꯥꯈꯤꯗꯦ ꯈꯨꯗꯛꯇ ꯑꯊꯧꯕꯁꯤꯒ ꯎꯅꯔꯦ ꯃꯥ ꯑꯩ ꯁꯥꯟꯅꯕ ꯃꯨꯛꯅꯥꯗ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯩ ꯇꯨꯔꯦ ꯐꯤ ꯊꯥꯗꯣꯛꯅꯗ꯭ꯔꯤꯉꯩꯗ ꯅꯔꯣꯟꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯅ ꯈꯨꯃꯤꯠ ꯈꯨꯗꯥꯡꯒꯤ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯂꯧꯔꯒꯦ ꯍꯥꯏꯅ ꯐꯨꯗꯔꯛꯈꯤ ꯍꯧꯅꯗꯕ ꯂꯝꯆꯠ ꯑꯗꯨꯒꯤ ꯏꯕꯦꯝꯃ ꯄꯤꯗꯣꯟꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯒꯤ ꯍꯣꯠꯅꯔꯛꯂꯕꯗ ꯃꯈꯣꯏ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯖꯩ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯄꯥꯔꯤ ꯃꯄꯥꯎ ꯇꯥꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯖꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯎꯔ ꯅꯍꯥ ꯈꯣꯡꯖꯣꯝꯕ ꯏꯁꯥꯅ ꯑꯃꯒꯤ ꯊꯔꯩ ꯀꯨꯝꯂꯕꯁꯨ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯍꯩꯅꯥ ꯇꯨꯡꯏꯜꯂꯛꯀꯦ ꯄꯥꯔꯤ ꯅꯪꯕꯨ ꯉꯥꯏꯔꯝꯈꯣ ꯈꯗꯔꯥꯛꯄꯅ ꯏꯆꯜ-ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯄꯥꯔꯤ ꯈꯣꯡꯖꯣꯝꯕ ꯀꯩꯗꯧꯗꯦ ꯄꯥꯔꯤ ꯅꯃꯥ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯄꯗ ꯂꯩꯃ ꯅꯤꯡꯊꯧꯀꯣꯟꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯈꯤꯗꯦ ꯍꯨꯃꯥꯡꯃꯟ ꯏꯄꯥꯝꯕꯨꯝ ꯄꯥꯡꯒꯜꯇꯅ ꯄꯥꯔꯤ ꯅꯪꯕꯨ ꯌꯣꯛꯂꯛꯄꯅꯤ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯥꯡꯅꯕ ꯃꯣꯏꯔꯥꯡ ꯀꯅꯥꯒꯤ ꯈꯣꯏꯁꯥꯎꯅꯅꯕ ꯇꯧꯔꯗꯨꯅ ꯀꯃꯟ ꯂꯃꯟ ꯊꯧꯕ ꯑꯣꯏ ꯌꯥꯏꯕꯤ ꯂꯧꯒꯦ ꯊꯧꯔꯥꯡ ꯂꯝꯕꯗꯣ ꯍꯥꯏꯌꯨꯅꯤ ꯄꯥꯔꯤ ꯏꯃꯥꯗ ꯏꯅꯤꯡꯊꯧ ꯄꯟꯊꯧ ꯂꯩꯖꯗꯕ ꯏꯆꯥꯒꯤ ꯆꯞ ꯆꯥꯕ ꯋꯥꯊꯤ ꯋꯥꯌꯦꯟꯕꯤꯌꯨ ꯅꯤꯡꯊꯧ ꯂꯥꯏꯖꯤꯡ ꯂꯦꯝꯕꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯇꯞꯊꯈꯣ ꯋꯥꯊꯤ ꯋꯥꯌꯦꯟꯗꯨꯅ ꯏꯆꯥꯒꯤ ꯌꯥꯏꯕꯤ ꯂꯧꯒꯦ ꯊꯧꯔꯥꯡ ꯂꯝꯕꯗꯣ ꯁꯣꯏꯗꯅ ꯆꯩꯕꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯂꯥꯏꯖꯤꯡ ꯂꯦꯝꯕꯅ ꯉꯥꯔꯨ ꯍꯟꯕꯒꯤ ꯃꯃꯣꯝ ꯄꯤꯗꯣꯅꯨꯕꯨ ꯃꯆꯥ ꯃꯃꯣꯝ ꯁꯛꯂꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯈꯨꯃꯟ ꯑꯊꯧꯕ ꯃꯕꯨꯆꯦꯜ ꯆꯨꯝꯕ ꯃꯍꯥꯛꯄꯨꯅ ꯁꯣꯏꯕꯨꯡ ꯍꯟꯖꯕ ꯐꯝꯊꯣꯜ ꯊꯤꯟꯗꯣꯛꯈꯤ ꯈꯗꯔꯥꯛꯄ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕ ꯑꯅꯤꯗꯅ ꯈꯣꯡꯗꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯁꯥꯕꯨꯡ ꯍꯟꯖꯕꯕꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯃꯉꯛꯇ ꯍꯨꯏꯒꯪ ꯊꯥꯡꯗꯨꯅ ꯃꯌꯥꯗ ꯊꯥꯡꯅ ꯀꯕꯥ ꯈꯟꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤ ꯃꯁꯤꯗ ꯈꯣꯡꯖꯣꯝꯕꯅ ꯍꯥꯏꯖꯩ ꯏꯅꯤꯡꯊꯧ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯝꯖꯥ ꯏꯔꯥꯏꯕꯛꯅ ꯊꯤꯕꯅ ꯊꯣꯛꯈꯤꯕꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯗꯥꯏꯔꯦꯝꯗ ꯑꯗꯨꯒꯨꯝꯕ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ ꯅꯤꯡꯊꯧꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯍꯥꯛꯇꯅꯤ ꯇꯣꯅꯨ ꯂꯩꯖꯤꯡ ꯂꯦꯝꯕꯤ ꯉꯁꯤ ꯀꯣꯔꯧꯁꯤꯗꯒꯤ ꯅꯄꯥꯔꯤ ꯈꯣꯡꯖꯣꯝꯕꯒꯤ ꯌꯦꯛꯅ ꯁꯥꯔꯧ ꯂꯩꯔꯔꯣꯏ ꯃꯣꯡꯕ ꯅꯪꯒꯤ ꯅꯐꯝꯗ ꯈꯨꯌꯥꯇꯨ ꯁꯤꯠꯅ ꯄꯥꯜꯂꯨꯔꯣ ꯅꯤꯡꯊꯧ ꯂꯥꯏꯖꯤꯡ ꯂꯦꯝꯕꯅ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯤ ꯇꯥꯕꯤꯌꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯀꯦꯒꯦ ꯎꯇ꯭ꯔꯥ ꯐꯝꯕꯩ ꯐꯝꯂꯤꯕ ꯑꯉꯝꯕꯁꯤꯡ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯃꯄꯥꯔꯤ ꯄꯣꯛꯇꯕ ꯃꯃꯣꯝ ꯐꯨꯏꯗꯕ ꯅꯤꯡꯊꯧ ꯂꯥꯏꯖꯤꯡ ꯂꯦꯝꯕ ꯉꯁꯤ ꯅꯣꯡꯂꯦꯟ ꯅꯨꯡꯖꯥꯗꯒꯤ ꯎꯔꯥꯅ ꯍꯥꯞꯄꯤꯗꯣꯅꯨ ꯄꯥꯔꯤ ꯏꯃꯣꯝ ꯑꯣꯏꯅ ꯐꯪꯖꯔꯦ ꯎꯟꯕꯤ ꯄꯨꯛꯅꯤꯡꯂꯣꯝꯗ ꯇꯔꯥ ꯃꯥꯡꯗ ꯂꯧꯊꯣꯛꯆꯔꯕꯅꯤ ꯈꯣꯡꯖꯣꯝꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯖꯔꯦ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯁꯛꯍꯦꯟꯕꯤ ꯄꯤꯗꯣꯅꯨ ꯅꯨꯖꯥ ꯃꯍꯥꯛꯀ ꯃꯤꯠꯀ ꯃꯤꯆꯥꯅ ꯃꯥꯏꯊꯣꯡ ꯂꯀꯥ ꯑꯅꯤꯗ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯝꯃꯤ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯝꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ ꯇꯝꯅꯥ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯅꯣꯡꯃꯇ ꯃꯁꯝ ꯃꯅꯥ ꯄꯨꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯅ ꯅꯥꯆꯣꯝꯂꯩ ꯑꯃꯒ ꯅꯥꯄꯗ ꯆꯤꯜꯂꯒ ꯈꯨꯟꯊ ꯈꯨꯟꯈꯥ ꯀꯣꯏꯅ ꯆꯠꯄꯤ ꯃꯧ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯅꯥꯅ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯗꯨ ꯎꯍꯧꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯔꯞꯅ ꯂꯥꯏꯃ ꯃꯁꯤꯒꯤ ꯇꯝꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯤꯃꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯦ ꯅꯥꯔꯦ ꯀꯔꯤ ꯊꯣꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯧ ꯃꯥꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯅ ꯈꯨꯟꯊ ꯈꯨꯟꯈꯥ ꯀꯣꯏꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯏꯕꯦꯝꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯍꯥ ꯑꯣꯏꯔꯞ ꯇꯧꯕꯤ ꯃꯧ ꯑꯃꯅ ꯁꯤꯊ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯃꯇꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯍꯥꯏꯗꯨꯅꯤ ꯏꯅꯦ ꯍꯣꯏꯅ ꯐꯅ ꯍꯥꯏꯔꯨꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯅꯥꯗ ꯍꯥꯞꯇꯧ ꯅꯠꯇꯦ ꯀꯔꯤꯒꯤ ꯆꯠꯅꯕꯤꯅꯣ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯃꯔꯤ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯊꯔꯣꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯃꯤ ꯏꯕꯦꯝꯍꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯝꯅꯥꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯗꯨ ꯏꯔꯨꯖꯒꯦ ꯇꯧꯔꯤꯕꯗꯨ ꯎꯔꯝꯃꯤ
Madu ubada tamna du khitang saurapna. Moi ta sauda ina ngasai na angang se iruza biram on hairaga hojikta iruzagi tawrisibu nate ngasai ke kedawraga leige. Ha aisu ngasai kai nang namsilama kolik mayam se amuk pengluribani. Adu loiraga imung mangul se amuk sisilibani. Mayam se loiraga ne aina angang se iruzari se. Nangsu imungi thabai khang mayam se khara khara yoshin badi yabani. Aidi thaina le saringai de hauna haikraduni. Aidi imungi thabai khang amata yawba ngamloi haikrabaduni. Maduda nangna imungi thabai khang nangna loina hotnagena haikridudi. Asi haiduna tamna ngangang imungda sangkhirami. Asauba magi nupida tawpham khangda yenglaga lehaurammi. Matamduda masa nupidu ingbana kana kapkhalaklammi. Ibema nangso namagi masing lamdana napase nang yawna otlidako. Baba ising aying na sumaina sumlay ba si ingi. Ising aying ba si ingi baba. Oh isabu yamna inglabran loire si. Baba ingi hay ba. Tamna imungda masana kapadu tabada mapuray ba na tanaba mapalomda onthoklaga lauraklammi. Makoy taso angang du kapali ba karigino ay angang du kapasi taning di ko. Asauba magi nupi na larakpa aduda magi nupi dadi sauba ngamda masa nupi do onsilaga taridana amana kapataring dari se sisi ipathura loisinbige ko kapkono. Baba adudi horen egi paknam nambiyu ko. Hoy asi haiduna asauba masa nupi du tuna iruzabirami. Nakalamaromdana khududagi mainau koba pakang ariba mau anaubi uba yadaba malayrammi. Mainau wakal nungaina isay ngangangdana sumlaklammi. Mahak na sumlakpada lambida atay pakang masa karagasu ukada pamduna layrammi. Pakang masa maraktagi amana mainau doon silaga kauraklammi. Tamayno, isay gangangadana tamayno se wakal yam nungay bamalida. Kaino ne tembo, nayambay ko'y di matampumda wakal se nungay kram ni kaino. Tembung mainau gi wadu tabada haifet noklaga yarakta nganglaga. Nungay ni bayam migi mawa no bilumbada makokay ni di khangji. Tembung nahari badu mayek sing na tadrabada. Hey, Tembung, karino nang ni yarakta nganglaga hari do. Kaisway di yamba, yambo di laibak pay. Adu na matam supada wakal nungay rakata lay hay banida. Adu budi kaino ne ay nidana. Mainau haidana khula sida chekra kaina imung chalibani. Wado muktabada Tembung handamuksu yarakta nganglaga adumak nganglammi. Chani bayam adusu migin pilumbada. Handaksu mainau Tembung na yarakta nganglaga nganglibadu mayek singna taramdi aduna saurapna. Tembung ibo nang yarakta saung ngangna ngangi. Nanga wari chanamase ay kaya kay dawdi aduna isatli. Asi haiduna mainau makut hayramlaga satkirami. Tembungsu mainau na sakhibaduda haifet nokfet tawna. Chatluibo nang gori sapasiso ay daw tunggam tayo daw mandi. Asomdana tamnado ngahak tumluraga amu hawgalaklaga makika na semlammi. Maduhubda asawbado magi nupida singna na yenglaga. Nang na makisimido po kay dong pairaga harino. Walay sabi mayam singju sana dawriye ado yarogi tawbani. Nilay sabi mayam singju sana baduda nang kay dawraga harino. Kayno ay nilay sabi mayam nga singju saroni haraga adog sari duna. Nate mau nang lay sabi maraktuda lay sabi saroga haribro. As onthok na tandawrida. Lay sabi marakta singju saradi lay sabi hekta oira daw na. Asi haiduna matay manawdo kana mariyat naraklammi. Matamduda tumdura layrambi masanabidusu mikap thoraklaga kana kapkhalaklammi. Madu tapda tamnado isaw langli. Masado tapay katlaga. Siya, ay panado isarupudi niya angang siya ang tathemuse. Aduga numidangi saksu thonglam. Asi haiduna tamna masanabidu mapuroy bada pisilammi. Aduga manalay sabi magum pit haiduna satkirami. Asawba masaka paduda amuk yeng maginupi na sakri paduda amuk yeng tawtun lehaurammi. Aduga masanabidu on singduna. Nang suba matang sana kaukrapone. Naman heng silamday sida kan kapukaniba. Asi haiduna asawba masanabidu kapathemlammi. Asomduna tamnado pit haidu laklaga laysabi miyam na singju sariba tomda sanglaklammi. Laysabi amana tamna lakpadu laptak na ubada thadoyna.
ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯧꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯅ ꯃꯁꯤ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯗꯧꯅꯤ꯫ ꯇꯝꯐꯥꯅ ꯌꯥꯔꯦꯗꯣ ꯅꯛꯁꯤꯜꯂꯦ ꯂꯣꯏ ꯇꯥꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯁꯤꯡꯖꯨ ꯁꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯝꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅ ꯁꯤꯡꯖꯨ ꯁꯨꯔꯒꯦ? ꯇꯝꯐꯥꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯋꯥꯗꯅ ꯄꯤꯔꯨꯛ ꯑꯣꯏꯅ ꯁꯨꯔꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯉꯝꯃꯗꯤ ꯏꯪꯈꯣꯜꯗꯒꯤ ꯌꯦꯟꯗꯦꯝ ꯃꯔꯨꯗꯣ ꯐꯨꯛꯂꯛꯂꯝꯒꯗꯧꯕꯅꯤꯗꯣ꯫ ꯊꯥꯗꯣꯏꯅ ꯏꯅꯝꯃꯗꯤ ꯑꯗꯨꯗꯅꯦ ꯍꯥꯏꯔꯤꯁꯦ ꯐꯨꯛꯂꯛꯄꯗꯤ ꯁꯨꯛꯐꯨꯛ ꯐꯨꯛꯂꯛꯇꯦ꯫ ꯏꯕꯦꯝꯃ ꯍꯣꯏ ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯃꯧ ꯑꯣꯏꯕꯁꯦ ꯋꯥꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯣꯏꯁꯨ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯈꯪꯅꯤꯌꯦ꯫ ꯇꯣꯝꯕꯤꯅ ꯍꯣꯏꯗ ꯑꯗꯨ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯇꯥ ꯑꯆꯧꯕ ꯅꯠꯇ ꯂꯣꯏꯅ ꯍꯣꯠꯅꯕ ꯑꯣꯏꯅ ꯎꯏꯀꯣ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ? ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯎꯏ꯫ ꯇꯝꯅꯥꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦꯍꯦ ꯅꯨꯄꯥ ꯐꯕꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯁꯤꯅꯦ꯫ ꯑꯗ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯇꯨꯅ ꯇꯝꯅꯥꯒ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯟꯕꯤꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯆꯥꯛ ꯆꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯁꯨ ꯄꯨꯡꯇꯩ ꯇꯩꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯗ ꯆꯥꯛ ꯏꯟꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯄꯛꯂꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯇꯦꯡꯀꯣꯠꯇꯒꯤ ꯆꯥꯛꯇꯨ ꯆꯥꯏꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯑꯃꯨꯛ ꯅꯃꯥ ꯂꯧꯗꯨꯅ ꯃꯅꯨꯡ ꯀꯟꯕ ꯍꯧꯔꯛꯏ꯫ ꯏꯄꯥꯗꯁꯦ ꯆꯥꯛꯁꯤꯡꯁꯦ ꯆꯥꯏꯊꯣꯛ ꯁꯥꯟꯅꯒꯅꯨ ꯀꯩꯗꯧꯋꯦ? ꯕꯥꯕꯥ ꯃꯅꯤꯡꯒꯤ ꯁꯦꯝꯆꯥꯗꯤ ꯃꯕꯣꯛꯅ ꯑꯗꯨꯝ ꯆꯥꯛ ꯏꯜꯂꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯆꯥꯛ ꯏꯟꯗ꯭ꯔꯤꯁꯦ? ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯖꯥꯠꯂꯣ? ꯏꯆꯥ ꯊꯣꯏꯕꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯒꯤꯁꯨ ꯄꯥꯕꯅ ꯅꯨꯡꯇꯤꯒꯤ ꯏꯜꯂꯤꯕꯁꯤꯗꯤ꯫ ꯁꯤꯁꯦ ꯃꯁꯤꯒꯤ ꯆꯥꯛꯈꯣꯝꯁꯤ ꯆꯥꯔꯒꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯑꯔꯣꯏꯕ ꯆꯥꯛꯈꯣꯝꯗꯨ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯨꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯤꯡꯉꯥꯏ ꯇꯧꯗꯅꯕ ꯊꯦꯝꯖꯤꯟꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯆꯥꯒ ꯅꯨꯡꯁꯤꯕ ꯁꯨꯈꯪ ꯈꯪꯗ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯄꯥꯅ ꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯒ ꯃꯪꯂꯒꯗꯨꯃꯛ ꯂꯩꯕꯗꯨ ꯎꯕꯗ ꯏꯪꯉꯉꯛꯅ ꯃꯄꯥꯕꯨꯡꯒꯤ ꯃꯆꯥ ꯅꯣꯝꯗꯨꯅ ꯕꯥꯕꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯆꯧꯕ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯃꯆꯥ ꯅꯣꯝꯂꯒ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯄꯥꯕ ꯅꯆꯤꯟꯅꯌꯥ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯐꯖꯅ ꯍꯥꯝꯗꯣꯛꯄꯤꯒꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯕꯥꯟꯗꯨꯁꯨ ꯃꯈꯨꯠꯅ ꯇꯟꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯆꯥꯔꯝꯕꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯂꯨꯈꯥꯛ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯊꯣꯏꯕꯤꯆꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯃꯆꯤꯟꯕꯥꯟꯒꯗꯨ ꯐꯗꯤꯅ ꯇꯩꯊꯣꯛꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ ꯆꯔꯥ ꯋꯥꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯁꯦꯝꯆꯥ ꯍꯣꯏꯒ ꯁꯥꯟꯅꯔꯨꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯊꯣꯛꯄꯗ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣꯅꯦ꯫ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯅꯣꯛꯃꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ ꯁꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯧ ꯅꯍꯥꯗ ꯆꯣꯞꯄ ꯃꯥꯏꯅꯧꯗꯨ ꯈꯨꯜꯗꯨꯒꯤ ꯈꯨꯟꯁꯤꯅ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯇꯟ ꯑꯣꯏꯗꯨꯅ ꯁꯨ ꯅꯣꯝꯗꯕꯅ ꯁꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯏꯅꯧꯗ ꯀꯦꯁꯤꯟꯅꯗꯨꯅ ꯁꯦꯜ ꯍꯦꯛ ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯥꯏꯅꯧ ꯃꯌꯦꯛ ꯌꯥꯎꯗꯕ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯑꯁꯨꯝ ꯃꯧ ꯅꯍꯥꯗꯨꯅ ꯁꯪꯒꯣꯏꯗ ꯂꯪ ꯅꯥꯔꯤꯕꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯧ ꯅꯍꯥꯗꯨꯁꯨ ꯃꯥꯏꯅꯧ ꯎꯕꯗ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯇꯥ ꯃꯥꯏꯅꯧ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ? ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯏꯕꯦꯝꯃ ꯎꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯏꯕꯦꯝꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗ ꯇꯥꯏ ꯇꯥ ꯃꯥꯏꯅꯧꯒꯤ ꯐꯥꯒꯤꯁꯤꯗꯤꯕ? ꯏꯕꯦꯝꯃ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯩꯁꯤ ꯅꯣꯡꯃꯒꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦ꯫ ꯇꯥꯗ ꯐꯥꯒꯤꯗꯒꯤ ꯇꯥꯗꯁꯤ ꯑꯩꯕꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯛꯀꯅꯤꯀꯣ? ꯏꯕꯦꯝꯃꯅꯕꯨ ꯌꯥꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩꯗꯤ ꯆꯠꯂꯁꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯇꯥꯗꯁꯤꯗꯤ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯗꯅ꯫ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯀꯣꯛꯇꯣ ꯊꯨꯒꯥꯏꯕꯤꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯇꯣꯔꯕꯣꯠ ꯃꯥꯟꯕꯁꯤꯒꯤ ꯃꯅꯥꯛꯇ ꯋꯥꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤꯗ ꯅꯨꯡꯉꯥꯏ ꯂꯩꯖꯧ ꯍꯥꯏꯕꯩ ꯋꯥꯅꯤ꯫
ꯅꯨꯄꯤ ꯑꯃꯅ ꯄꯥꯝꯗ꯭ꯔꯗꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯆꯝꯅ ꯁꯥꯕ ꯑꯣꯏꯔꯝꯗꯦ ꯃꯥꯏꯅꯧꯅ ꯃꯧ ꯅꯍꯥꯗꯨꯗ ꯑꯆꯥ ꯑꯊꯛ ꯆꯥꯅꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯑꯁꯣꯏꯕ ꯈꯔ ꯄꯤꯔꯝꯃꯤ ꯃꯧ ꯅꯍꯥꯗꯨꯁꯨ ꯃꯥꯏꯅꯧꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯅꯥꯗꯨ ꯃꯧ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯈꯨꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯌꯨꯝꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯆꯧꯕꯗꯨ ꯃꯪꯒꯣꯜ ꯂꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯅꯨꯄꯥ ꯅꯪꯕ ꯂꯝꯇꯨꯁꯦ ꯈꯔ ꯉꯟꯅ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯅꯕ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯝ ꯇꯥꯁꯤꯟꯗꯅ ꯂꯩꯔꯤꯅꯦꯕ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯜꯂꯝꯕ ꯁꯨꯝꯖꯤꯠꯇꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯇꯝꯅ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕꯗꯨꯗ ꯊꯧꯁꯥꯗ ꯑꯩꯗꯤ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯄꯗꯨꯗ ꯄꯨꯛꯁꯤ ꯊꯜꯂꯦ ꯆꯥꯛꯇꯣ ꯅꯄꯥꯅꯆꯥꯗꯒꯤ ꯊꯣꯡꯉꯣ ꯇꯝꯅ ꯅꯪ ꯁꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤꯀꯣ ꯃꯥꯅꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯤꯕꯀꯣ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯇꯧꯗ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯆꯥ ꯄꯤꯛꯄꯁꯤ ꯐꯥꯎꯕ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯅ ꯅꯪꯅ ꯅꯣꯡꯃꯇ ꯌꯦꯡꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ ꯅꯪꯁꯤꯕꯣ ꯇꯝꯅ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯈꯔ ꯈꯖꯤꯛ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗ ꯌꯥꯕꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ ꯃꯣꯏ ꯇꯥꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯉꯝꯂꯣꯏ ꯑꯉꯥꯡ ꯁꯦꯟꯅꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯅꯕꯨꯗꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯗꯅ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯍꯩꯅꯕ꯭ꯔꯣ ꯍꯩꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤꯁꯤꯕꯣ ꯃꯣꯏ ꯇꯥꯆꯧ ꯑꯩꯉꯣꯟꯗ ꯉꯥꯡꯗ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛꯇꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯊꯧꯁꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨꯗ ꯃꯉꯛ ꯍꯥꯏꯗꯨꯅ ꯃꯁꯦ ꯐꯅ ꯍꯥꯏꯔꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝꯖꯤꯠꯇꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯝꯁꯤꯠꯆꯤꯟꯕꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯆꯧꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠꯆꯤꯟ ꯁꯤꯡꯖꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯀꯟꯅ ꯇꯨꯝꯂꯝꯃꯤ ꯑꯆꯧꯕ ꯂꯝ ꯇꯥꯁꯤꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯈꯣꯛꯄꯗꯨ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯊꯥꯖꯤꯟꯖꯗꯨꯅ ꯑꯩ ꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯑꯁꯤꯕꯨ ꯂꯧꯔꯤꯕꯅꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯉꯥꯎꯔꯨꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯃꯁꯛꯇꯨꯅ ꯆꯥꯛꯀꯗꯧꯅꯒ ꯆꯥꯕꯁꯨ ꯌꯥꯔꯝꯗ꯭ꯔꯤ ꯅꯨꯄꯤꯅꯦꯅ ꯃꯊꯧ ꯑꯝꯇ ꯇꯧꯕꯁꯨ ꯍꯩꯇꯕ ꯅꯨꯄꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯉꯥꯡꯗꯅ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯏꯆꯥꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯁꯨ ꯃꯃꯥꯒꯤ ꯂꯣꯟꯆꯠ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯀꯞ ꯊꯣꯛꯂꯗꯤ ꯀꯣꯛ ꯍꯧꯒꯠꯂꯛꯄ ꯌꯥꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯡꯈꯜꯗꯣ ꯍꯥꯏꯗꯣꯛꯂꯒ ꯏꯆꯥ ꯊꯣꯏꯕꯤ ꯁꯦ ꯄꯥꯕ ꯂꯥꯏꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯄꯥꯄꯥ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯀꯤꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯄꯥꯕ ꯂꯩꯔꯝꯗ꯭ꯔꯤꯗꯣ ꯏꯍꯦ ꯅꯃꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯃꯥ ꯂꯩꯕꯁꯤꯗ ꯌꯥꯔꯗꯧꯕꯩ ꯈꯜꯂꯨꯔꯦ ꯏꯃꯥꯗꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯅꯥꯈꯣꯛꯑ ꯇꯨꯝꯃꯤꯁꯤꯗꯤ ꯑꯩꯅ ꯃꯁꯥ ꯅꯣꯝꯕꯁꯨ ꯃꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨꯅ ꯏꯟꯊꯣꯔꯛꯑꯦ ꯅꯃꯥꯗ ꯌꯦꯜꯂꯨꯔꯅꯨ ꯂꯥꯛꯑꯣ ꯄꯥꯕꯒꯅꯦ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯊꯣꯏꯕꯤꯆꯥꯕꯨ ꯄꯥꯎꯈꯠꯂꯒ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯇꯝꯅ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯊꯣꯛꯈꯤꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯐꯝꯖꯥꯎ ꯑꯗꯨꯗ ꯄꯦꯟꯅ ꯌꯥꯎꯍꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯩꯅꯧꯒꯤ ꯃꯃꯥꯏꯕꯦꯝꯃ ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯥꯅ ꯃꯃꯤ ꯎꯔꯤꯈꯩ ꯀꯦꯔꯤꯕ ꯃꯁꯝꯗꯨ ꯋꯥꯒꯤ ꯁꯝꯖꯦꯠ ꯑꯗꯨꯅ ꯁꯅꯥ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯂꯤꯕꯗꯨ ꯎꯕꯗ ꯁꯨꯛꯂꯞꯅ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯗꯤ ꯀꯔꯤꯁꯨ ꯁꯣꯏꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯆꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯀꯩꯅꯣ ꯏꯃꯥꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯜ ꯃꯌꯥꯝꯗꯨꯕꯣ ꯆꯣꯏꯔꯣꯜ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯍꯥ ꯀꯔꯝꯕ ꯃꯇꯝꯗ ꯃꯧ ꯄꯨꯁꯤꯜꯂꯛꯀꯦ ꯈꯜꯂꯤꯕꯅꯣ ꯏꯃꯥ ꯃꯧꯒꯤ ꯋꯥꯗꯤ ꯂꯩꯔꯦ ꯑꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯏ ꯀꯩꯒꯤꯅꯣꯅꯦ ꯃꯃꯥ ꯃꯄꯥ ꯃꯃꯤꯡ ꯍꯥꯏꯌꯣ ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯇ ꯊꯥꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯍꯜꯁꯤꯡꯗꯣ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ
ꯀꯔꯤꯌꯦꯕ ꯃꯄꯨꯔꯣꯏꯕ ꯂꯩꯕꯤ ꯃꯧꯕꯨ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯀꯣꯏꯒꯦꯗꯤ ꯍꯥꯏꯗ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯧ ꯑꯣꯏꯅ ꯂꯨꯝꯂꯤꯕꯣꯏꯔꯦ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯪꯒꯜꯗ ꯗꯨꯞ ꯗꯨꯞ ꯊꯥꯗꯨꯅ ꯆꯩꯕ ꯂꯦꯞꯂꯝꯗꯦ ꯃꯩꯅꯧꯁꯨ ꯃꯃꯥꯅ ꯐꯨꯔꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯉꯥꯛꯅ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯋꯥ ꯌꯥꯝ ꯄꯦꯠꯂꯤ ꯅꯄꯜꯁꯨ ꯀꯥꯕꯅ ꯑꯗꯨꯅ ꯃꯧ ꯅꯍꯥꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯧ ꯅꯍꯥ ꯑꯣꯏꯅ ꯀꯣꯏꯕꯅꯤ ꯀꯔꯤ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯍꯦꯟꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ ꯃꯩꯅꯧꯁꯨ ꯃꯃꯥꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯍꯨꯠ ꯊꯥꯗꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯍꯜ ꯃꯇꯦꯛ ꯈꯔ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯅꯔꯒ ꯐꯪꯗ꯭ꯔꯕꯗꯨꯗ ꯁꯣꯔꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯆꯧꯕꯅ ꯃꯥꯡꯒꯣꯜ ꯇꯩꯔꯤꯉꯩꯗ ꯇꯝꯅꯥꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯆꯧꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯨꯔꯥꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝ ꯈꯣꯠꯂꯝꯕꯒꯤ ꯋꯥꯈꯜꯒ ꯇꯧꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯆꯧꯕꯗꯨ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯅꯨꯄꯤ ꯅꯪꯕꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯁꯦ ꯀꯣꯔꯧꯍꯟꯕ ꯏꯄꯥꯗꯁꯨ ꯈꯣꯏꯖꯪ ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯨ ꯀꯩꯗꯧꯒꯦ ꯇꯝꯅ ꯃꯀꯣꯛ ꯍꯣꯠꯅ ꯃꯣꯏ ꯇꯥꯆꯧꯅ ꯄꯥꯝꯖꯔꯗꯤ ꯃꯣꯏ ꯇꯥꯆꯧꯗꯤ ꯑꯗꯨꯃꯛ ꯈꯣꯏꯔꯝꯕꯤꯌꯨ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯗ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯔꯨꯝꯖꯔꯣꯏ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯤ ꯈꯔ ꯂꯩꯊꯣꯛꯂꯒ ꯐꯝ ꯑꯩ ꯂꯝꯇꯩꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯑꯁ ꯑꯗꯥꯏ ꯃꯇꯦꯛ ꯈꯔ ꯇꯩꯔꯗꯤ ꯌꯥꯔꯦ ꯑꯩꯅ ꯐꯝꯂꯤꯕꯁꯤꯗꯤ ꯌꯧꯔꯅꯨ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯋꯥ ꯀꯟꯅ ꯍꯥꯏꯅꯔꯒ ꯌꯥꯌꯥ ꯉꯥꯡꯅꯕꯗꯨ ꯄꯥꯝꯗꯕꯗꯒꯤ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯂꯝ ꯇꯩꯔꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯂꯣꯝꯗ ꯅꯨꯔꯥ ꯆꯐꯨꯗꯨ ꯊꯝꯕ ꯆꯠꯈꯤꯔꯝꯃꯤ ꯇꯝꯅꯥꯗꯤ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯃꯀꯣꯛ ꯍꯣꯠꯄ ꯂꯦꯞꯂꯝꯗꯦ ꯇꯝꯅ ꯃꯀꯣꯛ ꯍꯣꯠꯂꯨꯕ ꯃꯈꯨꯠ ꯑꯗꯨ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯝꯂꯝꯃꯤ ꯀꯣꯛꯁꯤꯁꯨ ꯑꯣꯠꯄꯅ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯤ ꯍꯣꯔꯦꯟꯗꯤ ꯂꯨꯖꯊꯣꯛꯇꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤꯆꯥ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯃꯥꯅ ꯃꯀꯣꯛ ꯂꯨꯖꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯍꯥꯊꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯃꯥ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯄꯤꯌꯨ ꯇꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯁꯦꯠꯇꯅ ꯐꯥꯛꯇꯅ ꯌꯦꯡꯂꯒ ꯊꯧꯁꯥꯗꯅ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯅꯄꯥꯗꯣ ꯍꯣꯔꯦꯟ ꯂꯨꯖꯊꯣꯛꯄꯤꯌꯨ ꯍꯥꯏꯌꯨ ꯏꯃꯥ ꯃꯤ ꯏꯆꯦꯝꯆꯥ ꯍꯣꯏꯗꯤ ꯏꯃꯥꯕꯣꯛꯅ ꯑꯗꯨꯝ ꯂꯨꯖꯊꯣꯛꯄꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯏꯃꯥꯅ ꯂꯨꯖꯊꯣꯛꯄꯤꯗꯦ ꯇꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯣ ꯍꯣꯠꯅ ꯁꯥꯎꯅ ꯄꯩꯔꯞ ꯌꯦꯡꯂꯒ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯀꯣꯛꯅ ꯀꯣꯛ ꯍꯥꯒꯠꯆꯕꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯦꯠ ꯉꯥꯡꯕꯅꯤ ꯁꯥꯎꯔꯛꯇꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯍꯥꯏꯔꯨꯔꯒ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯁꯨꯛꯇꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯝꯅ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯐꯝꯂꯝꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯄꯥꯅ ꯃꯇꯞ ꯑꯃꯁꯨ ꯑꯃꯨꯛ ꯆꯥꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯏꯪꯉꯉꯛꯅ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯎꯁꯦꯠ ꯐꯛꯆꯦꯠꯇꯅ ꯊꯤꯔꯤꯕꯗꯨꯕꯣ ꯄꯥꯅ ꯃꯇꯞ ꯑꯃꯗ ꯆꯥꯁꯤꯔ ꯇꯧꯕꯅꯤ ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯂꯪꯐꯩ ꯆꯠꯇꯅ ꯁꯨ ꯅꯣꯝꯗꯧꯕꯩꯅ ꯏꯃꯨꯡ ꯄꯨ ꯂꯩꯔꯕꯅꯤꯅ ꯀꯔꯤꯕꯨ ꯂꯩꯇꯧꯔꯤꯒꯦ ꯄꯦꯜꯂꯕꯅꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯥꯅꯗꯨ ꯑꯗꯨꯝ ꯆꯥꯖꯧꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯄꯩꯊꯣꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯆꯧꯕꯅ ꯍꯥꯏꯔꯁꯨ ꯀꯥꯟꯅꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯑꯁꯣꯝꯗ ꯇꯝꯅꯥꯗꯤ ꯄꯥꯅ ꯃꯇꯞꯇꯨꯃ ꯆꯥꯁꯤꯜꯂꯒ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯆꯐꯨꯗꯨ ꯁꯧꯒꯠꯂꯛꯄꯗꯨꯗ ꯑꯆꯧꯕꯗꯨ ꯆꯐꯨꯗꯨꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯏꯟꯁꯥꯡ ꯃꯅꯥꯗꯨ ꯆꯥꯝꯊꯣꯛꯂꯒ ꯎꯌꯥꯟꯁꯨ ꯇꯦꯡꯊꯣꯛꯇꯧꯒꯦ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯃꯅꯦꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯆꯧꯕꯗꯨ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ
ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯅꯦꯅ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯏꯅꯦ ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯏꯇ ꯆꯪꯕꯤꯔꯣ ꯑꯆꯧꯕꯅ ꯂꯥꯎꯊꯔꯛꯄꯗꯨ ꯇꯥꯕꯗ ꯃꯅꯤꯗꯨꯁꯨ ꯆꯥꯛꯁꯪꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯛ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯏ ꯀꯩꯅꯣ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯇꯝꯅꯥꯗꯤ ꯀꯔꯝ ꯆꯠꯈ꯭ꯔꯕ ꯏꯅꯦ ꯃꯥꯗꯤ ꯄꯥꯟꯅ ꯃꯇꯧ ꯑꯃ ꯆꯥꯔꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯅꯤ ꯑꯆꯧꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯜꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯌꯣꯟ ꯑꯣꯟꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯄꯨꯟꯁꯤꯁꯦ ꯈꯔ ꯅꯦ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯕꯨꯡ ꯃꯅꯝꯃꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯃꯌꯥꯗꯨ ꯃꯥꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨ ꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯅ ꯄꯥꯛꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯦꯛ ꯃꯥꯅ ꯁꯪꯕ ꯃꯇꯝꯗꯗꯤ ꯃꯃꯥꯛ ꯅꯨꯄꯥꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯛ ꯅꯨꯄꯥꯅ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯗꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯋꯥꯈꯜ ꯈꯔ ꯋꯥꯖꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯅꯅꯦꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯅꯈꯣꯏꯕꯨ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯁꯪꯗꯦ ꯇꯧꯔꯤꯁꯦ ꯇꯥꯗꯒꯤ ꯏꯅꯝꯃꯒ ꯑꯗꯨꯒꯅꯦ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯗꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨꯅꯤ ꯑꯆꯧꯕ ꯇꯝꯅꯥꯗꯣ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯍꯥꯏꯌꯨ ꯌꯦꯡꯉꯣꯏ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯌꯨꯝꯕꯥꯜꯂꯣꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯗꯨꯅ ꯑꯆꯧꯕꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ ꯑꯆꯧꯕꯁꯨ ꯃꯅꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯥꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯕꯣꯛ ꯎꯕꯗ ꯍꯔꯥꯎꯅ ꯑꯕꯣꯛꯆꯥ ꯍꯥꯎꯅꯦ ꯑꯕꯣꯛꯆꯥ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯏꯁꯨꯒꯤꯕꯨ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯦ ꯇꯟꯐꯨꯠꯅꯤ ꯊꯣꯏꯕꯤꯆꯥ ꯃꯕꯣꯛꯅ ꯄꯤꯔꯤꯕ ꯇꯟꯐꯨꯠꯇꯨ ꯂꯧꯁꯤꯜꯂꯒ ꯃꯌꯨꯝꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯁꯤ ꯆꯥꯔꯒꯦ ꯑꯇꯩꯁꯤꯅ ꯍꯣꯔꯦꯟ ꯆꯥꯅꯕ 이수 토이비야 아따이시수 탐질루로시 호야 복자 이네 싹수 로이더리 짝자르가 한크로 싸로이다 아서우바 나사누 삐나냐 싹 로이호리 툰 할라우 하여위 윰다둡 싸우라게 이네 시디바 노무다 짝자르가 할로 하이바시 야데 이막나 레이다 혼나바두다 이네 호이네 사톡라가 하루하루 센자바두다 헤나 옌바 누가이테냐 아서우바 땀나도 와칼 따로 하유고 wakal kara tao haiduna tam asi haiduna manega mamak nupaduga wari ngak sanaraga manedu mayumda hankirami manena hankibai kuidana tamnasu laikai koi bayaba koiraga mayumda hanjilaklami matamduda masanabi thoibi sana tanput ama puthokuna sabada ubada ingangakna I aina ngasai yengbudadi karisu lehudabani isa thoibiya nangna saiba tanput adubo kadaidagino abok jalami mana purakpani haujani tamna masanupigi wadu tabada tanputu sagi khalambadu hangaikibugum phaurambi masinu paithoklaga madugi ayapa sabadu laknaga kari hajalamli bazano ima abok jadu damai hainu abok jadi kuina su leiramdi he angang nani kari khangdana asi haiduna tamna sauni imungda samkhirami numit adugi nungthildu pakhang ariba mainaudu masanana mahang he wari saba mauna hadugi manakta laklami laibak thibadi mahang yumdu sanglakpa matamda matay manaudu khanadun leirami aina lakbasi tani kai ramalini matay manausi khanari mali asi haiduna mainau mafamdu thadoktu hange tawrami tanjaduda mauna hadugi nupaduna mainaudu urami nupadu mainau ubada sauna khonjel kana hoi mainau haiba kontek manba nangaiko Jackie nungai ko. Kaino misum na lakpasida amon singre na taurisi. Nang buni ne. Ada lepla galero. Sasango. Maino usinada sarki taurambadu kausilakpadu da upai leita tapna sanglaklaga. Ibungo. Aina su hangum tawuni. Tada su haiba yabani. Karigi tada. Chahi di halni haibu wakal di angang wakal tawini. Migi nupa lare bu pibu lumbaga lakpa sardana. Ngasidi nungaini bana hirai bugo nangi nupise thosada bana taw utpaduda sum sena bibi wani mainaugi wadu tabada mauna hadudi mapuroi bana kari tawrakadagi khanna pasadu humanga napi kanglami mauna hadugi nupadu sauna kari heba asi haiduna mainauda kumpangna kawge tawrami tawriba matawduda mainausu hut thadana mayum tamna
ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯅꯧꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯧ ꯅꯍꯥꯗꯨ ꯄꯥꯈꯠꯅ "ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯤꯅꯕ ꯇꯥꯔꯦ, ꯇꯣꯛꯄꯤꯔꯣꯕ"꯫ ꯃꯧ ꯅꯍꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯅꯧ ꯇꯥꯟꯅꯔꯕ ꯃꯄꯨꯔꯣꯏꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ "ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯏꯔꯥꯡ ꯇꯧꯕ ꯄꯥꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯥꯝꯗ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯗꯅ ꯖ꯭ꯋꯥꯔ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯀꯥꯟꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤꯅꯦ꯫ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯇꯧꯗꯕꯗꯨ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯍꯥꯛꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯅꯥꯗꯨ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯧꯅ ꯆꯠꯂꯝꯕꯗꯨ ꯃꯥꯏꯅꯧꯒ ꯊꯣꯛ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯥꯏꯅꯧ ꯍꯧꯖꯤꯛꯇ ꯃꯤꯒꯤ ꯃꯧ ꯂꯨꯝꯂꯨꯕꯒꯤ ꯍꯨꯔꯒ ꯇꯥꯜꯂꯛꯂꯤꯕꯗꯨ ꯇꯝꯅꯥ ꯎꯈꯤꯕꯗ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯍꯥꯟ ꯃꯈꯩ ꯑꯁꯤꯗꯨꯝ ꯑꯣꯏꯅ ꯂꯨꯝꯂꯝꯒꯗꯧꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯅꯧ ꯇꯝꯅꯥꯗ ꯆꯥꯗꯧꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯃꯩꯅꯧꯅ ꯆꯥꯗꯧ ꯃꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯍꯩꯅꯗ ꯃꯁꯤꯅ ꯇꯞꯅ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯗꯨ ꯍꯩꯅꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯅꯧꯗꯨ ꯅꯨꯡꯁꯤꯅꯗꯨꯅ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯦꯝꯃꯕꯨ ꯀꯅꯥꯒꯤ ꯃꯧ ꯑꯣꯏꯔꯕꯅꯣ?" ꯇꯝꯅꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯩꯅꯗ ꯇꯞꯅ "ꯇꯥꯗ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕꯒꯤ ꯅꯨꯄꯤꯅꯤ"꯫ "ꯑꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯆꯧꯕꯒꯤ ꯏꯕꯦꯝꯃ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗ꯭ꯔꯦ꯫ ꯏꯕꯦꯝꯃꯁꯤ ꯏꯕꯦꯝꯃ ꯁꯤꯅ ꯀ꯭ꯋꯥ ꯍꯩ ꯆꯥꯅꯧꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯧꯊꯣꯛꯇꯨꯅ ꯇꯝꯅꯥꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯇꯝꯅꯥꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯅꯧ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ, ꯑꯆꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯄꯤꯕꯅꯦ, ꯁꯦꯟꯅ ꯂꯧꯁꯤꯜꯂꯨꯅꯦ"꯫ ꯃꯥꯏꯅꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯇꯝꯅꯥꯁꯨ ꯇꯞꯅ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ꯫ "ꯑꯆꯧꯕꯗꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ, ꯃꯥꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯦ? ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯁꯤꯗ ꯀꯣꯏꯊꯣꯔꯛꯄ ꯁꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯦꯛꯇ ꯀꯣꯏꯊꯣꯔꯛꯄ ꯍꯥꯏꯗꯨꯅꯤ"꯫ "ꯇꯥꯗ, ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯔꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯌꯧꯖꯈ꯭ꯔꯒꯦ"꯫ "ꯍꯣꯏ". ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯝꯅꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯇꯤꯟ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ "ꯀꯅꯥꯗꯦ, ꯍꯌꯦꯡꯗꯒꯤ ꯑꯁꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯦꯛꯇ ꯂꯨꯝꯕ ꯍꯧꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯃꯌꯨꯝꯂꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯅꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯨꯔꯣꯏꯕꯗ ꯃꯥꯏꯅꯧ ꯊꯦꯡꯅꯕ ꯑꯃꯗꯤ ꯃꯥꯏꯅꯧꯅ ꯀ꯭ꯋꯥ ꯍꯩ ꯆꯥꯎ ꯍꯥꯏꯅ ꯁꯦꯜ ꯑꯁꯣꯏꯕ ꯈꯔ ꯄꯤꯔꯛꯄꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯆꯧꯕꯗꯨ ꯁꯥꯎꯅ "ꯍꯩ ꯅꯨꯄꯤ, ꯃꯗꯨꯒꯤ ꯃꯥꯏꯅꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯅꯛꯁꯤꯟꯅꯕ ꯌꯥꯃꯤ ꯅꯠꯇꯦꯅꯦ꯫ ꯃꯇꯨꯡꯗ ꯃꯥꯅ ꯀꯧꯔꯛꯂꯛꯂꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯅꯨ"꯫ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯄꯥꯈꯠ ꯆꯥꯎꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦꯗꯣ꯫ "ꯄꯥꯈꯠ ꯆꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯃꯗꯣ ꯃꯧ ꯅꯍꯥ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯅꯤꯅꯦ". "ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯨꯕꯨ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯅꯔꯒꯅꯦ ꯊꯥꯖꯔꯨꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯥꯒ ꯑꯃꯨꯛꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯅ ꯀ꯭ꯋꯥ ꯍꯩ ꯆꯥꯅꯕ ꯁꯦꯜ ꯄꯤꯔꯛꯑꯦ ꯍꯥꯏꯅ ꯌꯥꯝꯅ ꯐꯅ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯁꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯀꯔꯝ ꯊꯣꯛꯂꯒꯕ ꯈꯟꯅ ꯂꯝꯇꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏꯅꯧꯗꯨ ꯑꯆꯧꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥꯁꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯂꯩꯀꯥꯏ ꯀꯣꯏꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯇꯝꯅꯥ ꯃꯥꯏꯅꯧ ꯎꯕꯗ ꯅꯣꯛꯃꯤ꯫ "ꯍꯩꯃꯥ, ꯇꯥꯗ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ"꯫ "ꯏꯕꯦꯝꯃ, ꯑꯆꯧꯕꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ"꯫ "ꯃꯣꯏ ꯇꯥꯆꯧꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯏ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯥꯏꯅꯧꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯏꯃꯨꯡꯗ ꯃꯄꯨꯔꯣꯏꯕ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯏꯅꯧ ꯇꯝꯅꯥꯅ ꯑꯆꯧꯕ ꯀꯧꯕ ꯆꯪꯈꯤꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ "ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯑꯩꯕꯨ? ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯤꯕꯣ"꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯅꯧ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯥꯎꯒꯟꯗꯕ ꯑꯆꯧꯕꯗꯨ ꯎꯁꯤꯠꯃꯟꯗꯦ ꯈꯜꯂꯨꯔ ꯃꯥꯜꯂꯤ꯫ ꯊꯥꯡꯖꯧ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯨꯡꯗ ꯇꯝꯅꯥꯁꯨ ꯄꯥꯈꯠꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯥꯏꯅꯧ ꯑꯆꯧꯕꯅ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ "ꯏꯃꯥꯏ, ꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦꯗꯅ". ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯕ ꯃꯥꯏꯅꯧꯅ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ "ꯆꯦꯟꯈꯤꯅꯨꯅꯦ,
ꯃꯤꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯉꯁꯤꯗꯤ ꯂꯥꯟꯕꯤꯒꯦ ꯇꯧꯔꯒ ꯀꯔꯤ ꯆꯦꯜꯂꯤꯕꯅꯣ? ꯇꯣꯛꯄꯤꯔꯣ ꯌꯥꯔꯦꯕ. ꯀꯔꯤꯒꯤ ꯇꯣꯛꯄ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ. ꯅꯪ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯂꯩꯀꯥꯏ ꯀꯣꯏꯅ ꯀꯣꯏꯆꯠ ꯆꯠꯄ ꯄꯥꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯌꯨꯝ ꯀꯣꯏꯗꯅ ꯂꯩꯔꯕꯁꯨ ꯃꯁꯦ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯂꯩꯀꯥꯏ ꯍꯦꯛ ꯀꯣꯏ ꯈꯜꯂꯕ ꯅꯈꯣꯡꯗꯣ ꯊꯥꯡꯖꯧꯁꯤꯅ ꯀꯛꯂꯦ ꯈꯪꯉꯨ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯝꯅ ꯁꯥꯎꯒꯟꯗꯕ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯛꯄꯗꯨꯗ ꯀꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯥꯏꯅꯧꯗꯨ ꯆꯦꯟꯕ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯀꯩ ꯀꯤꯗꯅ ꯆꯦꯜꯂꯒ ꯁꯑꯣꯡ ꯑꯣꯡꯅꯩꯗꯨ ꯇꯧꯔꯤꯗꯅ ꯉꯔꯥꯡꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯂꯒ ꯉꯁꯤ ꯑꯃꯨꯛ ꯊꯋꯥꯏ ꯊꯥꯗꯧꯕ ꯁꯞꯅꯥꯗꯂꯛꯏꯗ. ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯒꯤ ꯅꯨꯄꯤꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏꯀꯣ. ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯕꯅ ꯐꯔꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯅꯧ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯝꯅ ꯃꯄꯨꯔꯣꯏꯕ ꯀꯤꯕꯗꯒꯤ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯅ ꯆꯠꯄꯗꯨ ꯇꯣꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯅ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯈꯨꯜ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯂꯤꯛꯄ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ. ꯇꯣꯝꯄꯣꯛꯁꯤ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ. ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤ. ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ. ꯊꯥꯕꯂꯩꯅ, ꯇꯣꯝꯄꯣꯛ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃꯇ ꯂꯥꯈꯠꯂꯝꯃꯨꯀꯣ. ꯍꯣꯏ ꯏꯗꯣꯝꯆꯥ. ꯂꯥꯏꯖꯅ, ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯇꯥꯇꯣꯟ ꯎꯕ ꯌꯥꯗꯕ ꯄꯥꯈꯣꯟ ꯁꯤꯕꯤꯁꯦ ꯑꯗꯨꯝ ꯇꯧꯅꯦꯕ. ꯃꯤꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯗꯕꯨ ꯏꯁꯤꯡ ꯍꯣꯜꯂꯝꯃꯣꯏ. ꯇꯥꯇꯣꯟ ꯁꯣꯛꯎꯔꯅꯨ, ꯑꯩ ꯁꯣꯍꯧꯔꯒꯦ ꯌꯥꯔꯦ. ꯏꯃꯥ ꯏꯕꯦꯝꯃ, ꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯈꯔ ꯍꯥꯏꯅꯕ ꯇꯥꯕ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ? ꯍꯣꯏ ꯌꯥꯔꯅꯤ ꯇꯥꯇꯣꯟ. ꯆꯠꯈ꯭ꯔꯦꯅꯦ ꯑꯁꯦ. ꯂꯩꯃꯤꯟꯅꯕꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯅꯕꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ? ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯑꯩꯁꯦ ꯐꯠꯇꯕꯤꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯕꯅꯦ. ꯏꯃꯥ, ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯁꯦ ꯇꯥꯇꯣꯟꯕꯨ ꯍꯦꯛ ꯂꯩꯔꯕ ꯑꯗꯨꯝ ꯍꯥꯏꯅꯤ ꯇꯥꯇꯣꯟꯗ. ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯩꯃꯤꯟꯅꯔꯤꯅꯦꯅ ꯇꯧꯔꯤꯕꯁꯤꯅ ꯅꯣꯡꯃꯗ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯅꯠꯇꯦ. ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯀꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯅꯆꯤꯟ ꯅꯅꯥꯎꯅꯗꯤ ꯈꯪꯗꯕ. ꯏꯃꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯦ ꯇꯥꯆꯧꯅ ꯏꯃꯥꯕꯨꯅꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯁꯦ. ꯌꯥꯔꯣꯏꯌꯦ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤꯅꯦ ꯑꯄꯪꯕ ꯉꯥꯛꯇꯅꯤꯅ. ꯌꯦꯡꯉꯨ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯆꯠꯇꯅ ꯂꯩꯔꯦ. ꯏꯃꯨꯡꯁꯤꯗ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ. ꯌꯥꯔꯦ ꯏꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ. ꯇꯥꯇꯣꯟꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯐꯅ ꯉꯥꯡꯂꯁꯨꯅꯦ ꯍꯨꯟꯗꯣꯛꯄ ꯀꯩꯁꯨ ꯌꯥꯔꯣꯏꯗꯕ. ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯄꯥꯕꯗ ꯍꯥꯏꯌꯣ. ꯏꯃꯥ ꯅꯪ ꯅꯄꯥꯝꯗ ꯌꯧꯖꯅꯤ. ꯀꯥꯟꯅꯗꯕꯗ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯇꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯋꯥꯏ ꯁꯪ ꯂꯩꯖꯔꯨꯕꯅ ꯍꯦꯟꯅ ꯐꯩ. ꯌꯥꯝ ꯐꯔꯅꯤ. ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯤꯡꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯅꯪ. ꯃꯥꯅ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗꯣ ꯑꯩꯒꯤꯅꯤ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯈꯪꯉꯕꯣ? ꯌꯥꯝ ꯌꯥꯎꯔꯝꯃꯗꯧ ꯄꯣꯠꯅꯤ, ꯁꯣꯏꯗ꯭ꯔꯦ. ꯏꯃꯥꯅ ꯂꯩꯅꯤ ꯀꯥꯏꯅꯒ ꯆꯠꯄꯗ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯑꯅꯤꯕ. ꯁꯣꯝꯗ ꯇꯣꯝꯄꯣꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯨꯔꯅꯤꯃꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯅꯤ. ꯀꯩꯅꯣ ꯉꯁꯤ ꯌꯥꯝ ꯊꯦꯡꯉꯤꯗꯤ? ꯀꯩꯗꯧꯔꯒꯦ ꯍꯥ? ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯏꯅꯤ. ꯑꯗꯨ ꯄꯨꯔꯅꯤꯃꯥ, ꯅꯨꯡꯁꯥ ꯑꯁꯨꯛ ꯁꯥꯕꯁꯤꯗ ꯑꯩ ꯉꯥꯏꯔꯤꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯍꯣ, ꯅꯪꯁꯦ ꯊꯥꯏꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯛ ꯌꯥꯕꯗꯒꯤ ꯇꯣꯏꯅ ꯎꯅꯁꯦ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯒꯤ ꯉꯥꯏꯔꯤꯅꯤ. ꯅꯆꯤꯟꯗ ꯊꯤꯔꯅꯨ. ꯅꯪꯅ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ, ꯇꯣꯏꯅ ꯎꯅꯔꯒ ꯃꯤꯅ ꯈꯪꯅꯔꯛꯀꯅꯤ, ꯑꯗꯨꯅ ꯄꯥꯛꯅ ꯎꯅꯒꯨꯝꯁꯦꯅ ꯍꯥꯏꯗꯣ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯎꯅꯒꯨꯝꯁꯦ ꯍꯥꯏꯔꯁꯨ ꯇꯥ ꯇꯣꯝꯄꯣꯛꯅ ꯎꯅꯁꯤ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯏ ꯅꯠꯇ꯭ꯔꯕ? ꯑꯩꯅ ꯑꯗꯨꯝ ꯊꯣꯛꯂꯛꯇꯧ ꯂꯩꯔꯁꯤꯗꯕ. ꯊꯥꯏꯅꯗꯤ ꯅꯪꯕꯨ ꯑꯩ ꯁꯛ ꯊꯤ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯎꯅꯤꯡꯉꯤ ꯀꯥꯏꯅꯒ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦꯀꯣ. ꯑꯁ, ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯑꯁꯤ ꯋꯥꯁꯦ ꯑꯃꯨꯛ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ?
ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯑꯝꯇ ꯈꯨꯝꯃꯛꯑꯣꯕꯁꯦ ꯍꯥꯟꯅꯗꯤ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯗꯨꯗꯤ ꯅꯪ ꯍꯣ ꯑꯗꯨꯅꯅꯦ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯔꯕ ꯈꯪꯉꯕ ꯑꯔꯤꯛꯄ ꯄꯥꯈꯪ ꯑꯁꯤꯕ ꯄꯥꯈꯪꯅꯤ ꯂꯤꯛꯏ ꯈꯨꯂꯤꯛꯇꯨꯒ ꯀꯨꯆꯨꯗꯨꯒ ꯑꯩꯅ ꯌꯥꯕꯤꯔꯝꯗ꯭ꯔꯕ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯏꯁ ꯌꯥꯝ ꯈꯪꯕꯤꯔꯦꯗ ꯑꯔꯤꯛꯄ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯃꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯊꯔꯗꯤ ꯅꯪ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯅꯤꯗꯣ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯄꯨꯔꯅꯤꯃꯥ ꯑꯩ ꯊꯦꯡꯉꯤ ꯆꯠꯂꯒꯦ ꯅꯣꯡꯃ ꯐꯖꯅ ꯎꯅꯔꯁꯤꯀꯣ ꯆꯪꯉꯨꯀꯣ ꯅꯪꯁꯨ ꯇꯣꯝꯄꯣꯛꯁꯨ ꯆꯠꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯃꯃꯥ ꯅꯪꯕꯨ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯡꯉꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅꯦ ꯅꯪꯁꯨ ꯍꯥ ꯃꯃꯩꯊꯪꯗ ꯅꯪ ꯁꯣꯏꯗꯅ ꯆꯩ ꯆꯥꯒꯅꯤꯀꯣ ꯄꯤꯁꯛꯅ ꯂꯨꯈꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯧꯗ ꯑꯃꯨꯛ ꯉꯥꯡꯂꯤꯕꯗꯨꯅ ꯍꯥ ꯍꯣ ꯅꯁꯨ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯉꯥꯀ꯭ꯔꯥ ꯃꯥꯟꯕ ꯀꯨꯆꯨꯃꯛꯅ ꯇꯤꯕꯨꯟ ꯅꯥꯕꯨꯟ ꯀꯨꯆꯨ ꯑꯣꯏꯕ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯔꯅꯨ ꯇꯤꯟꯅꯔꯨꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯍꯩ ꯏꯁꯨꯁꯦ ꯂꯩꯁꯥꯕꯤꯅꯤ ꯃꯥꯅ ꯑꯄꯥꯝꯕ ꯃꯤꯒ ꯂꯣꯏꯅꯕꯗ ꯅꯪ ꯀꯩꯁꯨ ꯅꯊꯧ ꯂꯩꯇꯦꯀꯣ ꯏꯁ ꯃꯤꯒꯤ ꯃꯆꯥ ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯗꯨꯕꯨ ꯉꯥꯀ꯭ꯔꯥ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯐꯖꯩꯗꯀꯣ ꯏꯆꯥꯗꯤ ꯅꯁꯝꯅꯅ ꯇꯨꯔꯨ ꯍꯦꯛ ꯈꯣꯏꯕ ꯃꯈꯩ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯄꯥ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯅꯪ ꯅꯆꯥꯅꯨꯄꯤꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯃꯨꯛ ꯁꯥꯎꯗꯅ ꯂꯩꯕꯤꯔꯝꯃꯤꯁꯤꯅ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯗꯣꯏꯁꯤꯕꯣ ꯈꯪꯉꯣꯏ ꯅꯪꯗꯤꯅꯦ ꯁꯦꯜꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯗꯤ ꯀꯥꯎꯕ ꯂꯩꯔꯣꯏꯅꯦ ꯍꯥ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯅꯪꯒꯤ ꯅꯋꯥ ꯑꯉꯥꯎꯕ ꯂꯨꯈꯣꯏꯁꯤꯅ ꯇꯧ ꯁꯥꯕ ꯑꯃ ꯍꯣꯏ ꯏꯃꯥꯗ ꯍꯪꯒꯗꯕ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯏꯃꯥꯅ ꯈꯣꯏ ꯑꯅꯤ ꯉꯁꯤ ꯁꯣꯏꯔꯦꯀꯣ ꯑꯦ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣꯅꯦ ꯁꯦ ꯐꯨꯔꯣ ꯂꯥꯛꯑꯣꯅꯦ ꯑꯩꯗꯤꯕ ꯄꯦꯜꯂꯤꯍꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯋꯥꯒꯁꯦ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏꯗꯧꯅꯤ ꯇꯣꯝꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯇꯤꯟꯅ ꯂꯣꯏꯅ ꯍꯟꯒꯅꯣꯅ ꯍꯥꯏꯕꯗꯣ ꯍꯥ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯍꯥꯏꯔꯦꯅ ꯀꯩꯅꯣ ꯍꯣ ꯅꯆꯥꯅꯨꯄꯤꯁꯤꯁꯨꯅꯦ ꯃꯄꯥ ꯂꯧꯋꯦ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯅꯝ ꯀꯜꯂꯦ ꯈꯪꯕꯤꯔꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗꯅꯦ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯁꯤ ꯉꯥꯡꯅꯕ ꯉꯝꯖꯗꯦ ꯃꯆꯤꯟꯁꯤ ꯃꯃꯥ ꯂꯧꯔꯕꯅꯤꯅ ꯀꯟꯁꯨ ꯀꯟꯈ꯭ꯔꯕ ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯄꯨꯔꯅꯤꯃꯥꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯑꯃꯨꯛ ꯂꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯅ ꯏꯁꯨ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦꯅꯦ 이보, ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯨꯕꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯃꯅꯥꯇꯣꯟꯒꯁꯦ ꯈꯣꯏꯅ ꯆꯤꯛꯄꯗꯧꯅ ꯆꯥꯎ ꯂꯩꯔꯝꯃꯤꯁꯤꯅ ꯅꯄꯥꯒꯤ ꯃꯅꯥꯇꯣꯟꯁꯦ ꯈꯣꯏꯅ ꯆꯤꯛꯏ ꯍꯥꯏꯅꯦ ꯃꯆꯤꯟꯁꯤꯁꯨ ꯇꯨꯝꯃꯤꯁꯦ ꯎꯗ꯭ꯔꯣ ꯑꯁꯤꯁꯨ ꯆꯤꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯂꯨꯈꯣꯏꯗꯨ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯒ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯕ ꯅꯄꯥꯅ ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯤ ꯍꯥ ꯅꯪ ꯑꯃꯅꯦ ꯉꯥꯡꯕ ꯁꯛꯄ ꯁꯨꯛꯂꯧ ꯂꯧꯗꯦ ꯃꯥꯒꯤ ꯇꯣꯝꯄꯣꯛ ꯑꯗꯨꯗꯒ ꯎꯅꯔꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯑꯁ ꯏꯃꯥ ꯅꯪ ꯈꯪꯄꯣꯠꯇꯦ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯒꯅꯨꯀꯣ ꯎꯅꯔꯒ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯅꯔꯗꯤ ꯎꯅꯕ ꯇꯥꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯅꯕꯗꯨꯅꯤꯅꯦ ꯅꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯅꯪꯅ ꯋꯥꯅ ꯂꯩꯔꯒ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜꯁꯤꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ ꯍꯣ ꯋꯥꯔꯁꯨ ꯅꯨꯡꯁꯤ ꯃꯁꯨꯝꯂꯥꯡꯒꯤ ꯋꯥꯖꯧꯔꯒꯦ ꯑꯗꯨꯒ ꯏꯃꯥ ꯈꯨꯜꯗ ꯄꯥꯟꯕ ꯀꯥꯏꯗꯗꯤ ꯍꯥꯏꯅꯣ ꯏꯃꯥꯁꯨ ꯄꯥꯜꯂꯛꯏꯁꯤꯗꯤ ꯑꯩꯅ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯗꯅꯕ ꯍꯥꯏꯕꯤꯔꯤꯕꯁꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯀꯦꯗꯨꯅ ꯂꯥꯛꯄ ꯀꯥꯏꯗꯣ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯑꯗꯨꯝ ꯀꯦꯔ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅ ꯏꯄꯥꯝꯗ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯀꯦꯔꯒ ꯂꯥꯛꯇꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯀꯦꯔꯅꯤ ꯅꯨꯄꯥꯅꯤꯅ ꯂꯤꯛꯄꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯗꯨꯗ ꯂꯩꯔꯒ ꯑꯁ ꯏꯃꯥ ꯂꯤꯛꯏꯗꯣ ꯐꯠꯇ꯭ꯔꯣ ꯑꯐꯪ ꯑꯐꯪꯕ ꯄꯪꯆꯥꯗ ꯆꯥꯊꯣꯛ ꯊꯛꯊꯣꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯤꯛꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯃꯗꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯣꯗꯅ
ꯁ꯭ꯋꯥꯏꯗꯅꯦ ꯁꯨꯡꯉꯥꯡꯗꯅ ꯂꯩꯔꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯣ ꯏꯃꯥ ꯑꯩꯗꯤꯅꯦ ꯅꯍꯥꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯁꯔ ꯈꯔ ꯇꯥꯡꯈꯤꯅꯤꯅ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯏ ꯆꯦꯟꯗ꯭ꯔꯤꯅꯤ ꯏꯆꯥꯗꯤ ꯅꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯕ ꯖꯥꯠꯅꯤꯅꯦ ꯍꯥ ꯏꯕꯣꯛꯇꯤꯅꯦ ꯌꯥꯏ ꯏꯁꯨꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯅꯦ ꯏꯕꯣꯛ ꯈꯛꯇꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛꯈꯨꯝꯗ ꯊꯥꯕꯜꯂꯩ ꯆꯥꯛ ꯊꯤꯔꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯆꯥꯎꯕꯅ ꯃꯃꯥ ꯉꯥꯔꯧꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯨꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯨꯟꯅꯔꯛꯀꯅꯤ ꯍꯥꯞꯄꯤꯁꯤꯃꯛꯇꯨꯗ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯀꯅꯤꯕ ꯑꯦ ꯍꯣꯏ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯕ ꯏꯁꯧ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯌꯥꯝ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯟꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯃꯇꯝꯁꯦ ꯂꯨꯔꯦꯗ ꯋꯥꯒ ꯑꯃꯇ ꯉꯥꯡꯕ ꯌꯥꯗ꯭ꯔꯦꯍꯦ ꯊꯣꯏꯕꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯊꯤꯔꯤꯕ ꯆꯥꯛꯁꯦ ꯎꯔꯤꯃꯛꯇꯗ ꯆꯥꯛ ꯂꯣꯏꯔꯕ ꯑꯩ ꯍꯣꯏ ꯂꯣꯏꯗ꯭ꯔꯤ ꯆꯥꯛꯀ ꯑꯃꯇ ꯊꯣꯡꯕ ꯍꯧꯗ꯭ꯔꯤ ꯄꯥꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯩꯗ ꯅꯦꯠꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯑꯁꯨꯃꯥꯏꯅꯗ ꯇꯧꯖ ꯂꯩꯔꯕꯁꯤꯕꯣ ꯅꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯅꯦ ꯊꯥꯏꯅ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯅꯕꯣꯛꯀ ꯅꯄꯨꯒꯅ ꯃꯥꯒꯤ ꯇꯠꯅ ꯊꯟꯅ ꯌꯥꯗꯕ ꯑꯑꯣꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯁꯦꯡꯕ ꯏꯃꯥ ꯅꯪꯁꯦ ꯏꯁꯧ ꯑꯣꯟꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦ ꯇꯟꯕ ꯑꯃ ꯌꯥꯎꯏꯀꯣ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯛꯑꯒ ꯇꯤꯟꯅꯕꯒ ꯑꯝꯇ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯀꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯅꯇꯨ ꯊꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪꯅ ꯑꯩꯁꯦ ꯅꯇꯨꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯈꯜꯂꯗꯤꯅꯦ ꯅꯪꯁꯨ ꯅꯇꯨ ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯖꯈꯣ ꯈꯪꯂꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯌꯥꯝꯅꯅꯦ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ ꯏꯆꯥ ꯅꯃꯥ ꯁꯥꯎꯔꯦꯍꯦ ꯆꯥꯛꯁꯦ ꯁꯠ ꯁꯠ ꯆꯥꯍꯧꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯉꯥꯡꯅꯔꯣꯀꯣ ꯏꯆꯥ ꯇꯣꯡꯄꯣꯛꯀ ꯏꯆꯥ ꯂꯥꯏꯖꯒꯗꯤ ꯂꯥꯛꯑꯣꯗꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯕꯥꯕꯥ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯩꯌꯦ ꯏꯃꯥꯒꯤ ꯏꯁꯧꯗꯨꯗ ꯆꯪꯂꯛꯄ ꯇꯟꯗꯅ ꯆꯪꯉꯛꯇ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯡꯃꯁꯨ ꯊꯥꯕꯜꯂꯩ ꯑꯌꯨꯛꯇ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯏꯇꯦꯡ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯕꯛꯀꯨꯝꯕꯅꯦ ꯍꯅꯨꯕꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯖꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯊꯕꯛꯁꯤꯡꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯗꯤ ꯐꯒꯗꯕꯅꯤ ꯃꯥꯁꯨ ꯃꯤꯔꯦꯝ ꯉꯥꯛꯇꯅꯤ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕꯁꯨ ꯅꯠꯇꯕ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯠꯇꯕ ꯇꯥꯕ ꯀꯅꯥꯗꯅꯣ ꯏꯃꯥ ꯅꯪꯅ ꯃꯤꯔꯦꯝ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣꯕ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝ ꯇꯧꯕꯤꯔꯛꯀꯅꯨ ꯃꯁꯥꯅꯗꯤ ꯈꯪꯖꯔꯝꯅꯤ ꯃꯤꯔꯦꯝ ꯍꯥꯏꯗꯤ ꯃꯤꯔꯦꯝꯗꯕꯨ ꯃꯤꯔꯦꯝ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯨꯛ ꯉꯥꯡꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯪꯅ ꯄꯥꯕ ꯍꯦꯛ ꯂꯩꯇꯕꯒ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯈꯟꯒꯅꯣ ꯈꯪꯂꯗꯤ ꯐꯔꯦ ꯈꯪꯗ꯭ꯔꯁꯨ ꯌꯥꯕ ꯅꯈꯣꯏꯅ ꯑꯣꯏꯅ ꯈꯪꯗꯅ ꯂꯩꯔꯦ ꯈꯪꯍꯟꯅꯤꯡꯕ ꯃꯤꯅ ꯈꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯠꯈꯤꯗ꯭ꯔꯦ ꯇꯣꯝꯄꯣꯛꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯏꯆꯜ ꯂꯥꯏꯖꯅꯁꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯕꯥꯕꯅꯁꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯥꯕ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯍꯩ ꯑꯄꯪꯕ ꯒꯙꯥ ꯃꯁꯦ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯔꯜ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯌꯦꯡ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯊꯤꯔꯛꯂꯕ ꯃꯇꯝꯗ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯅ ꯃꯥ ꯀꯥꯏꯗ ꯆꯠꯂꯒ ꯂꯩꯗꯧꯔꯤꯒꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯅꯆꯥꯅꯁꯨ ꯂꯩꯔꯛꯀꯗꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨ ꯈꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯔꯛꯂꯦ ꯆꯥꯎꯔ ꯁꯥꯡꯉꯛꯑꯕꯅꯤꯅ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯑꯕꯅꯤ ꯃꯔꯣꯝꯗꯣꯝ ꯑꯗꯨꯃꯛ ꯍꯤꯡꯖꯈꯤꯕ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯃꯕꯨꯡꯅ ꯐꯠꯇ꯭ꯔꯤꯕꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯅꯣꯡꯃꯗ ꯏꯗꯣꯝꯆꯥ ꯁꯤ ꯂꯩꯁꯤ ꯁꯤ ꯆꯥꯁꯤ ꯍꯥꯏꯗꯦꯅꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯥ ꯁꯣꯏꯔꯣꯏꯗꯕꯅꯤ ꯃꯥ ꯑꯗꯨꯒꯤ ꯏꯃꯥꯅ ꯁꯥꯎꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯏꯃꯥꯁꯨ ꯄꯥꯕꯅ ꯂꯥꯟꯕꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯄꯥꯝ ꯌꯧꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯎꯅꯔꯤ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤꯕ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯄꯥꯕꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯅꯤꯃꯥ ꯀꯥꯏꯗꯒꯤ ꯆꯦꯟꯕꯅꯣꯗ ꯆꯦꯜꯂꯗꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯒ ꯅꯪ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯗꯤ ꯅꯣꯏꯗ ꯂꯩꯇꯥꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯂꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ
ꯑꯩꯒꯤ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇꯕꯗꯨꯗ ꯅꯪ ꯄꯨꯔꯛꯑꯒ ꯀꯥꯏꯗ ꯊꯝꯗꯣꯏꯅꯣ? ꯑꯁ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏ ꯅꯗꯣꯝꯆꯥꯒꯤ ꯁꯪꯒꯣꯜꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯇꯥ ꯇꯣꯝꯄꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤꯕ? ꯍꯣꯏ ꯌꯥꯏ꯫ ꯅꯪꯅꯕꯨ ꯑꯩꯈꯣꯏ ꯁꯪꯒꯣꯜꯗ ꯂꯩꯒꯦꯅ ꯈꯜꯂꯗꯤ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯄꯨꯔꯅꯤꯃꯥ꯫ ꯑꯩ ꯁꯦꯜ ꯈꯔꯗꯤ ꯇꯥꯟꯈꯤꯒꯦ꯫ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯌꯨꯝꯗ ꯃꯇꯝ ꯈꯔ ꯅꯤꯡꯊꯤꯅ ꯂꯩꯈꯣ꯫ ꯌꯥꯔꯦ ꯑꯔꯤꯛꯄ, ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯅꯤ꯫ ꯐꯨꯔꯤꯠꯁꯤꯗ ꯁꯦꯒꯥꯏꯗꯕ ꯑꯃꯠꯇꯁꯨ ꯂꯤꯠꯂꯛꯑꯣꯕ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯒꯥꯏꯕꯁꯤꯕꯨ ꯂꯤꯠꯂꯛꯑꯦ ꯍꯥꯏꯕꯅꯤꯗ꯫ ꯁꯦꯒꯥꯏꯕꯗꯪ ꯅꯠꯇꯦ, ꯁꯨꯗꯕꯁꯨ ꯊꯥ 3-4 ꯐꯥꯔꯕꯅꯤ꯫ ꯃꯅꯝꯒ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯣ? ꯃꯅꯝꯅ ꯍꯥꯔꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯅꯪ ꯏꯀꯥꯏꯈꯤꯅꯦꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯗꯨꯅ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗꯕꯨ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯁꯦ ꯂꯤꯠꯂꯛꯏ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯇꯥ ꯇꯣꯝꯄꯣ, ꯐꯨꯔꯤꯠ ꯑꯃꯠꯇꯗꯤ ꯂꯩꯌꯨꯗꯅ꯫ ꯂꯩꯕꯤ ꯈꯣꯠꯄꯤꯒꯤ ꯋꯥꯔꯤꯁꯦ ꯄꯥꯛꯅ ꯁꯥꯟꯅꯒꯨꯝꯁꯦꯕ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ꯫ ꯅꯪꯒꯤꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯣꯡꯃꯗꯁꯨ ꯑꯩꯕꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯤꯖꯕꯤꯗꯦ, ꯑꯔꯤꯛꯄ ꯄꯥꯈꯪ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯗꯤꯅꯦ, ꯁꯤꯡꯖꯨ ꯆꯥꯔꯒ ꯅꯪ ꯑꯃꯨꯛ ꯃꯅꯤꯡ ꯆꯦꯟꯅꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯨꯏ꯫ ꯑꯗꯨꯅ ꯂꯩꯗꯕꯅꯤꯗ꯫ ꯄꯨꯔꯅꯤꯃꯥ ꯅꯪꯁꯦ ꯑꯩꯁꯤ ꯌꯥꯝ ꯂꯤꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯈꯠꯂ ꯂꯩꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ꯫ ꯂꯤꯛꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯅꯪꯗꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯤꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯄꯥꯈꯪꯅꯤ ꯍꯥꯏꯅꯦ꯫ ꯏꯁ, ꯅꯈꯣꯏ ꯅꯃꯥ ꯑꯃꯨꯕꯤꯗꯨꯅ ꯀꯩ ꯈꯪꯗꯅ? ꯍꯣ, ꯑꯃꯨꯕꯤꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯏꯃꯥꯕꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯡꯅ ꯁꯅꯥꯇꯣꯝꯕꯤ꯫ ꯃꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯑꯃꯨꯕꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅꯤ ꯀꯥꯏꯅꯀꯣ꯫ ꯍꯣꯏ, ꯑꯩꯅ ꯑꯃꯨꯕꯤ ꯍꯥꯏꯗꯤ ꯃꯤꯡ ꯅꯠꯇꯦ, ꯀꯨꯆꯨꯒꯤ ꯋꯥꯅꯤ꯫ ꯀꯔꯤ? ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯃꯨꯏꯁꯤꯅꯤꯅꯦ? ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯀ꯭ꯔꯥ ꯃꯥꯜꯂꯤ ꯍꯥꯏ, ꯀꯨꯆꯨꯅ ꯇꯤꯕꯨ ꯅꯥꯕꯨꯟ ꯃꯥꯜꯂꯤ ꯍꯥꯏꯅꯦ꯫ ꯌꯥꯝ ꯐꯖꯔꯕꯅꯤꯅ ꯅꯣꯏ ꯄꯥꯕꯗꯨꯗꯤ ꯍꯨꯏ ꯑꯅꯥꯕ ꯃꯥꯜꯂꯤ, ꯑꯗꯨꯁꯨ ꯊꯥ 2-3ꯒ ꯆꯔꯥ ꯍꯦꯟꯕꯗꯣ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯄ, ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩ ꯎꯅꯕꯒ ꯑꯝꯇ ꯂꯥꯛꯀꯅꯨ꯫ ꯑꯁ, ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯄꯨꯔꯅꯤꯃꯥ? ꯅꯪ ꯁꯤꯃꯕ ꯁꯥꯎꯒꯟꯈꯤꯕꯁꯤꯅ꯫ ꯁꯦ, ꯑꯝꯇ ꯐꯝꯃꯨꯁꯦ, ꯋꯥ ꯍꯥꯏꯒꯦ꯫ ꯀꯩꯅꯣ? ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯂꯤꯛꯏꯕꯁꯦ ꯅꯪꯒꯤꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯈꯜꯂꯝꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯍꯤꯡꯉꯒꯅꯦ ꯏꯁꯥ ꯏꯇꯣꯝꯇ ꯑꯗꯨꯃꯛ ꯂꯣꯏꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯅꯤꯡꯉꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯕꯒꯤ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯐꯖꯕ ꯊꯤꯕ ꯈꯟꯗꯨꯅ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯇꯥꯟꯕ ꯁꯦꯜꯅ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯒ ꯌꯨꯝ ꯑꯃꯇꯪꯗꯤ ꯁꯥꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦꯕ ꯀꯣ꯫ ꯉꯁꯤꯁꯨ ꯇꯣꯝꯄꯣ ꯊꯕꯛ ꯁꯨꯐꯝꯗ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯇꯧꯔꯤ ꯈꯝꯕꯅ꯫ ꯇꯣꯝꯄꯣ, ꯄꯥꯈꯪꯅꯦ ꯑꯗꯨꯉꯥꯏ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯊꯝꯐꯝꯕꯨ ꯂꯩꯔꯝꯃꯔꯣꯏꯗ꯫ ꯂꯤꯛꯅ ꯂꯤꯛꯏꯕ ꯅꯣꯡꯃꯇ ꯏꯇꯥꯎ ꯉꯁꯤꯗꯤ ꯁꯤ ꯃꯆꯥꯁꯤ ꯍꯥꯏꯗꯅ ꯁꯨꯛꯄꯨ ꯍꯦꯛ ꯄꯨꯊꯣꯔꯛꯇꯦꯕ꯫ ꯑꯩꯗꯤ ꯅꯣꯏꯅ ꯄꯨꯊꯣꯔꯛꯑꯒ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯦ ꯏꯇꯥꯎ ꯑꯩꯅ ꯅꯣꯏꯗꯒꯤꯗ ꯆꯥꯔꯒ ꯂꯩꯔꯤꯕꯁꯦ꯫ ꯅꯪ ꯑꯃ ꯂꯤꯛꯄꯒ ꯁꯦꯜ ꯇꯥꯅꯕꯒ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯕ ꯈꯪꯒꯗꯕ ꯃꯥꯟꯗꯦꯀꯣ꯫ ꯀꯨꯆꯨꯒꯗꯣ ꯌꯥꯗ꯭ꯔꯦꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯝꯁꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯀꯨꯆꯨꯁꯤꯕꯨꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤꯗ, ꯃꯥꯏꯊꯣꯡꯁꯤꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯤꯕꯁꯦ꯫ ꯁꯛ ꯊꯤꯔꯁꯨ ꯁꯦꯜꯕꯨ ꯄꯥꯏꯔꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯩꯖꯒꯦ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯁꯦꯜ ꯊꯣꯛꯇꯕ ꯅꯨꯄꯥꯗꯗꯤ ꯂꯩꯕꯤꯅꯕ ꯂꯩꯁꯥꯕꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯡꯉꯤ, ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯗꯦꯁꯦ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯑꯩꯁꯨ ꯊꯥꯏꯅ ꯈꯔ ꯄꯪꯉꯤꯉꯩꯗ ꯊꯤꯍꯧꯕꯒꯤ ꯐꯪꯕꯒꯤ ꯋꯥꯅꯤꯗ, ꯑꯗꯨ ꯐꯥꯎꯕ ꯍꯧꯖꯤꯛ ꯁꯤꯡꯉꯛꯇꯅ ꯈꯟꯅꯕ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯂꯤꯕꯁꯦ꯫ ꯊꯣꯝꯕꯅ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯈꯪꯕꯒꯤ ꯋꯥꯁꯤꯁꯨ꯫ ꯑꯩꯒꯤꯁꯨ ꯅꯨꯄꯤꯗꯣ ꯑꯁ ꯏꯆꯥ ꯃꯌꯥꯝꯗꯨꯒ ꯀꯣꯛꯄꯨꯗꯤ ꯈꯔ ꯉꯥꯎꯕꯖꯥꯠꯅꯤ, ꯑꯗꯣ ꯏꯁꯧ ꯂꯥꯡꯕꯗ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯅ ꯏꯁꯧ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯜ ꯐꯪꯂꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤ ꯈꯛꯇꯅꯤ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯅꯨꯄꯤ ꯊꯤꯕ ꯅꯈꯣꯏꯅ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯅꯨꯄꯤꯒ ꯊꯤꯒꯗꯕꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ꯫ ꯊꯣꯝꯕꯅ ꯑꯁꯦꯡꯕ ꯇꯣꯝꯄꯣꯛ ꯀꯥꯟꯅꯄꯣꯠꯇꯦꯗ, ꯅꯨꯄꯤꯒꯁꯦ ꯊꯤꯗꯕꯅꯕꯨ ꯐꯕꯅꯤꯀꯣ꯫ ꯊꯤꯒꯦ ꯍꯥꯏꯔꯒꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯌꯦ꯫ ꯈꯝꯕꯅ ꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯍꯦꯛ ꯄꯤꯔꯕ ꯑꯗꯨꯝ ꯍꯔꯥꯎꯔꯦ, ꯑꯗꯨꯝ ꯃꯃꯣꯟ ꯅꯣꯛꯑꯦ, ꯅꯠꯇ꯭ꯔꯕ ꯑꯗꯨꯝ ꯏꯁꯧꯅꯅꯦ ꯈꯨ ꯀꯥꯝꯃꯦ꯫
ꯊꯣꯡꯕꯅ ꯑꯗꯣ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯏꯪꯈꯣꯜ ꯑꯃ ꯂꯩꯒꯅꯤꯅ ꯇꯧꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯑꯗꯨꯒꯤꯅꯦ ꯇꯥ ꯊꯣꯡꯕ ꯑꯩꯅ ꯁꯦꯜ ꯁꯤꯀꯤ ꯑꯃꯇ ꯀꯥꯏꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯏꯗꯣꯝꯆꯥꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯃꯗꯧ ꯄꯣꯠꯅꯤ ꯅꯣꯡꯃꯗ ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯃꯇ ꯂꯩꯗꯨꯅ ꯄꯨꯁꯤꯟꯗ꯭ꯔꯕꯁꯤꯗ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯦꯜꯁꯦ ꯁꯨꯒꯗꯕ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯗꯨ ꯍꯦꯛ ꯁꯨꯕꯒ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯈꯜꯂꯤꯕꯅꯤ ꯃꯔꯛꯁꯤꯗ ꯑꯅꯥ ꯑꯌꯦꯛꯁꯤꯗ ꯌꯥꯎꯕꯤꯔꯛꯇ꯭ꯔꯕ ꯃꯁꯤꯅꯤ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤꯕꯁꯦ ꯈꯝꯕꯅ ꯍꯣꯠꯅꯕꯗ ꯂꯦꯞꯀꯟꯗ ꯏꯇꯥꯎ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯝꯂꯛꯀꯅꯤ ꯏꯗꯣꯝꯆꯥꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ ꯅꯪꯅ ꯃꯈꯣꯏꯗ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯃꯈꯣꯏꯒꯤꯗ ꯁꯨꯝ ꯂꯩꯕꯗꯣ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯄꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯏꯃꯥ ꯏꯄꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯐꯔꯕ ꯈꯨꯔꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯅꯋꯣꯛ ꯅꯀꯣꯟ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯂꯩꯇꯕ ꯃꯤꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯥꯟꯂꯨꯈꯣꯏꯒ ꯃꯕꯣꯛꯀꯤ ꯁꯛꯀꯪ ꯑꯁꯤꯁꯨ ꯈꯠꯅꯔꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯣꯛꯁꯨ ꯕꯦꯔꯥ ꯈꯔ ꯂꯩꯔꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯀꯩꯒꯤ ꯀꯣꯛ ꯕꯦꯔꯥꯅꯣ ꯍꯥ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯤꯗꯤ ꯅꯪꯅꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯁꯨꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯗꯅ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯁꯨꯗꯨꯒꯤ ꯃꯄꯥꯅꯤ ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯈꯟꯕ꯭ꯔꯣ ꯊꯥꯏꯅ ꯏꯃꯥꯕꯨ ꯑꯩꯒꯤ ꯐꯠꯇꯅꯕ ꯈꯟꯕ꯭ꯔꯣ ꯏꯁ ꯌꯥꯝ ꯍꯩꯔꯦꯗ ꯉꯥꯡꯕꯗꯤ ꯍꯥ ꯑꯩꯗꯤ ꯐꯠꯇꯅꯕ ꯈꯟꯗꯦ ꯅꯪꯗꯧꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗꯅꯦ ꯈꯨꯠ ꯊꯤꯡꯖꯤꯟꯖꯗꯦꯀꯣ ꯏꯕꯨꯡꯉꯣ ꯊꯤꯡꯖꯤꯟꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯏꯕꯦꯆꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗ 이마나 투가이보다 닝싱고 거이노 이나 하이시오 앙아 모망시다 까리 하이바 마빠나 하우지기다 타이나 낭부 아이 꼬이보다 아이나 다바까나 아마따 푼시기 꼬이지럭대 가이나가 하이키다 아이니하 호 아두디니야 마우 할락비 오이바두다 투가이비바 캉라브로 나트르디니야 까슈 투가이비로이 이스 아두소 마우 꼬이라미바 아이 얌 사우닝가다우리다 마신가세 티다나 아이디 낭 나타바 까나 아마따 캉나지럭대 가이나가 하이디바니바하 티리바니 아이나 쩌쩌쩌나 투가이바다기 낭 방자리바니 나트라바디네 아이가세 나하나 시라마니 감다위 하우직디야 쿰코다나 쿰닝아이 레라마로이네 이마 타이니기 와리 뽑토어가 까이부 까나게 하우직기 와세 카나세 하바네 까나나 하나 하우게 하 쪼빠바니나 하우직디 아두마이나 아둠 하이라니 와리가 아마따 카나바 야로이 낭나나 진티라가 아이보 꼬이비리 가이기노 하 진티보 루코이보 이만 하이바 좀메 루망 코이바나 바세 마북 루바니 하이람바도 어스 따닝데다 누비에 안강 모망니수 ඛꯪ디 아마니수 ඛꯪ디 까리 안강 모망 하 낭나 진티게 티라가 오 아도 티레나 까이다오르게 타이나 티키바 진도 하우지 한가빼 야리브라바 까이노 ඛꯪ디 빠강다 강이바 ngang mama ise ngangsa ngangri phaba ngangu imaushidi imani yai nanggumba chinthi banu pa da legada bagi saru isa nupi si sune arikpa masak thi banu pa da oina leija kharsana haure numidang dum chelhan khige ngasidi namit phatte he mapani pali hayeng oina chelhalu chelhan ge hairabasu imana su othok na ngangkhre tupina su shirantura yam nganganu ko aidi itaw sadogi macha nupa da 이자세 삐니 하이니 하려마버니 아이보 미망다 소판 비야리고 아이건데 와가 아무따 강비라까노 따닝디 나는 덕방 감나방 강나죠 아이네 아무따 여러 하이시니 이마는 농아이라마니네 시대부 다나바 이마는 실리바니바 차타오 헤이 난 까나나 나 진티자오이게 하 ngasisu purnima gi yomda magi mata thoibiga ranglinga to laklami langlena is 크림 아빠스다 그야도 농아이나가 파미노 예고니 아이코이나 somda 마 티리 포르니마나 그다이데기 농아이라가 팜바노 아이나 팜리베사 마이 마탁다네 너이나 캉디 캉다나 토이비나 에에 낭나 팜미드디 레박다니 케이노 까이데기 마이 탁노 랑레나
ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤꯅꯤ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯨꯈꯣꯏꯕ ꯐꯠꯇꯕ ꯄꯨꯀꯪꯗꯨꯅ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯁꯥꯗꯧꯒꯤ ꯃꯆꯥꯅꯨꯄꯥ ꯆꯨꯝ ꯑꯀꯪꯕ ꯃꯥꯟꯕ ꯌꯥꯡꯒꯪꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯌꯥꯗ꯭ꯔꯤꯅꯤ ꯅꯪꯅꯦꯅ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯇꯥ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ ꯅꯪꯅ ꯑꯃꯗꯨꯗ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯇꯥ ꯇꯣꯝꯄꯣꯛꯇꯤ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯕ ꯃꯗꯨꯒꯤ ꯁꯛꯊꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯕꯨꯛꯇꯣ ꯑꯣꯈꯥꯛ ꯐꯠꯇꯕꯅꯤ ꯑꯩꯅ ꯁꯤ ꯊꯣꯛꯇꯅꯕ ꯅꯍꯥꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯅꯤꯃ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯔꯒ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯒꯦꯕ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕ ꯅꯪꯒꯤ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯊꯤꯗꯤ ꯊꯤꯍꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯂꯤꯛꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯏꯕ ꯄꯥꯈꯪꯅꯤ ꯑꯗꯨꯕꯨ ꯀꯥꯏꯒꯦ ꯀꯥꯏꯅꯔꯣꯗ ꯑꯃꯗꯨꯗ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯣ ꯊꯣꯏꯕꯤ ꯅꯪ ꯆꯠꯍꯧꯔꯣ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯕꯤꯗꯧꯔꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯑꯇꯩ ꯅꯥꯇꯩ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗꯕꯨ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯂꯒ ꯂꯥꯛꯄꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨꯗꯤ ꯂꯩꯀꯥꯏꯅꯤꯅ ꯇꯧꯖꯩꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯃꯉꯣꯟꯗꯗ ꯁꯨꯝ ꯄꯥꯟꯅꯔ ꯍꯦꯛ ꯂꯩꯔꯗꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯨꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯈꯪꯉꯕꯣ ꯂꯥꯡꯂꯦꯅ ꯉꯥꯎꯅꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕ ꯄꯥꯈꯪꯅꯤ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯑꯗꯨꯗ ꯅꯪ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯅꯨꯄꯤ ꯁꯨꯝꯕꯒ ꯌꯥꯝ ꯍꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯅꯕꯅꯤ ꯌꯥꯝꯅ ꯑꯗꯨ ꯊꯣꯏꯕꯤ ꯂꯥꯡꯂꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯇꯥ ꯇꯣꯝꯄꯣꯛꯀ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯣꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯡꯂꯦꯜ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯁꯤꯟꯗꯨꯅ ꯄꯨꯔꯅꯤꯃꯥꯗꯣ ꯇꯣꯝꯄꯣꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯃꯄꯥ ꯂꯨꯈꯣꯏꯗꯤ ꯁꯥꯎꯕꯅ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯗ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯥꯗꯣ ꯅꯪꯅ ꯋꯥꯔꯛꯇꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯑꯩ ꯆꯣꯞꯄ ꯌꯥꯔꯣꯏꯅ ꯀꯌꯥꯔꯛꯅꯣꯕ ꯍꯥꯏꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯉꯥꯡꯂꯤꯕꯅꯦ ꯂꯧꯗꯦ ꯅꯪꯗꯤ ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯅꯆꯥꯗꯨꯗ ꯇꯧꯗꯅꯕ ꯊꯤꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯍꯥꯏꯂꯩꯗꯨꯕꯣ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯛꯀꯅꯨꯀꯣ ꯅꯆꯤꯟ ꯃꯥꯗꯣ ꯊꯥꯖꯤꯜꯂꯛꯑꯗꯤꯅꯦ ꯅꯪ ꯈꯔꯒ ꯇꯨꯝꯃꯤꯕ ꯅꯆꯤꯟꯗꯣ ꯍꯅꯨꯃꯥꯟ ꯃꯥꯅꯤ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯍꯦ ꯁꯅꯥꯇꯣꯝꯕꯤ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤꯔꯣ ꯍꯥ ꯏꯃꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯃꯩꯗꯅꯦ ꯘꯤ ꯍꯥꯏꯕ ꯌꯥꯝꯅ ꯍꯩꯒꯅꯨꯀꯣ ꯆꯥꯛꯂꯛꯑꯗꯤꯅꯦ ꯄꯨꯂꯞ ꯆꯥꯛꯃꯤꯟꯅꯅꯤ ꯀꯩꯅꯣ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ ꯅꯪꯅ ꯈꯨꯝꯗꯧꯒꯤ ꯑꯩꯗꯤ ꯏꯃꯧꯗ ꯍꯥꯏꯖꯕ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯀꯩꯁꯨ ꯈꯨꯝꯃꯛꯑꯣ ꯍꯥꯏꯗꯦ ꯏꯃꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ ꯂꯥꯛꯑꯣ ꯅꯁꯨ ꯅꯨꯄꯤꯒꯤ ꯆꯦꯟꯐꯝ ꯁꯛꯊꯤꯕ ꯉꯀ꯭ꯔꯥ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯅꯦ ꯏꯃꯥꯁꯨ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯗꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯍꯦ ꯅꯨꯄꯤ ꯅꯪ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯍꯦꯛ ꯆꯥꯛ ꯍꯥꯞꯄꯗ ꯑꯩꯅ ꯀꯩꯗꯧꯕꯤꯌꯨ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯗꯣ ꯃꯄꯥ ꯂꯨꯈꯣꯏꯅ ꯁꯥꯎꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯈꯨꯗꯛꯇ ꯂꯨꯍꯣꯡꯊꯣꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯇꯣꯝꯄꯣꯛꯀꯤ ꯑꯅꯧꯕ ꯃꯌꯨꯝ ꯑꯗꯨ ꯎꯕꯗꯅꯤ ꯄꯨꯔꯅꯤꯃꯥ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯁꯛꯊꯤꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤꯅꯦ ꯍꯥ ꯊꯤꯔꯁꯨ ꯊꯤꯁꯅ ꯑꯩꯗꯤ ꯇꯥ ꯇꯣꯝꯄꯣꯛꯇꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯊꯥꯏꯅꯗꯤ ꯌꯥꯔꯦ ꯅꯪ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯦꯛꯇ ꯍꯧꯔꯛꯀꯅꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯧꯖꯔꯣꯏ ꯑꯗꯨ ꯇꯥ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯥ ꯇꯣꯝꯄꯣꯛꯅ ꯇꯣꯈꯥꯏꯅ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯔꯤꯕꯁꯦ ꯏꯗꯣꯝꯆꯥ ꯈꯨꯔꯥꯅ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯕ꯭ꯔꯣ ꯇꯧꯕꯤꯗ ꯑꯗꯨꯗ ꯈꯨꯔꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤꯁꯨ ꯇꯥꯆꯧ ꯑꯃꯁꯨ ꯏꯆꯧ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯋꯥ ꯈꯪꯗꯕꯒꯨꯝ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂꯒ ꯈꯥꯡꯉꯤꯕꯅꯤ ꯑꯗꯨꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯅꯤꯅꯦ ꯃꯥꯅꯦ ꯑꯩꯒꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯁꯤꯗ ꯅꯪꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯁꯤꯅ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥ ꯃꯄꯥ ꯂꯨꯈꯣꯏꯗꯨ ꯈꯪꯍꯧꯗꯅ ꯃꯁꯥ ꯉꯝꯂꯛꯇꯗꯨꯅ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ
ꯃꯈꯣꯏ ꯃꯄꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯃꯥ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯑꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁ ꯀꯩꯅ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯇꯣꯝꯄꯣꯛꯇꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯌꯥꯅꯤ ꯅꯆꯥꯅꯨꯄꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕ ꯃꯗꯨꯗꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯁꯨꯝ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯧꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯃꯥ ꯐꯅ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯃꯔꯝ ꯃꯣꯛꯀꯦꯔꯥ ꯃꯥꯒꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯨꯈꯣꯏ ꯅꯪ ꯀꯌꯥꯝ ꯅꯁꯛ ꯐꯖꯕ ꯃꯤꯅꯣ ꯍꯥ ꯅꯪ ꯀꯌꯥꯝ ꯐꯖꯔꯒꯦꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯗꯨꯅꯦ ꯏꯃꯥ ꯃꯈꯣꯏ ꯃꯄꯥꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯠꯇꯦ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯕꯨ ꯃꯆꯥꯗꯨꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯧꯔꯤꯒꯦꯕ ꯃꯥꯅ ꯈꯟꯕ ꯈꯟꯗꯕ ꯑꯩ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯕꯨ ꯃꯁꯛ ꯊꯤꯕ ꯂꯤꯛꯄ ꯅꯨꯄꯥꯁꯤꯕు ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯏꯃꯥꯛꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯌꯨꯝꯁꯤꯗ ꯃꯇꯨꯡ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ ꯐꯨꯔꯤꯠ ꯃꯇꯠ ꯃꯇꯥ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯈꯔ ꯂꯤꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯁꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯈ꯭ꯔꯗꯅ ꯃꯣꯟꯅ ꯃꯣꯠꯂꯤꯕ ꯍꯩ ꯃꯥꯅ ꯂꯤꯛꯏꯕꯗꯨꯗꯤꯅꯦ ꯃꯤꯉꯣꯟꯗ ꯌꯦꯠꯇꯅꯕ ꯑꯍꯜ ꯂꯃꯟ ꯉꯟꯅ ꯈꯥꯏꯅꯈ꯭ꯔꯕꯅꯤꯅ ꯃꯔꯝ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯥꯒꯤ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯀꯦꯅꯤ ꯅꯥꯅꯤ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯁꯦꯜ ꯇꯥꯜꯂꯤꯕ ꯈꯪꯉꯕ ꯐꯅ ꯑꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯨꯆꯣ ꯅꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯌꯦꯡꯉꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯑꯗꯨꯛ ꯃꯔꯝ ꯃꯣꯛꯄ ꯍꯣꯠꯅꯕ ꯀꯟꯕ ꯏꯁꯨꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝꯅꯒ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯃꯄꯥ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯐꯤꯕꯝ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯊꯃꯣꯏꯗꯨꯅꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄꯗꯤ ꯂꯥꯟꯒꯅꯤ ꯃꯁꯛ ꯐꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯗ ꯏꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯑꯣꯠꯅꯩꯔꯕꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯨꯔꯅꯤꯃꯥꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯥꯕꯨ ꯇꯣꯝꯄꯣꯛꯅ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯃꯄꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯑꯃꯨꯛ ꯂꯩꯈꯤꯒꯗꯧꯔꯤꯒꯦ ꯍꯥꯏꯔꯨꯅꯨ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯋꯥꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯆꯪꯉꯣꯏ ꯅꯪꯅꯗꯤ ꯐꯔꯦꯅ ꯈꯟꯖꯔꯤꯕ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯍꯥꯜ ꯃꯇꯨꯗꯣ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯅ ꯋꯥꯔꯛꯈꯤꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯨꯔꯅꯤꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯀꯅꯥꯅ ꯈꯪꯕ ꯏꯆꯥꯗ ꯊꯣꯛꯑꯝꯕꯁꯨ ꯃꯄꯥ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕꯤꯕ ꯐꯕꯅꯤ ꯂꯨꯈꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥꯁꯨ ꯃꯄꯥꯝꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯤ ꯇꯥ ꯇꯣꯝꯄꯣ ꯆꯠꯃꯤꯟꯅꯁꯤꯗ ꯏꯃꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯧ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯌꯦꯅ ꯑꯁ ꯄꯨꯔꯅꯤꯃꯥ ꯅꯪ ꯑꯇꯣꯝꯗ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣꯗ ꯄꯥꯕꯗꯣ ꯁꯥꯎꯕꯁꯨ ꯈꯔ ꯐꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯀꯣꯟꯅ ꯌꯥꯎꯔꯒꯦꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏ ꯇꯣꯛꯑꯒꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕꯗ ꯑꯁꯨꯃꯥꯏ ꯍꯦꯛꯇ ꯇꯧꯅꯦꯕ ꯐꯔꯦꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯁꯤ ꯇꯣꯝꯄꯣꯛꯀ ꯄꯨꯔꯅꯤꯃꯥꯒꯅ ꯃꯈꯣꯏꯒꯤ ꯃꯄꯥꯝ ꯌꯧꯔꯛꯄꯗꯗꯤ ꯂꯨꯈꯣꯏꯗꯨ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯑꯦ ꯄꯥꯕ ꯏꯃꯥ ꯄꯥꯕꯁꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯄꯥꯕ ꯑꯩ ꯂꯥꯛꯑꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯅ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯄꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯍꯥꯟꯅ ꯀꯧꯔꯨꯈꯤꯒꯦ ꯄꯨꯔꯅꯤꯃꯥ ꯅꯈꯣꯏ ꯄꯥꯕꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ ꯇꯣꯝꯄꯣꯛꯅ ꯆꯦꯟꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯂꯧꯔꯨꯗꯨꯅ ꯃꯄꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯄꯤꯊꯛꯄꯗꯒꯤ ꯂꯨꯈꯣꯏꯁꯨ ꯑꯅꯥꯕ ꯑꯗꯨ ꯈꯔ ꯍꯟꯊꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯉꯁꯤ ꯏꯌꯥ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪ ꯄꯥꯕꯁꯦ ꯀꯔꯤ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯒ ꯀꯔꯝꯅ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯀꯅꯤ ꯆꯠꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯏꯌꯥꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯀꯟꯕꯤꯔꯦ ꯏꯃꯥ ꯀꯩꯒꯤ ꯑꯗꯨꯝꯅ ꯈꯟꯕꯤꯔꯤꯕꯅꯣ ꯄꯨꯔꯅꯤꯃꯥꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯑꯩꯒꯤꯁꯨꯅꯤ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯑꯃꯗꯤ ꯑꯕꯣꯛꯁꯦ ꯑꯩ ꯎꯄꯣꯛꯄꯤꯕ ꯏꯃꯥ ꯄꯥꯕ
ꯑꯕꯣꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯅꯨꯡꯁꯤꯗꯀꯣ ꯏꯁꯨ ꯅꯨꯄꯥꯁꯦ ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯤꯗꯒꯤꯕꯨ ꯍꯦꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯍꯧꯔꯛꯑꯕ ꯑꯕꯣꯛ ꯅꯪꯒꯤ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤꯗꯣ ꯇꯃꯤꯟ ꯂꯩꯌꯨꯍꯦ ꯍꯦꯜꯂꯦꯕꯨ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯃꯥ ꯆꯪꯉꯨ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯕꯁꯦ ꯆꯥꯛ ꯏꯁꯤꯡꯒ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯣꯅꯦ ngasi di wakal mang luraba mi ama wakal lakpa malida hauraba ima nangi hona bidomo haura abra nang swa na ba khara hek pharak baga khon kan khat bido ai sange chak changna ba hakchang saje dam tauruge kana de ibo chatpa phawba ning thina ngam da banana hakchang sajal tawni tawnu ko sajen loirak pada amu hagulak ta dana ipa gi tompok ifa ngasidi isa purnima na khoi ani gi mafamda mai thire miyoi bagi phajaba mai thong tabu kala uba ise yamna nalami ngang loi daba kaya hai roi daba kaya isa ani gi mafamda haikre aduna na khoi paba bu waro ganu ko paba aduna haibi ganu nasai khoina paba amadi imada waro ganu ngai taba karisu lejade miyoi bagi thamoi magundi loineraba thengneraba matamda khangli isa gi thamoi bu khanglakpada ipa isa itomta ikaiba phawri miyoi bagi mai thongna mi gi magul lepa yaramdre haiba baba ngasidi khangle baba aiso sakyamna phajathoi se da tompokna luna tawibadagi ni hore magi mama lawdana ikaiba khangdabase sana tombina aidi mapa lawbugi machin thiba malida chak thongso haidana changkhraga swaida loi lumna leiramishina kamai tori asumna namit asidagi lokhoisu wakhal taraktuna macha mayaga arai leita tanaduna nungsinana nungaina lekhirami adungai khul amada leihau kaubi masak matau yamna phajabi leisabi ama leirami leihaugi phajaba masak asida makhoi khulgi naha bakang pumbana mabu ngaunarami makhoi khulдagi hendoraktana atopa khulaikai gi pakang singsu mabu lumba makhoi gi lekai da laglami adubu leihaudi makhoi gi khulgi makha lekai dagi sauthoi kauba nupa amaga nungsina jarami sauthoi gi na haibada mama mapa kana su leiramde chauthoi suba nombe yamna kanba pakang ama oirami makhoi ani masa masa yanaduna sen chongba tawbadagi leihaugi imung manung amadi sauthoi gi sagai gi ahasingna numit aphaba ama yengduna makhoi ani bu luhongbirami asumna leihauna luhongkhibada pakhang kaya gi thamoide mache tana kairami mayam sigi marakta kaiphaba so amani kaiphaba leihauna luhongkhiba gi awaba phongdoklini haina yu thakli kaiphabana ai bendi ayam bendi leihau nangbude aina thamoi sina khwaidagi khoida zabinu zani aduga nangna selju paikraba saksu phajakraba ibu hundoklam laga laira sudana bulam jasara aduga punchilai punchim kibase ayamna pendi hai pisak wayu yawba tongba adu piro ayam ta thangalaga goro goro jingi madu ta da aigi thamoi mai chakse kokpri yenge pisakna oh sese yamba nangsu phajana disali he phibam bata duga kaiphabana aure ai pisak aigi sakse phajadrane munnam ti ngause aigi sakse dum phajabani da aigi hakchang chesu adum phabani phajai saksu phajai nasasu yam phai sakmakna pakna makab hikman kai phibam sino chumasi bamale tawrise masana masasa phajai kai ni su khanjari mali oduga kari ginoba magi lehaw haibiduna asok phajakraba ibu mirairam laga magi chauthoi haiba laire sudana batuda mayum pankrisi ayam pendida ayam kupninge pisak ho yari kai dawrki yamba hojikti masu yumnak saka yam onkrabani aduna magi wakhaldo khaluranu asumna numit adu sahau khirami somda lehaudi sauthoi ge yam nungsi janana leminarami nongmagi numitni leihau mapuroi bagi thabak chatpa nangna bahaina chak thongli tanja duda sauthoi na mabu kauraklami leihau
ꯂꯩꯍꯥꯎ ꯀꯅꯥꯅꯣꯝꯃ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯖꯔꯛꯂꯝꯃꯤ ꯏ ꯄꯤꯕꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯅꯪ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ ꯄꯤꯕꯥꯅ ꯍꯣ ꯀꯩꯝ ꯆꯥꯔꯣꯏ ꯑꯩꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯑꯝꯇ ꯂꯩꯔꯒ ꯄꯤꯒꯦꯅ ꯊꯤꯜꯂꯛꯏꯅꯦ ꯏꯁ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯣ ꯑꯗꯣ ꯅꯪ ꯂꯪꯐꯩꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯂꯤꯅꯣ ꯀꯨꯏꯗ꯭ꯔꯤ ꯉꯁꯤ 4ꯅꯤ ꯐꯥꯕꯗ ꯉꯥꯏꯔꯤ ꯃꯣꯏꯗ ꯃꯥꯒ ꯈꯪꯅꯧꯋꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗꯒꯤꯅꯤ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯑꯣ ꯍꯥꯟꯅ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯂꯩꯍꯥꯎꯒꯤ ꯃꯔꯨꯞꯅꯤꯅ ꯑꯩꯁꯨ ꯃꯔꯨꯞ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯂꯩꯍꯥꯎ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯤ ꯀꯩꯁꯨꯝꯗꯤ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯧ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯄꯤꯕꯥꯁꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯩꯍꯥꯎꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯂꯩꯍꯥꯎ ꯍꯧꯖꯤꯛꯇꯤ ꯅꯪꯅꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯌꯦꯇꯨꯝ ꯄꯥꯏꯗꯨꯅ ꯐꯤ ꯐꯣꯠꯄ ꯌꯥꯗ꯭ꯔꯦ ꯃꯤꯒꯤ ꯐꯠꯇꯕ ꯅꯣꯛꯅꯕ ꯌꯥꯗꯦ ꯃꯤꯒꯤ ꯑꯁꯤ ꯑꯅꯥ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯆꯠꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯗꯣꯝꯆꯥ ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯗꯣꯝꯆꯥ ꯃꯤꯒꯤ ꯐꯠꯇꯕ ꯅꯣꯛꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯗꯣ ꯍꯣ ꯑꯉꯥꯡꯗꯨꯗ ꯆꯨꯔꯨꯡꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯃꯤꯔꯣꯜꯂꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯑꯐꯕ ꯃꯆꯤ ꯑꯣꯏꯒꯗꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯑꯗꯨꯕꯨꯅꯦ ꯀꯤꯍꯣꯝꯒꯨꯝꯕ ꯑꯋꯥꯊꯕꯤꯒꯨꯝꯕꯗꯤ ꯆꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯏꯗꯣꯝꯆꯥ ꯀꯤꯍꯣꯝ ꯑꯃꯗꯤ ꯑꯋꯥꯊꯕꯤꯁꯦ ꯑꯉꯥꯡ ꯀꯥꯏꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯆꯥꯕ ꯐꯠꯇꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯔꯣꯏꯒꯦ ꯑꯩꯁꯦ ꯃꯔꯣꯏꯕ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯦ ꯆꯥꯎꯊꯣꯏꯗꯣ ꯁꯥ ꯉꯥ ꯊꯋꯥꯏ ꯄꯥꯟꯕ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯆꯥꯎꯊꯣꯏꯗ ꯅꯠꯇꯦ ꯅꯪꯁꯨ ꯌꯥꯗꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯅꯤꯡ ꯃꯌꯥ ꯆꯪꯕ ꯈꯣꯡ ꯍꯥꯝꯕꯗ ꯅꯀꯣꯛꯇꯣ ꯐꯤ ꯑꯃꯅ ꯑꯗꯨꯝ ꯀꯨꯞꯄꯨ ꯍꯣꯏ ꯗꯣꯝꯆꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯆꯥꯎꯊꯣꯏꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯍꯣ ꯏꯃꯧꯗꯅꯦ ꯑꯐ ꯐꯠꯇꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯕꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯍꯥꯎꯁꯨ ꯊꯥꯕꯨꯝ 10 ꯐꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝ ꯁꯥꯕ ꯑꯃ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕ ꯌꯨꯝ ꯑꯗꯨ ꯀꯩꯐꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯝꯃꯤ ꯀꯩꯐꯕꯅ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯥ ꯂꯥꯛꯆꯔꯤ ꯏꯌꯥꯝꯕ ꯆꯥꯎꯊꯣꯏ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯅ ꯍꯣꯏ ꯏꯌꯥꯝꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯐ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯀꯩꯐꯕ ꯑꯗꯨ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯤꯁꯛꯀ ꯋꯥꯔꯤ ꯇꯧꯔꯤ ꯄꯤꯁꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯤ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯌꯥꯎꯔꯛꯄ ꯋꯥꯅꯤ ꯄꯤꯁꯛꯅ ꯑꯗꯨ ꯌꯥꯎꯔꯛꯂ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎ ꯂꯧꯈꯤꯕꯒꯤ ꯐꯨꯅꯤꯡꯉꯤꯔꯣ ꯐꯨꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤꯕ ꯆꯥꯎꯊꯣꯏꯒ ꯇꯤꯟꯅꯁꯜꯂꯒ ꯂꯩꯍꯥꯎꯒ ꯅꯛꯁꯤꯟꯅꯅꯕ ꯁꯤꯟꯁꯤꯔ ꯈꯜꯂꯤꯕ ꯑꯁ ꯌꯥꯔꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤꯗꯨꯗ ꯀꯔꯟ ꯇꯥꯔꯨꯔꯅꯨ ꯃꯣꯏꯔ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯟꯗꯦ ꯑꯩ ꯆꯥꯎꯊꯣꯏꯒ ꯇꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯏꯌꯥꯝꯕ ꯅꯪꯅ ꯂꯩꯍꯥꯎ ꯄꯥꯝꯕꯁꯤꯗꯤ ꯍꯨꯏꯅ ꯑꯃꯥꯡꯕ ꯄꯥꯝꯕꯒꯨꯝ ꯄꯥꯝꯃꯦꯗꯨꯅꯤ ꯍꯦ ꯇꯥꯅꯤꯡꯗꯦ ꯄꯤꯁꯛ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯧꯖꯔꯁꯅꯨꯀꯣ ꯊꯥꯡ ꯆꯥꯖꯁꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯀꯩꯐꯕ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯃꯤ ꯑꯃ ꯁꯥꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡꯒ ꯇꯧꯁꯤꯟꯅꯗꯨꯅ ꯆꯥꯎꯊꯣꯏꯒ ꯇꯤꯟꯅꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯀꯩꯐꯕꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯉꯣꯟꯗ ꯇꯠꯇꯅ ꯀꯔꯟ ꯇꯥꯔꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯩꯐꯕ ꯑꯗꯨ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯉꯥꯖꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯔꯤꯉꯩ ꯀꯩꯐꯕꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯏꯅꯥꯎ ꯆꯥꯎꯊꯣꯏ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯀꯧꯊꯣꯛꯆꯔꯒꯦ ꯀꯧꯊꯣꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ
nang leiradi kai haibano tada ha kari shoidi adudi tada phambiramo ai moida kol thorake asi hairam laga changki leihauna changki badu kai phabana mamit kuptani yang hawi sauthoina iyamba adasum leplei du kai gino lo kakhalo kai de chatpiruino kai thel chaluri ro kai thel da chatluri bani aduda nga se leihau da bijaning duna thilakli bani ha kari haiba inau da bijaning duna thilakli ne haibani da ai shinaba sin chida leihau da dom pallai ri adugi bo lerak trasiya basibo adudi yambasu chakchar ga hanbikro hoi yai adu da hairakna bani ne aina thoina nga leiraga thilakli base leihauna thongma nga charurage haina selga tingkhai leirini nanga bijaning duna leiba natte yamba karino murum bakson da soli do ba ha kaino ne aigi se isei me kamaning singlini tanjadu da pibasu makhota hinjang na pi hapa khaw ma pai duna laklami sauthoina marupi ba yam thajadi kai lege ai khoi da lakpiri sibo pibana leihawai ge bokna hingkhol da pan be hinjang na pi khara leihau gi thin biru sai dana laklini leihau nga sai dagi kai phaba lakpa adu da hina traduna imong da leirambani adu bu piba ge khonchal ta bada mapan da thoklaktuna piba bu kawraklami piba nang la iro hoi laklini noye bokna hinjang thilu sai na thin ba laklini ta nyam jari dudi ai khoi da sak sar ga han khro hoi ai ne kuiri nangna thongba hinjang ga chakhidaba ngasidi nangna thongba hinjang do hauna chatharage asumna kai phabana purak panga adu leihauna thonglaga harau chaminarami aduba kai phabadi phattaba wakhal ma khanba horaklami piba amadi leihaubu phattana chauthoi da uhalaga leihau amadi chauthoi ani asi khainana basilage haina khalaklami asumna numit adu sahau khirami nongmagi numit ni kai phaba adu sauthoi ga thabak ama chatminarusi haina sauthoi bahoba laklami asumna kai phabana chauthoi bu yuyon phamama da pusinduna makhoi ni phaminarami kai phabana nang se hidak se thause chauthoina yamba ai di hidak thapti ai di ni sa se kai haina jade hera yu bani saro yu de hidak ni ne nang suba nupa na ta dong se thakchilu se yamba oro bi gano nanau thakjaroi kai phabana namdana chauthoi de yu pi thaklami aduga kai phabana asumna hairaklami chauthoi nayamba wa ma da haige nang la na di khan gano ko nayamba na haidoi she inau bu num shibagini kai wa obi rabano nanau da haibiyo hekta noi da pi ba haina nupa ma hek lakpado mado mit yeng na yeng ma ichom chom de ne mana lai hau da yeng liba mit yeng do ai di yam na ching ne lai hau so du mangai ma su irang ma idau do wi ne iyam bana la na uboi ram ni makhoi ni di piklingai de ki yam lu na ti na jarak pa marup ni I he pang khre da zau thoi nang se nu pa ga nu pi ga bo marup ne haina yum nak sa gai on khra ba nu pi ma gi mayum da toina lak pa ya bra mi nang bo iyam wa hai ge asi haina kai pha bana chau thoi da phatta bo wa kaya ma hai jilami sau thoi sama ge wakal da leihau amati bi ba bo phatta na khan ba horaklami asam na chau thoi yu ngawra duna mayum da halaklami sau thoi na be ai nu bi thong se ang ne nang bo kai dau ri ge nang imung da kana ge wakal khal le ge nang thong se hang hai bane leihau na kai no moi ta manam si dia nang yu thak labra hit ai yu thak de sidi hidak ne hidak yu na te ko hidak ne leihau be ma nang se awang bo ton de sat pi lai rang ni khal lu adu nang di na ton cha pi lai rang oi rami kari no moi ta bari ma khong sam na da bo wa yang wang bi ri do bo kari gi no yu thak chi la ga ne swai de swai ron lon bi ro no nang di wa ngang ba ge yam hai rami ne nang ge ron ma nu pa do na na pu roi bu da dum na hayu hai ne chu lak pro kari no mi moi ta na ngang li do ba as mi na ta khra ga gi nom khan khra ni se ya ri se imong de chang la si se na sa du phau ne na than da chum na le pa ngam dre
ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯑꯗꯨ ꯍꯩꯔꯪ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯄꯣꯔꯒ ꯆꯥꯛ ꯊꯣꯡꯂꯤ ꯇꯟꯖꯥꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯄꯤꯔꯛꯑꯣ ꯁꯦ ꯑꯗꯣ ꯃꯣꯏꯇꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯌꯨ ꯊꯛꯂꯛꯂꯤꯗꯦ ꯊꯩꯅꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯌꯨ ꯊꯛꯄꯗ ꯀꯌꯥ ꯄꯥꯝꯗꯦ ꯃꯊꯪꯗꯗꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯣꯏꯇꯥꯅ ꯌꯥꯝ ꯇꯣꯏꯅ ꯄꯨꯜꯂꯤꯕ ꯀꯩꯐꯕꯗꯣ ꯃꯗꯣ ꯄꯨꯟꯒꯅꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯤꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯊꯥꯏꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯃꯥꯅ ꯇꯥꯅꯤꯡꯗꯦ ꯏꯌꯥꯝꯕ ꯀꯩꯐꯕꯗꯣ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯡꯕꯤꯔꯛꯂꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨ ꯊꯛꯄ ꯊꯛꯇꯕꯒꯤ ꯃꯇꯥꯡꯗ ꯋꯥꯁꯨ ꯉꯥꯡꯂꯛꯀꯅꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯀꯔꯤꯅꯣ ꯃꯣꯏꯇꯥ ꯑꯩꯁꯦ ꯃꯣꯏꯇꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯄꯥꯝ ꯍꯥꯏꯅꯗ꯭ꯔꯗꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯐꯕꯗꯣ ꯃꯥꯒ ꯄꯨꯟꯒꯅꯨ ꯍꯥꯏꯅ ꯌꯨꯝꯁꯤꯗꯁꯨ ꯆꯪꯍꯜꯂꯛꯀꯅꯨ ꯐꯔꯦꯅꯦ ꯑꯩꯁꯨ ꯏꯌꯥꯝꯕ ꯀꯩꯐꯕꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯔꯣꯏꯒꯦ ꯑꯩꯒꯁꯨ ꯄꯨꯜꯂꯔꯣꯏꯒꯦ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯄꯤꯕꯥꯗꯣ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ ꯅꯪꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯅꯔꯅꯨ ꯀꯔꯤꯅꯣ ꯃꯣꯏꯇꯥ ꯃꯇꯥꯡꯁꯤꯗ ꯄꯤꯕꯥ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯟꯊꯕꯤꯌꯨ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪ ꯄꯤꯕꯥꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯍꯥꯎꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯀꯩꯐꯕꯗ ꯏꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯍꯥꯎꯗ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯂꯩꯍꯥꯎꯕꯨ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯨ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯩꯐꯒ ꯄꯨꯟꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯑꯗꯨ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎꯅ ꯄꯤꯕꯥ ꯀꯔꯤ ꯂꯩꯔꯦ ꯄꯤꯕꯥꯅ ꯑꯕꯣꯛꯅ ꯅꯪꯗꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯕꯣꯛꯇꯣ ꯍꯟꯗꯛꯇꯤ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ ꯅꯣꯏ ꯏꯃꯥꯁꯨ ꯑꯕꯣꯛꯀꯤꯗ ꯉꯔꯥꯡꯗꯒꯤ ꯂꯩ ꯑꯗꯨꯅ ꯑꯕꯣꯛꯅ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯩ ꯅꯣꯡꯃ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯐꯔꯦ ꯅꯪꯁꯨ ꯆꯠꯂꯣ ꯀꯩꯅꯣ ꯇꯥꯜꯂꯛꯏꯁꯤꯅ ꯑꯩꯗꯤ ꯅꯣꯏꯗꯒꯤ ꯀꯩꯅꯣ ꯈꯔ ꯆꯥꯒꯦꯅ ꯈꯜꯂꯒ ꯆꯠꯂꯣꯅ ꯇꯥꯟꯁꯤꯜꯂꯛꯏ ꯇꯥꯟꯕ ꯅꯠꯇꯦ ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯂꯥꯟꯅ ꯈꯟꯅꯨ ꯈꯟꯗꯦꯍꯦ ꯏꯁ ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯅꯪ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯀꯣ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯕꯛ ꯆꯠꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯗꯤ ꯋꯥꯊꯣꯛ ꯊꯣꯛꯂꯅꯤ ꯈꯟꯅ ꯃꯥꯅ ꯄꯤꯕꯥꯕꯨ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯖꯤꯟꯕꯅꯤ ꯁꯣꯝꯗ ꯄꯤꯕꯥꯅ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯀꯩꯐꯕꯅ ꯎꯔꯝꯃꯤ ꯀꯩꯐꯕꯅ ꯆꯥꯎꯊꯣꯏ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯈ꯭ꯔꯤꯁꯤꯕꯨ ꯄꯤꯕꯥ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯌꯥꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯪ ꯂꯩꯇ꯭ꯔꯤꯉꯩ ꯃꯁꯤꯒꯤ ꯄꯤꯕꯥ ꯍꯥꯏꯕꯁꯤꯒ ꯂꯣꯟꯅ ꯎꯅꯔꯤ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯆꯥꯎꯊꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯦꯅ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯗꯣ ꯄꯤꯕꯥꯒꯤ ꯃꯆꯥꯕꯨ ꯃꯥꯟꯖꯤꯜꯂꯛꯏ ꯆꯥꯎꯊꯣꯏ ꯀꯩꯐꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯀꯩꯐꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯜꯂꯛꯂꯝꯃꯤ ꯀꯩꯐꯕꯅ ꯀꯩꯅꯣ ꯃꯁꯤꯁꯤꯕꯨ ꯑꯩ ꯑꯣꯏꯅ ꯐꯨꯔꯛꯇꯣꯏꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯎꯊꯣꯏ ꯑꯃꯨꯛꯇ ꯄꯥꯊꯧꯅꯦ ꯅꯪꯕꯣ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯑꯩ ꯃꯤ ꯍꯥꯠꯅꯤꯡ ꯈꯪꯅꯤ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯆꯥꯎꯊꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯀꯩꯐꯕꯅ ꯐꯨꯇꯪ ꯐꯨꯀꯧ ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯇꯧꯅꯨ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯃꯥꯡꯖꯍꯧꯅꯤ ꯃꯥꯒꯤ ꯂꯩꯍꯧ ꯍꯥꯏꯕꯤꯗꯨꯁꯨ ꯀꯣꯛ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦꯗꯤ ꯑꯩꯅ ꯃꯥ ꯃꯄꯥꯝꯗ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯋꯥꯕꯅ ꯁꯤꯗꯧꯔꯤ ꯍꯣꯏꯗ ꯉꯥꯏꯔꯒꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯅꯤꯁꯦ ꯈꯥꯏꯅꯔꯗꯧꯁꯤꯕꯨ ꯂꯩꯍꯥꯎꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯍꯧꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯩꯐꯕ ꯅꯣꯛꯂꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯂꯩꯍꯥꯎ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤ ꯂꯩꯍꯥꯎꯅ ꯏꯆꯥ ꯊꯣꯏꯕ ꯁꯦ ꯏꯃꯥ ꯀꯥꯏꯗ ꯂꯩꯊꯤꯔꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯥꯐꯩ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯥꯕꯨ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯦ
ꯆꯥꯎꯊꯣꯏꯅ ꯂꯩꯍꯥꯎꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤꯕ꯫ ꯑꯌꯣ ꯃꯣꯏꯗꯥ ꯀꯔꯤꯅꯣ ꯁꯝꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯍꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯅꯪ ꯍꯥꯏꯌꯨ ꯄꯤꯕꯥꯅ ꯂꯥꯛꯂꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯅ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯣꯟꯅ ꯂꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ ꯃꯥꯗꯤ ꯑꯕꯣꯛ ꯅꯥꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯣ ꯅꯪ ꯑꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏꯅ ꯂꯩꯍꯥꯎꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯅ ꯀꯞꯄ ꯎꯕꯗ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥꯐꯩ ꯀꯥꯐꯩ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯈꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯆꯥꯎꯊꯣꯏꯗꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯎꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯋꯥ ꯋꯥ ꯀꯞꯂꯛꯂꯝꯃꯤ ꯂꯩꯍꯥꯎ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯃꯣꯏꯇꯥꯡ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯏꯈ꯭ꯔꯒꯦ ꯃꯣꯏꯇꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯦ ꯍꯦ ꯑꯩꯉꯣꯟꯗ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯂꯛꯀꯅꯨ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯅꯪꯒ ꯕꯤꯕꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ ꯍꯥ ꯑꯉꯥꯡꯁꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯊꯩ ꯇꯨꯀꯠꯆꯩꯌꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯀꯥꯏꯕ ꯂꯤꯆꯠꯆꯈ꯭ꯔꯒꯦ ꯆꯥꯎꯊꯣꯏ ꯁꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡꯅ ꯑꯣꯟ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯍꯦ ꯂꯝꯆꯠ ꯐꯖꯕꯤ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯧꯅꯤ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯋꯥ ꯁꯥꯗꯗꯨꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯂꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ ꯈꯪ ꯅꯪꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯁꯤꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯍꯥꯎ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪꯒꯤ ꯄꯥꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏꯗꯕ ꯃꯥꯜꯂꯦ 이마기 토이마 이마이 ꯆꯥꯂꯩꯔꯝ ꯂꯦꯟꯗ ꯆꯠꯂꯁꯤꯔ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯃꯈꯣꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯨꯡꯂꯔꯤ ꯂꯩꯍꯥꯎ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯂꯩꯍꯥꯎ ꯑꯗꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔ ꯃꯥꯜꯂꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯂꯩꯍꯥꯎ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯁꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ 이마기 토이바 이자부 이마나 타이방 꿈바이 양환데 하이나 낭이 마무 와로가 누고 이마가 분나 찰레세 마부 마기 레콜다 잉나 찍데 레이르레세 마탕보기 마복다 낭보목 아이기 자오이나 방자기고 ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯃꯆꯥꯕꯨ ꯁꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯎꯊꯣꯏꯃꯥꯒ ꯀꯩꯐꯥꯕꯒ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯩꯐꯥꯕꯅ ꯑꯩꯅ ꯃꯥꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯑꯄꯪꯗꯨꯗ ꯍꯤꯒꯥꯏ ꯋꯥ ꯐꯖꯅ ꯀꯥꯝꯁꯤꯟꯈ꯭ꯔꯕꯅꯤ ꯉꯁꯤꯁꯨ ꯀꯨꯏꯔꯔꯣꯏ ꯂꯩꯍꯥꯎꯗꯣ ꯆꯥꯎꯊꯣꯏꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯗꯧꯕ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯩꯍꯥꯎꯗꯣ ꯀꯗꯔ ꯇꯧꯔꯒ ꯐꯥꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯊꯝꯂꯅꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯄꯤꯁꯛꯅ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯝꯗꯧꯕ ꯃꯆꯥꯅꯨꯄꯥꯗꯨꯔꯣ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ ꯆꯥꯎꯊꯣꯏꯁꯦ ꯄꯪꯗꯤ ꯄꯪꯉꯤꯍꯦ ꯃꯥꯒꯤ ꯐꯈ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏ ꯃꯁꯛꯇꯤ ꯈꯪꯗꯈꯩ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯂꯩꯍꯥꯎꯗꯣ ꯑꯩꯅ ꯄꯤꯕꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯗ ꯃꯥꯅ ꯊꯥꯖꯗꯅ ꯇꯧꯔꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ ꯑꯩꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕ ꯆꯥꯅꯤ ꯄꯤꯁꯛ ꯑꯩꯁꯦ ꯁꯤꯡꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯕ ꯆꯥꯎꯊꯣꯏꯅ ꯀꯩꯐꯥꯕꯗ ꯃꯌꯥꯡꯂꯦꯟꯗ ꯀꯥꯎꯊꯔꯛꯂꯝꯃꯤ ꯑꯌꯣꯃ ꯍꯣꯏ ꯀꯅꯥꯅꯣ ꯃꯤ ꯎꯁꯤꯠꯇꯕ ꯆꯧꯕ ꯅꯠꯇꯦ ꯆꯥꯎꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯎꯊꯣꯏ ꯋꯥꯃꯇ ꯍꯥꯏꯗꯅ ꯀꯩꯐꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯆꯥꯎꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯣꯃꯤ ꯅꯪꯕꯣ ꯃꯤ ꯐꯠꯇ
नंग नहीं कि लेहौबो ऐंगोंदा लाना उहनबा नंग असिदे ऐगी खुत्ता सिबा ताबनी अयो मा नाइन हे अयो यो यो हाय पिसक नंगबो मुक्ता खामदो उलावने ऐगी माइसि माना किन्ना थिनमंदना चफु काइबदौना काइदौरे मी अयो मा लाउने पिसक नंगबो ऐबो मुक्ता कल्लु लाउमे पिसकना ngomore ai jo mok phuba yarok tringai ai chal hawrge yumda asi haina pisakti sauthoi bo kiraduna mayumda chen khirami asumna khanaba adu laikai gi mising na uraduna makhoi ni bu khamdoklami asumna chauthoi mayumda magi nupi laihauda ma bo mukta ngakpi yo haige khanna mayumda halaklami sauthoi imungda changlaktuna magi nupi bu kauraklami leihau tabra nangbo kai da lege Gadu sulaitini. Idom cha hoidom daga chakra zalamabo. Amukta satuna hanglukige. Asi haina chauthoi adu makhoi gi madom cha thokpa adu gi mayum da laklami. Idom cha. Leite zalo. Idom cha. Oh idom cha. Hao, tare. Chauthoi, kai daure. Le hau lak re idom cha. Lak te ne khoi da dia. Ai jo hau chik te ipam da gi halak pada ngai ri. Natti ma bo kadai da sat khizano. Nangonda ka kaim ta hairam drabo. Hoi, hairam dre. Mapam da ka sat priyeng lukhige. Ngasai do, ai ka khana khibani. Mapam da salam basu yai. Amuk ti yeng lukhige. Hoi, yeng luro. Ado, phaja na haina raga yum da puro ko. Amuk phu sai da na daw biru no. Tawrai dei dom cha. Adu dai amuk ta chalukhige. Asi haina sauthoi du sat khirami. Sauthoi na sat khrabada madom cha do samna madom haijarami. Amuk phobi da na le haudo. Khangdre da tawrisi. Chauthoi se phana phaba angangni. Adu ba hojikti yu da lai chu ba mi haidu oire. Lai haugi khanbada ai dung wabi. Som da chauthoi na lai haugi mapam da laktuna lai hau bo hanglami. Adu ba lai hau hoigi mama su mayum da lai ram da baduda. Lai hau hoigi mabok hoi da laktuna hanglami. Adu ba lai hau di lai ramdre. Chauthoi wakhal wana mayum da halaktuna lai hau bo thirami. Mana lai hau thi badu ubada khunja khra sumagi mateng tawbiduna makhoi punna theminarami. Adu ba lai hau di phangba kau ba lai ramde. Mathangi numitta Sauthoi hoigi kolgi makha thangba da lairiba kholladuda khoi chopa nupa amana mama macha ma ising da tawtharakpadu thengnaraduna makhoi gi khunja kharana mama macha adugi asiba hakchang adu lokhat pirami. Masigi pawasi Chauthoi hoigi khulda sudarami. Nupa ma Chauthoi hoi da laktuna Chauthoi bu kauraklami. Iyamba Chauthoi. Tanja du da Chauthoi su thonga lomdagi lai hau mama macha bu thiruraga halaklami. Thomba kaidore. Iyamba thangnabagi makha khulda asiba mama macha ma ising da tawthare haina hawi. Angang du su chahi ama mukta ngai ri bane hai. Nupi du samong na hane hai. Sauthoi thomba gi wafama du tabada masa du swai lawi. Thomba jasilo. Asi haina Chauthoi adu thomba ga loinana makhoi ga thangnana lairiba makha khultam na laklami. Asumle pa laitana chelakpana uri turel adu gi manakta lairiba lampak amada Mina ikoi koshin du na lairiba adu. Chauthoi mathamoi adu tanik lauri. Chauthoi tapna miyam tiliba mafam adu tamna changsilaklami. Uri maha ke loina bi amadi machanupa anigi thawa yautraba hakchangna tadu na laibadu. Chauthoi chenchin du na magi nupi bu mathada chena konchin du na kablaklami. Lehau nang ai bu warau du na ai bu thaduk du na chalabro. Si mitpango ai nang ina phamda yam lan kri lehau. Asi haina kablaklami. Sauthoi pikliba macha nupa ba amuk konduna macha gi maithongda nungsina nanduna kapjari. Machinda so asumna hairi. Ipagi thoiba nang pa ba bu warongduna namagi tung induna chalabro. Ipa yam da lan kre namana chagi na phamda. Aina pangbu oirubada mina haibada thajaruduna ichabo ipa na nungsi mi yeng bikitre. Ipagi thoiba se hawgalo Palale, Payam the land creature. Hogalo le how, yum the celeste. Say, the chat may be simple pine go with the conky trade. Say le how, Hogalo, yum the celeste. Asi haina, hing na kablaklami. Asumna kunjasing aduna, le how mama majabo, Sauthoi galoinana, makhoi gi mayum da thinbiraklami. Asumna khunjasing na lehau mama machabu lairol chanchin birami. Lairol chan bagi thoram loiraduna
Sauthoi makhoi ki manggol ki khongten aduda ngathaduna phamlami. Kai phaba masi pumba nang le thokhan bangap tani ko. Nang na egi lai haubu ipham dagi munna bagi damakta nang le shin ki bangap tani. Nang voi na lem tharoi. Asi haina chauthoi adu makhuta thanga mapaiduna laklami. Mana somna lakpada kai phaba na yu ngauraga lakpada urami. Kai phaba chauthoi bu ubada mamai leiduna chin khirami. Adubu chauthoi na khonglai thuna tanaduna kai phaba bu pharami. Kai phaba na chauthoi kai thang du thamo iyam nang ina pham de yam lan kre chauthoi thang du thamo. Sauthoi kai phaba na hairi du dadana mana pairakli ba thang aduna kai phaba gi mabuk aduda hanjin thenduna kai phaba gi mathwai adu laurami. Kai phaba adu onna thoina awa chaina do ngai khanglam laga aroi ba ya hitan khirami. Haujikta de sauthoi momonok laklami. Khangrana ai gi ning ba thungli ai pele haujikte ai chira ba su yari. Asi haina chauthoi angau ba amagum khakna noklaklami. Aduga mung noklam badagi kaplaklami. Chauthoi adu magi nupi lai hawamadi macha nupa thoi bagi mongpham tamna laklami. Makhut adusu ikeng na pum ngangli. Mana asum lakpana mongpham adu da yawraklami. Chauthoi lai maya du da git pham tharaga asum na hairaklami. Tu yengole haw ise kai phabaki ini aina ma bu halabani icha thoi ba yengu to pabana phatrabo ma bu hale ai mi hale le haw ai mi hale le haw nang na matam mamada maga loina gan pun ganu haibada ai ni yaram labadi masi pumba se thoklam loi ko nang su icha thoi basu ai gi nak ta leng dana leiram di ko le haw ai na khoina mana cha de yam lan kre le haw ai la le ai muk phattaba apang ba mi de male masida leiram maroi. Asi haina pendana kapli asum na migi imung kaina basiluba kai phaba adusu mahakna taururiba phattaba thabak aduna maram oiraga mathoi mangkhirami. Aduga migi miwa lauduna nupi angang mirai ruba chauthoisu matu macha kaina duna mapunchi chupawana sibangai na len khirami. Adubu leihau mama macha gi thawaidi ahang ba malang da koina paiduna mama macha da gi oiba sangsar amada nungai na len khirami.